ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅ? ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯥꯔꯤꯇꯣꯟ ꯉꯁꯤꯁꯨ ꯂꯝꯄꯥꯛ ꯃꯁꯤꯗꯨꯗ ꯐꯝꯗꯨꯅ ꯃꯣꯟꯗ꯭ꯔꯪ ꯀꯟꯅ ꯁꯥꯟꯅꯔꯤ ꯈꯣꯏꯗꯨꯝꯅ꯫ ꯑꯩꯗꯤ ꯌꯦꯡꯕꯕꯨ ꯐꯅ ꯅꯨꯡꯉꯥꯏꯔꯤ, ꯃꯪꯗ ꯃꯪꯕ ꯃꯤꯒꯤ ꯃꯇꯧꯁꯤ꯫ ꯀꯥꯂꯦꯟꯖꯥꯎꯅ ꯑꯉꯥꯡ ꯅꯍꯜ ꯅꯨꯡꯁꯤꯕꯁꯦ ꯋꯥꯗꯤ ꯋꯥꯕꯖꯥꯅꯤꯀꯣ, ꯐꯣꯡꯗꯣꯛꯄꯒ ꯉꯝꯗꯈꯩ ꯀꯌꯥꯗ ꯋꯥꯅ ꯈꯥꯡꯂꯤꯕꯅꯣ꯫ ꯈꯣꯏꯗꯨꯝꯅ ꯏꯇꯥꯎ ꯄꯥꯔꯤꯇꯣꯟ, ꯏꯆꯦ ꯇꯈꯦꯜꯂꯩꯗꯨꯕꯨ ꯅꯉꯣꯟꯗꯒꯤ ꯆꯍꯤ ꯀꯌꯥꯃꯨꯛꯇꯤ ꯍꯜꯂꯝꯒꯅꯤ? ꯀꯩꯁꯨ ꯌꯥꯝꯅꯗꯤ ꯍꯜꯂꯝꯒꯗꯧ ꯃꯥꯟꯗꯦ꯫ ꯑꯩꯉꯣꯟꯗꯒꯤ ꯑꯩꯈꯣꯏ ꯏꯆꯦ ꯊꯣꯏꯅꯨꯅ ꯆꯍꯤ 5ꯗꯤ ꯍꯟꯕꯅꯤ꯫ ꯇꯈꯦꯜꯂꯩꯗꯒꯤꯁꯨ ꯏꯆꯦ ꯊꯣꯏꯅꯨꯅ ꯆꯍꯤ 2 ꯈꯔ ꯍꯦꯟꯅ ꯍꯜꯂꯦꯅꯁꯨ ꯍꯥꯏꯕꯅꯤ꯫ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 3ꯗꯤ ꯀꯩꯁꯨ ꯁꯨꯅ ꯍꯜꯂꯝꯒꯗꯧ ꯃꯥꯟꯗꯦ꯫ ꯆꯍꯤ 3 ꯈꯛ ꯍꯟꯕꯒꯤꯕꯨ ꯑꯗꯨ ꯌꯥꯝꯅ ꯋꯥꯕ ꯍꯧꯅꯕ꯭ꯔꯗ? ꯄꯥꯔꯤ, ꯏꯆꯦ ꯇꯈꯦꯜꯂꯩꯗꯒꯤ ꯆꯍꯤ 5 ꯍꯦꯛ ꯀꯣꯛꯄꯨ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤꯗꯣ ꯁꯠ ꯅꯨꯡꯁꯤꯅ ꯐꯣꯡꯗꯣꯛꯄ ꯌꯥꯔꯦꯗꯅ꯫ ꯑꯗꯣ ꯆꯍꯤ ꯑꯃꯨꯛ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯅꯗ꯭ꯔꯁꯨ ꯌꯥꯗꯤ ꯌꯥꯔꯤ ꯄꯣꯠꯅꯤ ꯅꯨꯄꯤꯅ ꯍꯟꯕꯁꯦ꯫ ꯁꯦꯜ ꯊꯨꯝꯒ ꯄꯥꯏꯔꯒ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯦ ꯀꯥꯏꯁꯨ ꯍꯥꯏꯅꯕꯝꯗꯤ ꯂꯩꯕꯅꯦꯕ꯫ ꯀꯥꯂꯦꯟꯖꯥꯎꯅ ꯈꯣꯏꯗꯣꯝ, ꯄꯥꯔꯤꯇꯣꯟꯒꯤꯁꯤꯗꯤ ꯆꯍꯤꯒꯤ ꯈꯛ ꯅꯠꯇ ꯃꯥꯜꯂꯦ, ꯂꯩꯀꯥꯏ ꯃꯁꯦꯜ ꯑꯣꯏꯕꯁꯤꯗ ꯑꯃꯨꯛꯁꯨ ꯏꯀꯥꯏꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯇꯧꯔꯤ꯫ ꯄꯥꯔꯤꯇꯣꯟꯅ ꯏꯀꯥꯏꯕꯩ ꯋꯥꯗꯤ ꯏꯀꯥꯏꯕꯤꯗꯦ ꯀꯩꯅꯣ, ꯂꯩꯀꯥꯏ ꯃꯁꯦꯜ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ? ꯂꯩꯀꯥꯏ ꯃꯁꯦꯜ ꯂꯧꯅꯕ ꯌꯥꯗꯦ ꯀꯥꯏꯅꯒ ꯀꯔꯝꯕ ꯋꯥꯌꯦꯜ ꯂꯩꯒꯦꯕ? ꯋꯥꯌꯦꯜ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯏꯆꯦ ꯇꯈꯦꯜꯂꯩꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯦ, ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯖꯒꯦ ꯈꯜꯂꯤ꯫ ꯑꯗ ꯁꯨꯝ ꯈꯣꯏꯗꯨꯝꯅ ꯃꯈꯥ ꯇꯥꯔꯣ ꯄꯥꯔꯤꯇꯣꯟ, ꯑꯗ ꯁꯨꯝ ꯍꯥꯏꯔꯒ ꯋꯥꯔꯤ ꯂꯣꯏꯁꯤꯟꯈꯤꯅꯨ, ꯍꯣꯔꯦꯟ ꯃꯪ ꯅꯨꯡꯉꯥꯏꯔꯣꯏꯕ꯫ ꯑꯩꯈꯣꯏ ꯏꯆꯦꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯕꯁꯤꯗ ꯀꯣꯛ ꯍꯦꯛ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯗꯣ ꯉꯝꯗꯕꯩꯅꯤ ꯁ꯭ꯋꯥꯏꯗ ꯑꯩꯅ ꯍꯩꯅꯧꯖꯣꯝ ꯀꯦꯟꯕ ꯑꯗꯨꯃꯥꯏꯅ ꯀꯦꯜꯂꯒ ꯇꯥꯔꯤꯁꯦ꯫ ꯀꯥꯂꯦꯟꯖꯥꯎꯅ ꯍꯩꯅꯧꯖꯣꯝꯒꯤꯁꯨ ꯀꯥꯟꯅꯕ ꯃꯇꯥꯡ ꯂꯩ꯫ ꯂꯥꯏꯒꯤ ꯀꯣꯟ ꯑꯔꯪꯕ ꯐꯦꯡꯕꯗ ꯍꯩꯅꯧꯖꯣꯝꯗꯒꯤ ꯍꯦꯟꯕ ꯂꯩꯄꯣꯠꯇꯦ꯫ ꯑꯗꯨꯅ ꯄꯥꯔꯤꯇꯣꯟ, ꯅꯪꯁꯨ ꯏꯆꯦ ꯇꯈꯦꯜꯂꯩꯒꯤ ꯃꯐꯝꯗ ꯀꯥꯟꯅꯕꯒꯤ ꯃꯇꯥꯡ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ꯫ ꯋꯥꯔꯁꯨ ꯋꯥꯅ ꯑꯗꯨꯐꯥꯎ ꯉꯥꯏꯒꯦꯔꯥ? ꯑꯗꯨꯝ ꯉꯥꯏꯔꯣꯗ, ꯑꯗꯨꯅ ꯐꯔꯅꯤꯕ ꯅꯪ꯫ ꯉꯥꯏꯈꯩ ꯉꯥꯏꯔꯒ ꯇꯥ ꯁꯅꯥꯍꯜꯒꯤ ꯑꯗꯨꯃꯥꯏꯅ ꯏꯅꯦ ꯁꯥꯈꯤꯒꯤ ꯌꯨ ꯌꯣꯟꯐꯝꯗ ꯌꯨ ꯃꯌꯣꯝ ꯄꯥꯏꯔꯒ ꯄꯨꯟꯁꯤ ꯂꯦꯟꯕꯗꯨꯗꯤ ꯃꯤꯗꯤ ꯉꯝꯃꯣꯏꯀꯣ꯫ ꯈꯣꯏꯗꯨꯝꯅ ꯑꯗꯨꯃꯥꯏꯅꯗꯒꯤ ꯍꯤꯡꯕꯗꯨꯅꯤ ꯅꯪꯉꯣꯟꯗꯗꯤ ꯌꯥꯝ ꯄꯛꯆꯗꯣꯏꯁꯤ꯫ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤꯗ ꯕꯦꯚꯥꯔꯒ ꯇꯧꯔꯒꯅꯦ ꯀꯣꯟꯅ ꯑꯔꯣꯏꯕꯗ ꯂꯨꯄꯥ 10 ꯅꯤꯔꯒ ꯂꯩꯍꯧꯕꯗꯣ꯫ ꯄꯥꯔꯤꯇꯣꯟꯅ ꯑꯩꯅ ꯀꯌꯥꯝ ꯋꯥꯒꯦꯁꯦ ꯅꯣꯏꯗꯤ ꯈꯪꯗꯕꯅꯤꯅ ꯅꯣꯛꯇꯅꯁꯨ ꯇꯧꯔꯤ꯫ ꯅꯣꯏꯗ ꯊꯣꯛꯑꯕ ꯀꯥꯟꯗꯅꯦ ꯑꯗꯨ ꯈꯪꯗꯧꯅꯤ ꯑꯩꯅ ꯀꯌꯥꯝ ꯀꯣꯛ ꯁꯥꯒꯦꯁꯦ꯫ ꯃꯤ ꯑꯃꯅ ꯅꯨꯡꯁꯤꯕꯗꯤ ꯄꯦꯅꯥꯃꯨꯛ ꯂꯥꯏ ꯂꯨꯔꯤꯕꯁꯦ, ꯑꯩꯅ ꯅꯨꯡꯁꯤꯔꯤꯕ ꯃꯤꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯅꯨꯡꯁꯤꯕꯤꯔꯛꯄꯗꯨꯅꯤ꯫ ꯀꯥꯂꯦꯟꯖꯥꯎꯅ ꯑꯃꯨꯛꯀ ꯅꯣꯛꯏ꯫ ꯍꯥꯍꯥꯌꯣ ꯍꯦꯍꯦ ꯍꯨ ꯍꯨ ꯍꯨ, ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯄꯥꯔꯤꯇꯣꯟꯅ ꯆꯠꯂꯣꯝꯗ ꯅꯌꯥꯒꯗꯣ ꯈꯤꯒꯠꯂꯛꯀꯅꯨ, ꯆꯠꯂꯣ, ꯌꯥꯊꯤ ꯉꯥꯛꯇ ꯌꯦꯡꯅꯤꯡꯗꯦꯕ꯫ ꯅꯣꯛꯀꯤꯁꯨ ꯑꯁꯤꯗ ꯄꯨꯜꯂꯤꯕ ꯍꯥꯃꯦꯡꯁꯤꯒꯤ ꯃꯃꯥꯡꯗꯅꯦ ꯐꯝꯂꯒ ꯍꯦꯛ ꯄꯦꯟꯅ ꯅꯣꯛꯎ꯫ ꯀꯔꯤꯅꯣ? ꯈꯣꯏꯗꯨꯝꯅ ꯇꯨ ꯑꯁꯤꯗ ꯅꯨꯡꯁꯤꯕꯒꯤ ꯑꯣꯖꯥ ꯁꯥꯕꯁꯦ ꯂꯥꯛꯑꯦ, ꯃꯉꯣꯟꯗ ꯑꯝꯇ ꯇꯥꯅꯧꯗꯅ ꯄꯥꯔꯤꯇꯣꯟ ꯅꯪꯁꯨ꯫ ꯄꯥꯔꯤꯇꯣꯟ ꯁꯨꯛꯇꯣꯛꯂꯒ ꯂꯩꯔꯤꯕ ꯅꯈꯣꯏ ꯑꯅꯤꯐꯥꯎ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯑꯁꯤꯒꯤ ꯍꯅꯨꯃꯥꯟ ꯃꯥꯟꯕꯁꯦ ꯃꯁꯤꯃꯨꯛ ꯂꯥꯛꯑꯦ, ꯄꯦꯜꯂꯕꯅꯦ ꯑꯩꯗꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯨꯗ ꯅꯨꯄꯤ ꯌꯥꯝꯅ ꯀꯣꯏꯕꯗ ꯃꯃꯤꯡ ꯆꯠꯄ ꯃꯦꯔꯥꯗꯨ ꯅꯨꯄꯥ 3ꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯅꯥꯎꯁꯥ, ꯅꯨꯡꯁꯤꯕꯒꯤ ꯑꯣꯖꯥ ꯂꯥꯛꯏꯍꯦ, ꯉꯁꯤꯁꯨ ꯅꯨꯄꯤ ꯑꯅꯧꯕ ꯑꯃ ꯈꯪꯅꯔꯦ, ꯑꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯄꯥꯔꯥ ꯇꯝꯕꯤꯒꯦ꯫ ꯈꯣꯏꯗꯨꯝꯅ ꯍꯣꯏ, ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯡꯁꯤ ꯄꯥꯔꯥꯗꯣ ꯆꯤꯟꯐꯥ ꯂꯣꯏ ꯐꯥꯕ ꯂꯣꯏꯔꯦ, ꯇꯝꯕꯤꯒꯦ ꯍꯥꯏꯔꯒꯅ ꯄꯥꯔꯤꯇꯣꯟꯅ ꯈꯔ ꯇꯝꯕꯤꯔꯝꯃꯨ, ꯅꯨꯡꯁꯤ ꯄꯥꯔꯥ ꯐꯥꯗꯕꯒꯤ ꯀꯟꯅ ꯀꯣꯛ ꯁꯥꯔꯤꯕꯅꯤ꯫ ꯍꯦꯔꯥ, ꯑꯗꯨꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯃꯨꯛꯇ ꯅꯨꯄꯤ ꯀꯌꯥ ꯀꯣꯏꯒꯦ ꯍꯥꯏꯕꯅꯣ? ꯄꯥꯔꯤꯇꯣꯟ, ꯅꯪꯅ ꯌꯥꯝ ꯇꯥꯛꯈꯤꯁꯦ꯫ ꯑꯣ, ꯅꯨꯡꯁꯤꯕ ꯇꯝꯕꯤꯕ ꯂꯥꯛꯄꯤꯔꯤꯕ ꯑꯣꯖꯥ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯖꯈꯤꯒꯦ꯫ ꯄꯥꯔꯤꯇꯣꯟꯒꯤꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯃꯥꯒꯤ ꯃꯆꯦ ꯊꯣꯏꯅꯨꯒ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯊꯣꯛꯄ ꯇꯈꯦꯜꯂꯩꯕꯨ ꯃꯥꯅ ꯂꯣꯟꯅ ꯅꯨꯡꯁꯤꯖꯔꯤꯕꯅꯤ꯫ ꯇꯈꯦꯜꯂꯩꯁꯨ ꯏꯁꯩ ꯇꯝꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯒ ꯁꯅꯥꯔꯩꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥꯁꯨ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯁꯤꯜꯂꯤ꯫ ꯊꯝꯕꯥꯜꯅꯨꯅ ꯍꯩꯃꯥ, ꯑꯣꯟꯊꯣꯛꯄꯅꯤꯗ, ꯏꯁꯩ ꯇꯝꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯁꯨ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝ ꯂꯩꯔꯝꯂꯦꯗꯅ ꯁꯤꯗꯤ꯫ ꯍꯩ, ꯇꯥꯕ꯭ꯔꯥ ꯅꯈꯣꯏ ꯑꯅꯤ? ꯅꯨꯡꯊꯤꯜꯁꯤꯗ ꯑꯃꯨꯛ ꯇꯨꯝꯁꯤꯜꯂꯕ꯭ꯔꯣ? ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯏꯁꯩ ꯉꯥꯏꯍꯥꯛ ꯑꯧꯔꯥꯏꯅꯕ ꯇꯧꯁꯤ꯫ ꯅꯨꯄꯤꯅꯅꯦ ꯅꯨꯡꯊꯤꯜ ꯑꯁꯨꯝꯅ ꯇꯨꯝꯕꯁꯦ ꯍꯛꯆꯥꯡ ꯅꯣꯏꯈꯠꯄꯅꯤꯀꯣ꯫
ꯊꯣꯏꯅ ꯇꯨꯝꯂꯨꯕꯒꯤ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯔꯗꯨꯅ ꯏꯃꯥ ꯅꯨꯡꯇꯤꯒꯤ ꯇꯨꯝꯕ ꯅꯠꯇꯦꯗꯅ ꯅꯣꯡ ꯐꯥꯗꯣꯛ ꯇꯨꯝꯕꯅꯤ ꯀꯩꯁꯨ ꯍꯛꯆꯥꯡ ꯅꯣꯏꯈꯠꯂꯣꯏ ꯅꯈꯣꯏ ꯑꯅꯤꯁꯦ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤꯕ ꯁꯩꯁꯛꯄꯤ ꯑꯃꯅꯤ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦꯅꯦꯍꯦ ꯆꯥꯕ ꯊꯛꯄꯁꯨ ꯌꯦꯡꯗꯨꯅ ꯆꯥꯒꯗꯕꯅꯤ ꯍꯩ ꯊꯥꯎ ꯊꯨꯝꯒꯅꯦ ꯀꯥ ꯍꯦꯟꯅ ꯆꯥꯔꯕꯁꯨ ꯈꯣꯟꯖꯦꯜ ꯐꯖꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯒ ꯑꯃꯅ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕꯤ ꯑꯃꯁꯨ ꯑꯣꯏꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯈꯣꯟꯖꯦꯜ ꯐꯖꯩ ꯍꯥꯏꯗꯅ ꯐꯤꯕꯝꯗꯨꯅ ꯑꯣꯛꯄꯤ ꯃꯥꯜꯂꯕꯗꯤ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯊꯣꯛꯂꯛꯄꯗ ꯀꯅꯥꯅꯁꯨ ꯑꯩꯈꯣꯏꯕꯨ ꯌꯦꯡꯕꯤꯔꯣꯏꯅꯦ ꯇꯈꯦꯜꯂꯩꯅ ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯊꯣꯏꯅꯣꯏ ꯈꯣꯏꯅꯤꯒꯤ ꯁꯕꯥꯜ ꯑꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯏꯁꯩ ꯁꯛꯄ ꯆꯠꯄꯗ ꯁꯦꯜ ꯊꯥꯕ ꯆꯪꯉꯛꯄ ꯃꯤꯌꯥꯝꯈꯩꯅꯅꯦ ꯀꯩꯅꯥ ꯐꯥꯎꯕ ꯃꯁꯛ ꯎꯕ ꯐꯪꯗ꯭ꯔꯤꯕꯁꯦ ꯌꯥꯔꯦ ꯁꯨꯝ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ ꯏꯁꯩ ꯉꯥꯏꯍꯥꯛ ꯑꯧꯔꯥꯏꯅꯕ ꯇꯧꯁꯤ ꯑꯩ ꯊꯣꯛꯂꯝꯂꯒꯦꯀꯣ ꯊꯨꯅ ꯊꯣꯛꯅꯔꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯅꯨ ꯊꯣꯛꯈꯤꯔꯝꯃꯤ ꯊꯝꯕꯥꯜꯅꯨ ꯊꯣꯛꯈ꯭ꯔꯕꯗ ꯇꯟꯅ ꯇꯟꯅ ꯊꯣꯏꯅꯨꯒ ꯇꯈꯦꯜꯂꯩꯒꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯊꯩ ꯊꯝꯕꯥꯜꯅꯨꯅ ꯑꯩ ꯃꯇꯦꯛ ꯑꯃ ꯁꯛꯂꯛꯀꯦ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯑꯩꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯁꯛꯂꯛꯎꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯅꯨꯅ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯂꯝꯃꯤ ꯊꯣꯏꯅꯨꯒ ꯇꯈꯦꯜꯂꯩꯒꯁꯨ ꯊꯝꯕꯥꯜꯅꯨꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯏꯁꯩ ꯁꯛꯂꯝꯃꯤ ꯊꯝꯕꯥꯜꯅꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯉꯁꯤꯒꯤꯗꯤ ꯃꯇꯦꯛ ꯑꯁꯤ ꯈꯛꯇ ꯇꯝꯅꯁꯤ ꯍꯩꯃ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏ ꯍꯌꯦꯡꯁꯦ ꯂꯨꯍꯣꯡꯕ ꯑꯃꯒꯤ ꯏꯁꯩ ꯁꯛꯄꯤꯅꯅꯕ ꯕꯥꯔꯇꯣꯟ ꯊꯥꯔꯝꯕꯅꯤꯅꯦ ꯂꯝ ꯂꯥꯞꯄꯁꯨ ꯅꯠꯇꯦ ꯅꯈꯣꯏꯅꯤ ꯑꯣꯏꯅ ꯆꯠꯅꯅꯕꯅꯦ ꯏꯃꯥꯗꯤ ꯍꯌꯦꯡ ꯆꯠꯄ ꯁꯪꯂꯣꯏꯗꯧꯔꯦ ꯑꯍꯟ ꯈꯔ ꯏꯁꯩ ꯇꯝꯕ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯅꯈꯣꯏꯅꯤ ꯊꯥꯔꯛꯀꯦ ꯍꯥꯏꯗꯅꯅꯦ ꯏꯃꯥꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯇꯈꯦꯜꯂꯩꯅ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯊꯣꯏꯅꯨ ꯑꯃꯗꯤ ꯇꯈꯦꯜꯂꯩ ꯁꯩꯐꯝ ꯀꯌꯥ ꯆꯠꯄꯗꯒꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯁꯛꯈꯪꯅꯔꯕꯤ ꯁꯩꯁꯛꯄꯤ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯕ ꯍꯧꯔꯛꯂꯝꯃꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒ ꯑꯣꯏꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅꯒ ꯆꯨꯔꯥ ꯆꯥꯕꯅꯤ ꯂꯨꯍꯣꯡꯐꯝꯗ ꯂꯥꯛꯄ ꯕꯣꯔ ꯃꯃꯥꯟꯅꯕ ꯀꯌꯥꯗꯤ ꯏꯁꯩ ꯁꯛꯄꯤꯗ ꯂꯣꯏꯅ ꯉꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯃꯤꯠ ꯈꯔ ꯉꯥꯎꯕ ꯕꯣꯔꯗꯤ ꯃꯌꯥ ꯎꯝꯁꯤꯟꯕ ꯀꯥꯎꯕ ꯃꯈꯩ ꯁꯩꯁꯛꯄꯤ ꯑꯅꯤꯗꯨꯗ ꯃꯀꯣꯛ ꯂꯩꯗꯨꯅ ꯌꯦꯡꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤꯕꯅꯤ ꯇꯈꯦꯜꯂꯩ ꯃꯥꯒ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯖꯕ ꯃꯥꯟꯖꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯃꯥꯟꯖꯅ ꯇꯈꯦꯜꯂꯩ ꯅꯪ ꯑꯩꯅ ꯏꯁꯩ ꯁꯛꯄ ꯇꯣ ꯍꯥꯏꯕꯁꯦ ꯇꯥꯔꯣꯏꯗ꯭ꯔꯣ ꯇꯥꯃꯥꯟꯖ ꯑꯩꯅ ꯁꯩꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯏꯁꯩ ꯁꯛꯄꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯕ ꯑꯣꯏꯔꯕꯒꯦ ꯇꯥꯃꯥꯟꯖꯅ ꯇꯠꯇꯅ ꯑꯩꯕꯨ ꯏꯁꯩ ꯁꯛꯄ ꯇꯣꯛꯅꯕ ꯍꯥꯏꯔꯤꯕꯁꯦ ꯇꯈꯦꯜꯂꯩ ꯑꯩꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯥꯛꯇꯣ ꯏꯪ ꯇꯞꯄꯤ ꯏꯃꯨꯡ ꯃꯅꯨꯡ ꯐꯖꯅ ꯀꯣꯏꯕ ꯍꯩꯕꯤ ꯑꯃꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕ ꯑꯩ ꯄꯥꯝꯃꯤ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯅꯐꯝ ꯑꯣꯏꯕꯤ ꯃꯃꯜ ꯌꯥꯎꯗꯕꯤ ꯂꯩꯔꯥꯡ ꯑꯃꯨꯛ ꯌꯦꯛꯇꯨꯅ ꯑꯩꯒꯤ ꯅꯥꯄꯁꯤ ꯆꯤꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯇꯈꯦꯜꯂꯩ ꯃꯥꯟꯖꯕꯨ ꯋꯥꯔꯧꯅ ꯌꯦꯡꯗꯨꯅ ꯇꯥꯃꯥꯟꯖꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯀꯣꯏꯊꯣꯛꯇꯨꯅ ꯂꯩꯇ꯭ꯔꯕꯁꯨ ꯇꯥꯃꯥꯟꯖꯅ ꯄꯥꯝꯂꯤꯕꯗꯣ ꯏꯐꯝꯗ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯇꯈꯦꯜꯂꯩ ꯅꯪ ꯋꯥꯈꯜ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯅꯪꯅ ꯁꯩꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯑꯎꯕ ꯅꯨꯄꯥ ꯈꯨꯗꯤꯡꯕꯨ ꯏꯔꯥꯡ ꯇꯧꯕ ꯑꯗꯨꯒ ꯂꯥꯟꯖꯗꯕꯤ ꯁꯥꯗꯨꯅ ꯑꯩꯕꯨꯁꯨ ꯑꯃꯨꯛ ꯊꯦꯝꯗꯨꯅ ꯑꯃꯨꯛ ꯊꯝꯕ ꯃꯁꯤ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯗꯦ ꯇꯥꯃꯥꯟꯖ ꯀꯩꯅꯣ ꯇꯥꯃꯥꯟꯖꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯤꯕ ꯋꯥꯍꯩꯁꯤꯕꯣ ꯑꯩꯈꯣꯏꯅꯤ ꯉꯁꯤ ꯉꯔꯥꯡꯇ ꯈꯪꯅꯔꯛꯄꯁꯨ ꯅꯠꯇꯦ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯔꯝꯗꯕꯁꯦ ꯇꯥꯃꯥꯟꯖ ꯅꯪ ꯑꯩꯅ ꯋꯥꯔꯧꯒꯅꯨ ꯍꯥꯏꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯔꯣꯏ ꯇꯈꯦꯜꯂꯩ ꯅꯪꯅ ꯇꯧꯗꯕ ꯊꯕꯛꯇ ꯃꯤꯅ ꯀꯩꯁꯨ ꯇꯧꯋꯦ ꯍꯥꯏꯅ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯅ ꯑꯩꯕꯨ ꯎꯁꯤꯠꯇꯅ ꯀꯔꯦꯝꯅ ꯑꯗꯨ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯁꯩ ꯁꯛꯄꯒꯤ ꯁꯤꯟꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯞꯅꯕ ꯑꯩ ꯄꯥꯝꯃꯤ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯅꯐꯝ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯨ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯅꯁꯨ ꯀꯩꯁꯨ ꯌꯥꯕꯤꯔꯛꯂꯣꯏ ꯇꯥꯃꯥꯟꯖ ꯑꯩ ꯉꯁꯤꯗꯤ ꯇꯥꯃꯥꯟꯖꯒꯤ ꯊꯃꯣꯏ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯥꯎꯗꯕ ꯊꯃꯣꯏꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤ ꯇꯥ ꯇꯧꯗꯨꯅ ꯅꯨꯡꯁꯤꯒꯤ ꯏꯄꯥꯛ ꯑꯁꯤꯗ ꯏꯔꯥꯛꯅꯍꯟꯗꯨꯅ ꯊꯝꯕꯤꯔꯝꯂꯦ ꯐꯔꯦ ꯇꯥꯃꯥꯟꯖ ꯍꯧꯖꯤꯛꯇꯤ ꯑꯩ ꯇꯥꯃꯥꯟꯖꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯦ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯇꯥꯃꯥꯟꯖꯒꯤ ꯄꯨꯟꯁꯤꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯌꯦꯠꯄ ꯄꯤꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯇꯥꯃꯥꯟꯖꯅ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯂꯛꯄ ꯊꯣꯛꯂꯕ ꯃꯇꯝꯗꯨꯗ ꯇꯥꯃꯥꯟꯖꯕꯨ ꯑꯩꯅ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯦ ꯃꯁꯤꯃꯗꯤ ꯈꯪꯖꯤꯟꯕꯤꯌꯨ ꯐꯔꯦ ꯇꯥꯃꯥꯟꯖ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯅꯤ ꯃꯥꯟꯖ ꯇꯈꯦꯜꯂꯩꯕꯨ ꯈꯥꯝꯂꯕꯁꯨ ꯇꯧꯗ ꯋꯥꯍꯩ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯗ ꯌꯦꯡꯈꯤꯕ ꯃꯥꯏꯀꯩ ꯑꯃꯗ ꯃꯤꯐꯝ ꯊꯝꯗꯨꯅ ꯑꯗꯨꯃꯛ ꯂꯦꯞꯂꯤ ꯇꯈꯦꯜꯂꯩꯕꯨ ꯄꯥꯝꯖꯕ ꯉꯥꯎꯖꯕ ꯀꯌꯥꯒꯤ ꯀꯂꯛ ꯋꯥꯍꯩ ꯀꯌꯥꯗ ꯑꯣꯟꯈ꯭ꯔꯦ ꯃꯥꯟꯖꯒꯤ ꯊꯃꯣꯏ ꯀꯟꯈ꯭ꯔ ꯃꯥꯜꯂꯤ ꯊꯃꯣꯏꯁꯨ ꯊꯧꯗꯨꯅꯨꯡ ꯑꯃꯒꯨꯝ ꯇꯈꯦꯜꯂꯩꯁꯨ ꯃꯥꯟꯖꯕꯨ ꯍꯟꯅ ꯌꯦꯡꯕ ꯇꯧꯔꯝꯗ ꯇꯈꯦꯜꯂꯩ
ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯅꯤ ꯄꯨꯟꯁꯤꯟꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯇꯈꯦꯜꯂꯩ ꯊꯣꯏꯅꯨ ꯍꯣꯏꯗ ꯏꯁꯩ ꯇꯝꯕꯁꯨ ꯆꯠꯂꯨꯗ꯭ꯔꯦ꯫ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕꯤ ꯃꯥꯕꯨ ꯑꯗꯨꯛ ꯂꯥꯟꯅ ꯂꯧꯈꯤꯕꯗꯨꯗ ꯇꯈꯦꯜꯂꯩ ꯅꯤꯡꯉꯝꯗꯕꯅꯁꯨ ꯃꯁꯥꯗꯨ ꯄꯤꯛꯊꯜꯂꯦ꯫ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯨꯕ ꯀꯧꯕꯅ ꯃꯥꯁꯨ ꯃꯥꯟꯖꯒ ꯂꯥꯞꯅꯔꯅꯤ ꯈꯟꯕꯗ ꯋꯥꯗꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯤꯡꯉꯝꯗꯅꯁꯨ ꯑꯃꯨꯛ ꯀꯞꯆꯔꯤ꯫ ꯊꯥꯃꯥꯆꯥ, ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯑꯩꯁꯦ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯀꯪꯗꯅꯕ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯇꯥꯍꯧꯔꯦꯀꯣ꯫ ꯑꯩꯒꯤ ꯆꯩꯅꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯪꯕꯤꯗꯕ ꯅꯪꯗꯤ ꯆꯠꯈ꯭ꯔꯦꯀꯣ꯫ ꯂꯧꯅꯝ ꯍꯩꯕ ꯅꯪꯗꯤ ꯆꯠꯈ꯭ꯔꯦ꯫ ꯊꯥꯃꯥꯆꯥ, ꯑꯁꯨꯛꯇ ꯍꯣꯡꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯊꯥꯖꯔꯨꯗꯕꯅꯤꯀꯣ꯫ ꯐꯔꯦ, ꯑꯩꯁꯨ ꯍꯣꯡꯕ ꯅꯥꯏꯕ ꯇꯥꯏꯕꯪ ꯈꯣꯡꯆꯠꯇ ꯍꯣꯡꯈꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦ꯫ ꯅꯪꯕꯨꯁꯨ ꯀꯥꯎꯊꯣꯛꯄ ꯑꯩ ꯇꯝꯂꯒꯦꯀꯣ ꯊꯥꯃꯥꯆꯥ꯫ ꯁꯣꯝꯗꯅ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯊꯪꯅꯕ ꯈꯨꯜꯗ ꯂꯧꯁꯥꯟ ꯊꯤꯔꯨꯔꯒ ꯁꯟ ꯒꯥꯔꯤ ꯑꯃꯗ ꯄꯨꯂꯞ ꯇꯣꯡꯂꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯥꯂꯦꯟꯖꯥꯎꯅ "ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯨ ꯈꯨꯏꯪ ꯃꯆꯥꯗꯒꯤ ꯏꯪꯉꯤꯗ? ꯄꯥꯔꯤꯇꯣꯟ, ꯂꯝꯕꯤ ꯅꯥꯀꯟꯗ ꯆꯔꯨ ꯏꯀꯨ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯆꯔꯨ ꯃꯄꯨꯟ 2-3ꯗ ꯂꯧꯈꯠꯂꯒꯅꯦ ꯌꯨꯝ ꯌꯧꯗ꯭ꯔꯤ ꯐꯥꯎ ꯆꯔꯨ ꯃꯅꯨꯡꯗ ꯂꯩꯒꯦ." ꯈꯣꯏꯗꯨꯝꯅ "ꯃꯤꯡꯒꯗꯤ ꯀꯥꯂꯦꯟꯖꯥꯎ, ꯀꯅꯥꯅꯕꯨ ꯊꯣꯟꯕꯤꯔꯤ ꯃꯤꯡꯅꯣ ꯈꯪꯗꯦ, ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯗꯅ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯏꯪꯊꯝꯖꯥꯎ ꯀꯧꯗꯧ ꯃꯤꯁꯤꯗ ꯀꯥꯂꯦꯟꯖꯥꯎ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤ꯫ ꯅꯪꯕꯨꯗꯤ ꯑꯩꯅ ꯄꯥꯟꯅꯔꯤꯉꯩꯗ ꯅꯨꯄꯤ ꯊꯤꯕ ꯐꯪꯕꯩ ꯋꯥ ꯂꯩꯇꯦ. ꯀꯩꯅꯣ ꯅꯆꯤꯟꯗꯨꯁꯨ ꯅꯨꯄꯤꯗꯧꯅ ꯆꯕꯦꯡ ꯆꯕꯦꯡ ꯌꯥꯝ ꯀꯜꯂꯤ ꯋꯥꯅꯤ. ꯑꯗꯨꯅꯅꯤ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯑꯃꯇꯅ ꯍꯟꯅ ꯐꯥꯎ ꯌꯦꯡꯕꯤꯔꯛꯇ꯭ꯔꯤꯗꯣ. ꯁꯤ ꯑꯩꯕꯨ ꯆꯤꯟ ꯀꯜꯂꯤ ꯅꯨꯄꯤ ꯐꯪꯗꯦ ꯀꯥꯏ ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯀꯥꯡ ꯑꯃꯣꯝ ꯐꯥꯎꯕꯅ ꯁꯤꯛꯄꯤꯔꯝꯗꯧ ꯃꯥꯟꯗꯦ. ꯑꯗꯨꯒ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯤꯁꯤꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦ. ꯏꯇꯥꯎ ꯄꯥꯔꯤꯇꯣꯟꯒꯤ ꯑꯣꯏꯅꯤ ꯑꯣꯏꯔꯣꯏ ꯈꯪꯗꯕꯤ ꯑꯃ ꯁꯦꯟꯅꯔꯤꯉꯩꯗ ꯅꯨꯄꯤ ꯀꯣꯏꯕ ꯁꯪꯗꯕꯅꯤ. ꯑꯩꯉꯣꯟꯗꯒ ꯁꯨꯝ ꯇꯥꯏꯅꯔꯤ. ꯅꯨꯄꯤ ꯐꯪꯗ꯭ꯔꯤꯗꯤ ꯍꯥꯏꯅꯤꯡꯗꯦ. ꯃꯨꯔꯤꯕ ꯀꯨꯆꯨꯁꯤꯡꯗꯨꯒ ꯃꯣꯠꯂꯤꯕ ꯈꯣꯡꯃꯣꯠꯁꯤꯡꯗꯨꯒ ꯏꯇꯥꯎꯅ ꯍꯥꯏꯕꯗ ꯏꯗꯨꯝ ꯏꯀꯥꯏꯖꯩ ꯀꯣꯏ. ꯈꯣꯏꯗꯨꯝꯅ ꯅꯪꯗꯧꯅ ꯉꯧꯔꯒꯅꯦ ꯅꯨꯄꯤ ꯃꯥꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯑꯗꯨꯝ ꯃꯨꯖꯔꯒꯦ. ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯈꯔ ꯃꯨꯔꯞ ꯇꯧꯕꯅ ꯃꯥꯟꯕꯅꯤ. ꯑꯩ ꯍꯥꯏꯁꯤ ꯆꯨꯝꯗ꯭ꯔꯣ ꯀꯥꯂꯦꯟꯖꯥꯎ? ꯆꯨꯝꯗ꯭ꯔꯝ. ꯀꯛꯅꯤꯡꯉꯥꯏ ꯑꯝꯇ ꯍꯦꯛ ꯌꯥꯎꯗꯈꯩ ꯆꯨꯝꯃꯤ ꯀꯩꯅꯣ ꯁꯤꯗꯤ. ꯑꯊꯤꯕ ꯃꯣꯠꯄ ꯑꯩꯈꯣꯏꯕꯨꯗꯤ ꯐꯔꯦꯅꯦ. ꯁꯛ ꯐꯖꯕ ꯇꯨꯅꯥꯟꯕ ꯑꯩꯈꯣꯏ ꯁꯣꯝꯗꯤ ꯋꯥꯅ ꯂꯩꯈꯣꯡ ꯁꯣꯝꯖꯔꯤꯕ ꯇꯈꯦꯜꯂꯩꯗꯨꯕꯨ ꯐꯪꯕꯤꯗꯧꯔꯤꯕ꯭ꯔꯣ? ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯀꯣꯟꯅ ꯑꯔꯤꯕ ꯑꯣꯏꯍꯧꯗꯣꯏꯁꯦ ꯄꯥꯔꯤꯇꯣꯟ ꯅꯪꯁꯨ ꯃꯥꯟꯁꯤꯜꯂꯛꯏ ꯌꯩꯗꯤ. ꯍꯧꯖꯤꯛꯄꯨꯗꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯧꯗ ꯑꯩ ꯀꯩꯝ ꯁꯥꯎꯕꯤꯔꯣꯏ. ꯃꯇꯝꯗꯨꯗ ꯉꯥꯏꯌꯣ. ꯅꯣꯏꯅꯤꯒꯤ ꯃꯤꯠꯃꯥꯡꯗꯨꯗꯅꯦ ꯏꯆꯦ ꯇꯈꯦꯜꯂꯩꯅ ꯑꯩꯒꯤ ꯉꯛꯁꯝꯁꯤꯗ ꯃꯈꯨꯠꯅ ꯂꯦꯡꯕ ꯑꯉꯧꯕ ꯀꯨꯟꯗꯣ ꯄꯔꯦꯡꯗꯣ ꯍꯨꯛꯍꯜꯂꯒ ꯊꯣꯏꯗꯤꯡ ꯀꯥꯡꯁꯨꯕꯤꯒ ꯏꯅꯔꯒ ꯆꯥꯗꯣꯏꯁꯦ. ꯅꯣꯏꯗ ꯂꯦꯟꯅꯗꯣꯏꯁꯦ. ꯈꯣꯏꯗꯨꯝꯅ ꯏꯇꯥꯎ ꯄꯥꯔꯤꯇꯣꯟ ꯅꯪ ꯁꯨꯝ ꯋꯥꯖꯥꯎ ꯉꯥꯡꯃꯟꯗꯅ ꯁꯨꯝ ꯄꯤꯛꯁꯜꯂꯛꯇꯧꯔꯦꯗꯩꯗꯤ. ꯀꯥꯂꯦꯟꯖꯥꯎꯅ ꯑꯗꯨꯅꯤ ꯃꯁꯥ ꯄꯥꯎ ꯈꯪꯗ꯭ꯔꯤꯕ ꯅꯨꯄꯤ ꯀꯣꯏꯕꯁꯦ ꯁꯨꯃꯥꯏꯅ ꯃꯨꯛꯅꯕꯣꯏꯔꯦꯀꯣ. ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯃꯨꯛꯄꯤꯌꯨ ꯁꯤꯗ ꯂꯩꯔꯦ. ꯃꯁꯥ ꯈꯪꯕ ꯃꯤꯀꯨꯞꯇꯗꯤ ꯀꯥꯏꯅꯗꯕ ꯑꯣꯏꯕꯤꯌꯨꯀꯣ. ꯑꯩꯒꯤ ꯋꯥꯕꯨ ꯁꯤꯅꯤ. ꯋꯥꯖꯥꯎ ꯉꯥꯡꯕ ꯏꯇꯥꯎꯅ ꯌꯨꯝꯁꯤꯁꯨ ꯌꯧꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠꯅꯣ ꯈꯪꯗꯦ. ꯔꯥꯁꯤ ꯌꯥꯎꯗꯕꯅꯤꯒ ꯁꯨꯝ ꯀꯣꯏ ꯂꯩꯕꯁꯦ ꯑꯩ ꯈꯣꯡ ꯌꯥꯝ ꯍꯥꯝꯅꯤꯡꯉꯛꯀꯗꯧꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯇꯈꯦꯜꯂꯩ ꯊꯣꯏꯅꯨ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯃꯥꯟꯖꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ. ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕꯗ ꯊꯣꯏꯅꯨ ꯅꯨꯡꯉꯥꯏꯇꯅ ꯇꯈꯦꯜꯂꯩ ꯇꯥ ꯃꯥꯟꯖꯕꯨ ꯑꯃꯨꯛꯇꯪꯒ ꯎꯅꯗꯨꯅ ꯆꯝꯊꯣꯛꯅꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯅꯈꯣꯏꯅꯤ ꯀꯥꯏꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ. ꯊꯣꯏꯅꯣ ꯑꯩ ꯇꯥ ꯃꯥꯟꯖꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯒꯦ ꯍꯥꯏꯅ ꯈꯟꯗ꯭ꯔꯦꯗ. ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯗꯨꯅ ꯑꯩꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯟꯗ꯭ꯔ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯟꯗ꯭ꯔꯦꯗ. ꯑꯗꯨꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯥꯞꯅꯍꯧꯕꯁꯤꯅꯁꯨ ꯑꯩꯒꯤ ꯑꯐꯕ ꯑꯣꯏꯔꯅꯤ. ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯆꯨꯝꯃꯤ ꯇꯈꯦꯜꯂꯩ. ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯨꯡꯁꯤꯅꯗꯨꯅ ꯂꯥꯛꯂꯒ ꯀꯩꯁꯨ ꯂꯩꯇ ꯃꯔꯝ ꯑꯃꯒꯤꯗꯃꯛ ꯂꯥꯞꯅꯈꯤꯕꯗꯤ ꯑꯩ ꯄꯥꯝꯗꯦ. ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯇꯈꯦꯜꯂꯩ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ. ꯊꯣꯏꯅꯣ ꯄꯨꯟꯁꯤꯁꯦ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯒꯦ ꯈꯜꯂꯕꯗꯤ ꯄꯦꯟꯊꯣꯛꯄ ꯀꯠꯊꯣꯛꯄꯁꯨ ꯈꯔ ꯇꯝꯕ ꯃꯁꯥꯅ ꯇꯥꯕꯅꯤ. ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯅꯤꯡꯖꯔꯤꯕꯁꯦ ꯊꯨꯡꯅꯕ ꯈꯨꯗꯤꯡꯃꯛ ꯄꯦꯟꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ. ꯀꯔꯤꯒꯤꯅꯣ ꯁꯃꯥꯖ ꯑꯁꯤꯅ ꯅꯨꯄꯤ ꯑꯩꯈꯣꯏꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯅꯨꯄꯥ ꯑꯃꯅ ꯇꯧꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯤꯁꯛ ꯑꯗꯨꯕు ꯁꯛꯅ ꯁꯣꯟꯅꯒꯅꯤ. ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯇꯧꯔꯒꯅ ꯍꯦꯛꯇ ꯂꯥꯟꯅ ꯄꯥꯡꯊꯣꯛꯄꯤꯕ. ꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯅꯦ? ꯏꯁꯥꯅ ꯄꯥꯝꯖꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯈꯤꯕ ꯁꯤꯟꯐꯝꯅꯤ. ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯂꯩꯗꯨꯅꯁꯨ ꯆꯦꯜꯂꯣꯏ.
ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯎꯔꯤꯕꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯧꯅꯥ ꯂꯩꯅ ꯂꯦꯞꯇꯨꯅ ꯑꯩ ꯊꯧꯅꯥ ꯂꯩꯅ ꯂꯦꯞꯇꯨꯅ ꯂꯥꯟꯊꯦꯡꯅꯈꯤꯅꯤ꯫ ꯑꯁꯨꯛ ꯊꯃꯣꯏꯅ ꯄꯥꯝꯖꯔꯤꯕ ꯁꯩꯁꯛꯄꯤ ꯑꯃꯒꯤ ꯁꯤꯟꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯄ ꯑꯩ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯅꯠꯇꯦ꯫ ꯏꯁꯥꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯆꯦꯠꯅ ꯊꯥꯒꯣꯟꯅꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯄꯨꯛꯅꯤꯡ ꯍꯟꯊꯒꯗꯕ ꯅꯠꯇꯦ꯫ ꯍꯣꯏꯁꯦ, ꯅꯪꯒꯤ ꯋꯥꯈꯜꯅꯕꯨ ꯑꯗꯨ ꯌꯧꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯇꯈꯦꯜꯂꯩ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯕꯁꯨ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯏꯁꯩ ꯁꯛꯄꯗ ꯅꯠꯇꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝ ꯀꯌꯥꯗꯁꯨ ꯈꯨꯅꯨꯡ ꯏꯁꯩ ꯀꯌꯥ ꯁꯛꯄꯁꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯥꯔꯤꯇꯣꯟꯅ ꯅꯣꯡꯃ ꯃꯃꯥꯗ, "ꯏꯃꯥ, ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯍꯦꯟꯕ ꯅꯨꯄꯤ ꯂꯧꯗꯣꯏꯅꯤ꯫ ꯅꯨꯄꯥ ꯑꯩꯈꯣꯏꯗꯒꯤ ꯆꯍꯤ ꯍꯦꯟꯕ ꯅꯨꯄꯤ ꯂꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯍꯟꯕ ꯅꯨꯄꯤ ꯁꯣꯏꯗꯅ ꯂꯧꯗꯣꯏꯅꯤ ꯏꯃꯥ." "ꯏꯃꯥꯒꯤ ꯄꯥꯔꯤ, ꯏꯆꯥꯒꯤ ꯃꯥꯏꯁꯤꯕꯨ ꯀꯨꯏꯔꯒ ꯅꯠꯇꯦ ꯁꯨꯝ ꯊꯥꯕ ꯍꯦꯟꯖꯜꯂꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯥ ꯑꯩꯉꯣꯟꯗꯒ ꯏꯀꯥꯏꯕꯒ ꯀꯔꯤꯝꯇ ꯐꯥꯎꯗ꯭ꯔꯕ꯭ꯔꯥ ꯏꯃꯦ?" "ꯑꯁ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯑꯩꯅ ꯍꯌꯦꯡ ꯈꯣꯝꯗꯪꯐꯥꯎ ꯀꯣꯛꯇ꯭ꯔꯤꯕ ꯅꯨꯄꯤ ꯑꯃ ꯀꯣꯛ ꯄꯨꯁꯤꯜꯂꯗꯤ ꯃꯁꯤꯗ ꯋꯥꯗꯣꯏꯁꯦ ꯏꯃꯥ ꯅꯪꯗꯅꯤꯀꯣ꯫ ꯏꯆꯦꯒ ꯄꯥꯕꯒ ꯅꯠꯇꯦ꯫ ꯑꯍꯟ ꯃꯇꯝ ꯑꯣꯏꯗꯨꯅ ꯂꯦꯝꯅ ꯂꯩꯗꯧ ꯃꯇꯝꯗꯨꯗ ꯅꯃꯧ ꯅꯨꯄꯤꯒ ꯅꯨꯡꯇꯤꯒꯤ ꯁꯝꯐꯣꯏꯅꯔꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯃꯅꯦꯝꯕꯨ ꯂꯨꯅ ꯇꯧꯒꯗꯕꯤ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯈꯔ ꯍꯟꯕꯤ ꯑꯃ ꯂꯧꯅꯤ꯫ ꯑꯗꯣ ꯁꯨꯝ ꯏꯃꯥꯗ ꯍꯥꯏꯕꯤ ꯋꯥꯅꯤ ꯀꯩꯅꯣ." "ꯍꯥꯏ, ꯅꯪ ꯈꯔ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯏꯃꯥꯅ ꯈꯨꯖꯥꯝꯁꯦ ꯁꯣꯏꯗꯅ ꯍꯩꯖꯤꯜꯂꯛꯂꯅꯤ ꯏꯕꯨꯡꯉꯣꯅ꯫ ꯈꯣꯝꯗꯪ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤꯕ ꯃꯥꯅ ꯅꯨꯄꯤ ꯊꯤꯕ ꯀꯥꯏꯅ ꯅꯪꯉꯣꯟꯗꯒꯤ ꯆꯍꯤ 4-5 ꯍꯜꯂꯤꯕ ꯅꯆꯦꯁꯤ ꯐꯥꯎꯕ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥ ꯍꯥꯏꯗ꯭ꯔꯤꯅꯦ꯫ ꯅꯇꯨ ꯌꯥꯝ ꯊꯤꯅꯤꯡꯕ꯭ꯔꯥ? ꯅꯇꯨ ꯌꯥꯝ ꯊꯤꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯈꯥꯕꯩꯁꯤꯅ ꯍꯦꯛ ꯅꯀꯣꯛꯇꯨ ꯊꯣꯝꯃꯛꯀꯅꯤꯀꯣ." "ꯑꯁ, ꯀꯩꯅꯣ ꯏꯃꯥ, ꯈꯥꯕꯩꯗꯨꯅ ꯃꯆꯥ ꯑꯩꯉꯣꯟꯗꯕꯨ ꯊꯣꯝꯃꯛꯀꯦ ꯇꯧꯏꯗꯨꯕꯣ? ꯑꯩꯅ ꯍꯔꯤ ꯅꯨꯡꯗꯥꯡ ꯑꯣꯜꯂꯒ ꯉꯪꯂꯒ ꯁꯨꯝ ꯅꯅꯥꯛꯇ ꯄꯥꯏ ꯂꯩꯔꯗꯤ ꯏꯃꯥ ꯅꯪ ꯃꯊꯥ ꯁꯥꯖꯅꯤꯀꯣ." "ꯏꯃꯥꯒꯤ ꯄꯥꯔꯤ, ꯏꯃꯥ ꯃꯣꯏꯕꯨꯡ ꯑꯃ ꯂꯩꯕꯤꯔꯒꯦ꯫ ꯃꯣꯏꯕꯨꯡ ꯈꯣꯡꯕ ꯑꯣꯏꯅ ꯆꯠꯂꯒꯦꯔꯥ? ꯏꯆꯥꯕꯨ ꯀꯩꯗꯧꯔꯨꯅꯤ? ꯁ꯭ꯋꯥꯏꯗ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯗꯨ ꯂꯩꯔꯒ ꯋꯥꯅꯕꯅꯤ." "ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯃꯆꯤꯟ ꯇꯨꯝꯕ ꯃꯤꯅ ꯇꯧꯗꯧ ꯊꯕꯛꯁꯤꯕꯨ ꯆꯤꯟꯁꯨ ꯇꯨꯝꯗꯕ ꯐꯖꯈ꯭ꯔꯕ ꯑꯩꯉꯣꯟꯗ ꯃꯣꯏꯕꯨꯡ ꯈꯣꯡꯉꯣꯏ꯫ ꯆꯥꯅꯁꯨ ꯆꯥꯅꯔꯣꯏ꯫ ꯏꯃꯥꯅ ꯂꯩꯕꯤꯒꯦ ꯍꯥꯏꯔꯒꯅ ꯄꯦꯅꯥ ꯑꯃ ꯂꯩꯕꯤꯔꯣ꯫ ꯅꯆꯥ ꯄꯦꯅꯥ ꯈꯣꯡꯕ ꯌꯥꯝ ꯆꯠꯅꯤꯡꯉꯤ." ꯊꯝꯕꯥꯜꯅꯨ ꯏꯟꯁꯥꯡ ꯑꯗꯨ ꯑꯣꯠꯇꯨꯅ, "ꯑꯩꯕꯨ ꯏꯟꯁꯥꯡꯁꯦ ꯊꯨꯝ ꯊꯥꯈ꯭ꯔꯕ꯭ꯔꯥ ꯊꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯂꯣꯏꯅ ꯍꯦꯛ ꯀꯥꯎꯔꯦ ꯑꯁꯤꯒ ꯑꯉꯥꯡꯁꯦ ꯍꯦꯛ ꯉꯥꯡꯅꯕꯗ꯫ ꯍꯩ, ꯅꯪ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯏꯃꯤꯌꯥ꯫ ꯏꯃꯥꯒꯤ ꯄꯥꯔꯤ, ꯏꯃꯥ ꯃꯔꯝ ꯑꯃ ꯆꯠꯂꯦ, ꯑꯝꯇ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯃꯩꯇꯥꯟ ꯑꯁꯥꯕꯁꯦ ꯅꯌꯥꯗꯨ ꯁꯣꯏ ꯅꯝꯁꯤꯜꯂꯅꯤ ꯏꯃꯥꯅ." "ꯑꯁ, ꯑꯩ ꯊꯣꯛꯆꯈ꯭ꯔꯒꯦꯗ." ꯅꯣꯡꯃ ꯄꯥꯔꯤꯇꯣꯟꯒ ꯊꯣꯏꯅꯨꯒ ꯇꯈꯦꯜꯂꯩ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯃꯦꯂꯥ ꯇꯧꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯣꯟꯁꯤꯟꯅꯔꯤꯕꯗꯣꯝꯗ ꯆꯪꯂꯛꯇꯨꯅ ꯌꯦꯡꯕꯗ ꯅꯨꯄꯤꯒꯤ ꯁꯝꯒꯤ ꯂꯩꯇꯦꯡ ꯑꯣꯏꯕ ꯄꯣꯠꯂꯝ ꯀꯌꯥ ꯌꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯈꯦꯜꯂꯩ ꯃꯥꯅ ꯄꯥꯝꯖꯕ ꯁꯝꯐꯥꯕꯤ ꯑꯃ ꯄꯥꯏꯈꯠꯇꯨꯅ, "ꯏꯕꯨꯡ, ꯁꯤꯕꯨ ꯃꯃꯜ ꯀꯌꯥꯅꯣ?" ꯁꯝꯐꯥ ꯌꯣꯟꯕ ꯅꯨꯄꯥꯗꯨꯅ, "ꯍꯩꯃꯥ, ꯁꯤꯒꯤ ꯁꯝꯐꯥꯕꯤꯁꯤꯗꯤ ꯃꯤꯅ ꯍꯥꯟꯅ ꯃꯃꯜ ꯄꯤꯗꯨꯅ ꯁꯤꯡꯗꯨꯅ ꯊꯝꯂꯕꯅꯤ꯫ ꯁꯤꯗꯤ ꯃꯄꯨ ꯂꯩꯈ꯭ꯔꯦꯅꯦ." ꯇꯈꯦꯜꯂꯩ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯋꯥꯅ ꯈꯨꯠ ꯆꯪꯅ ꯁꯦꯝꯂꯕ ꯁꯝꯐꯥꯗꯨꯗ ꯄꯥꯝꯖꯅ ꯌꯦꯡꯗꯨꯅ, "ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯔꯦꯗ. ꯑꯗꯣ ꯏꯕꯣ, ꯁꯤꯒꯤ ꯁꯝꯐꯥꯁꯦ ꯑꯇꯩ ꯑꯇꯣꯞꯄꯗꯤ ꯂꯩꯇ꯭ꯔꯕꯣ?" "ꯂꯩꯇ꯭ꯔꯤꯅꯤ ꯕꯦꯝꯃ. ꯁꯤꯗꯤ ꯃꯤꯅ ꯁꯤꯡꯂꯝꯕꯗꯨꯗ ꯁꯤꯃꯈꯛꯇꯤ ꯌꯥꯎꯔꯛꯄꯅꯤ." ꯇꯈꯦꯜꯂꯩ ꯃꯤꯅ ꯁꯤꯡꯂꯝꯕꯅꯤ ꯍꯥꯏꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯁꯝꯐꯥꯗꯨ ꯇꯞꯅ ꯊꯝꯂꯝꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯃꯣꯏꯅ ꯇꯁꯦꯡꯅ ꯄꯥꯝꯖꯔꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ ꯁꯝꯐꯥꯕꯤꯗꯨꯕꯨ ꯑꯃꯨꯛꯁꯨ ꯍꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ, "ꯇꯈꯦꯜꯂꯩ, ꯂꯩꯒꯗꯧꯕ ꯄꯣꯠꯁꯨ ꯂꯩꯇ꯭ꯔꯦ. ꯃꯤꯁꯨ ꯌꯥꯝ ꯆꯤꯜꯂꯤ. ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯁꯤꯔꯣ?" "ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯟꯈ꯭ꯔ ꯃꯥꯜꯂꯤ. ꯑꯩꯈꯣꯏ ꯄꯥꯔꯤꯗꯨꯅ ꯀꯔꯣꯝꯗꯃꯨꯛ ꯆꯪꯈ꯭ꯔꯕꯅꯣ ꯇꯧꯏꯁꯤꯕꯣ? ꯑꯩ ꯑꯃꯇ ꯌꯦꯡꯉꯛꯀꯦ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯥꯔꯤꯇꯣꯟ ꯁꯝꯐꯥꯕꯤ ꯌꯣꯟꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, "ꯏꯆꯦ ꯇꯈꯦꯜꯂꯩ, ꯉꯁꯥꯏ ꯏꯆꯦꯅ ꯄꯥꯝꯖꯕ ꯁꯝꯐꯥꯗꯨꯅꯤ." ꯇꯈꯦꯜꯂꯩ ꯁꯝꯐꯥꯕꯤꯗꯨꯕꯨ ꯌꯦꯡꯂꯒ ꯍꯔꯥꯎꯅ, "ꯐꯔꯦ, ꯁꯤꯗꯤ ꯅꯪꯅ ꯀꯝꯗꯧꯅ ꯑꯃꯨꯛ ꯂꯩꯔꯛꯏꯅꯣ?" "ꯅꯨꯄꯥꯅꯤ ꯀꯩꯅꯣ, ꯉꯝꯅꯕ ꯂꯧꯔꯛꯏꯅꯤ. ꯏꯆꯦ ꯇꯈꯦꯜꯂꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯃꯥꯟꯕ." ꯊꯣꯏꯅꯨꯅ, "ꯃꯤꯒꯤ ꯑꯄꯥꯝꯕꯒ ꯌꯥꯝ ꯈꯪꯕꯒꯤ ꯃꯑꯣꯡꯅꯤꯅꯦ. ꯅꯪ ꯊꯤꯕꯗ ꯑꯩꯅ ꯁꯣꯝꯗ ꯁꯣꯔ ꯐꯨꯟꯗꯅ ꯁꯤꯗꯧꯔꯦ ꯃꯤꯌꯥꯝ ꯃꯔꯛꯁꯤꯗ." "ꯑꯩꯕꯨ ꯂꯝꯕꯤ ꯈꯪꯗꯕꯗꯧꯅ ꯏꯆꯦꯗ ꯀꯅꯥ ꯊꯤꯕꯤꯌꯨ ꯍꯥꯏꯒꯦ?" ꯑꯁꯨꯝꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯄꯥꯔꯤꯇꯣꯟꯅ ꯇꯈꯦꯜꯂꯩꯒꯤ ꯄꯥꯝꯖꯕ ꯉꯥꯛꯇ ꯈꯟꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯇꯈꯦꯜꯂꯩꯅ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯀꯌꯥꯁꯨ ꯄꯥꯔꯤꯇꯣꯟꯅ ꯇꯈꯦꯜꯂꯩꯗ ꯇꯣꯏꯅ ꯇꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯇꯈꯦꯜꯂꯩꯅ ꯏꯁꯩ ꯇꯝꯕꯗ ꯈꯧꯒꯪꯅꯗꯨꯅ ꯂꯣꯛ ꯈꯨꯕ ꯃꯇꯝꯗꯁꯨ ꯄꯥꯔꯤꯇꯣꯟꯅ ꯄꯥꯈꯠꯆ ꯃꯇꯧ ꯎꯠꯇꯨꯅ ꯏꯁꯤꯡ ꯄꯤꯔꯝꯃꯤ꯫
ꯇꯈꯦꯜꯂꯩꯅ ꯃꯁꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯄꯥꯔꯤꯇꯣꯟꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯖꯩ꯫ ꯂꯝ ꯑꯔꯥꯞꯄꯗ ꯏꯁꯩ ꯆꯠꯄ ꯃꯇꯝꯗꯁꯨ ꯃꯁꯦ ꯁꯦꯟꯅꯕ ꯁꯥꯗꯨꯅ ꯃꯥꯁꯨ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯇꯈꯦꯜꯂꯩꯅꯕꯨ ꯍꯥꯏꯔꯕꯗꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯑꯗꯨꯃꯛ ꯇꯧꯖꯩ꯫ ꯇꯈꯦꯜꯂꯩꯕꯨ ꯃꯤꯠꯌꯦꯡ ꯂꯥꯅ ꯌꯦꯡꯕ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯉꯥꯡꯕ ꯀꯔꯤꯒꯨꯝꯕ ꯊꯦꯡꯅꯔꯕꯁꯨ ꯄꯥꯔꯤꯇꯣꯟꯅ ꯇꯝꯊꯤꯅ ꯍꯦꯛꯇ ꯐꯨꯔꯝꯃꯤ꯫ ꯇꯈꯦꯜꯂꯩꯅ "ꯊꯣꯏꯅꯣ, ꯅꯣꯏ ꯄꯥꯔꯤꯇꯣꯟ ꯂꯩꯇ꯭ꯔꯣ?" "ꯂꯩꯇꯤꯌꯦ, ꯉꯥ ꯐꯥꯔꯨꯅꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯔꯝꯕꯅꯤ, ꯉꯁꯥꯏ ꯉꯥ ꯐꯥꯔꯨꯅꯦ ꯍꯥꯏꯔꯝꯒꯨꯝ ꯇꯧꯕꯅꯤ." "ꯊꯣꯏꯅꯣ, ꯄꯥꯔꯤꯇꯣꯟꯁꯤꯕꯨ ꯃꯥꯒꯤ ꯈꯪꯅꯖꯕꯤꯒ ꯂꯩꯈ꯭ꯔꯕ ꯖꯥꯠꯂꯣ? ꯃꯥꯒꯤ ꯃꯑꯣꯡꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯂꯩꯔꯝꯒꯗꯧ ꯃꯥꯟꯗꯦ꯫ ꯀꯩ ꯂꯩꯔꯒꯦ ꯅꯪꯅ ꯃꯁꯤ ꯍꯪꯉꯤꯁꯤꯕꯣ?" "ꯀꯩꯁꯨ ꯂꯩꯇꯦꯗ, ꯁꯨꯝ ꯆꯝꯅ ꯍꯪꯕꯅꯤ." "ꯊꯣꯏꯅꯣ, ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯅꯪꯒꯤꯁꯦ ꯃꯔꯝ ꯑꯃ ꯂꯩꯕ ꯃꯥꯜꯂꯤꯀꯣ? ꯑꯩꯕꯨ ꯁꯨꯝ ꯏꯁꯤꯡ ꯆꯤꯡꯅꯩꯗ." ꯇꯈꯦꯜꯂꯩ ꯇꯞꯅ "ꯊꯣꯏꯅꯣ, ꯑꯩꯁꯤ ꯁꯨꯝ ꯄꯥꯔꯤꯇꯣꯟꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧꯁꯦ ꯅꯨꯡꯁꯤꯕ ꯑꯃ ꯁꯨꯝ ꯄꯣꯛꯂꯛꯏ." "ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ, ꯑꯩꯈꯣꯏ ꯄꯥꯔꯤꯇꯣꯟꯒꯤ ꯃꯇꯧꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯃꯥꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯒꯨꯝꯁꯨ ꯇꯧꯏ꯫ ꯌꯥꯗꯦꯕ ꯑꯩꯅ ꯌꯦꯡꯕꯗ." ꯊꯣꯏꯅꯣ ꯑꯃꯨꯛꯀꯁꯨ ꯅꯣꯛꯂꯗꯨꯅ "ꯂꯥꯏꯕꯛꯇꯨꯕꯨ ꯇꯝꯂꯝꯂꯕꯗꯤ ꯑꯩꯉꯣꯟꯗ ꯏꯅꯝꯃ ꯃꯤꯡꯊꯣꯜ ꯀꯥꯕꯁꯨ ꯀꯅꯥꯅ ꯇꯝꯕ ꯉꯝꯕꯅꯣ?" ꯇꯈꯦꯜꯂꯩ ꯅꯣꯛꯇꯨꯅ "ꯅꯪꯁꯤꯗꯤ ꯑꯉꯥꯡꯁꯤꯗꯕꯨ ꯆꯤꯟꯕꯥꯜ ꯊꯣꯡꯗ ꯑꯉꯥꯡꯅꯤ ꯍꯥꯏꯔꯒ ꯊꯃꯣꯏꯗꯅ ꯅꯨꯡꯁꯤ ꯃꯃꯤ ꯇꯥꯔꯤꯕꯗꯣ ꯑꯩꯅ ꯍꯣꯠꯇ꯭ꯔꯣꯛꯅ ꯎꯖꯔꯕꯗꯣ ꯏꯇꯥ ꯅꯨꯡꯁꯤꯕꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯒ ꯇꯈꯦꯜꯂꯩꯒ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯅꯣꯡꯃ ꯊꯣꯏꯅꯨꯒ ꯇꯈꯦꯜꯂꯩꯒ ꯁꯩꯐꯝ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯥꯟꯖꯥꯍꯣꯏꯒ ꯄꯨꯟꯗꯨꯅ ꯌꯨ ꯉꯥꯎꯕ ꯃꯤꯑꯣꯏ ꯈꯔ ꯊꯦꯡꯅꯗꯨꯅ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯊꯣꯏꯅꯨꯗ ꯀꯔꯟ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯔꯟ ꯇꯥꯔꯛꯄꯗꯒꯤ ꯁꯥꯎꯅꯤꯡꯗꯨꯅ ꯅꯨꯄꯥꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯨꯕꯗꯒꯤ ꯈꯥꯕꯅ ꯁꯥꯎꯔꯗꯨꯅ ꯇꯈꯦꯜꯂꯩꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ パꯏꯗꯨꯅ ꯆꯤꯡꯒꯦ ꯍꯥꯏꯅ ꯇꯧꯏ꯫ ꯃꯈꯣꯏꯅ ꯈꯠꯅꯔꯤꯕꯗꯨ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯑꯣꯏ ꯈꯔꯅ ꯎꯔꯗꯨꯅ ꯌꯨ ꯉꯥꯎꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯈꯨꯜꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯆꯪꯗꯨꯅ ꯋꯥꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯇꯈꯦꯜꯂꯩ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯇꯕꯤ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯇꯣꯟ ꯇꯈꯦꯜꯂꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ "ꯏꯆꯦ ꯇꯈꯦꯜꯂꯩ, ꯉꯁꯤꯗꯤ ꯑꯩꯒ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯗꯕ ꯌꯥꯗ꯭ꯔꯦ, ꯆꯠꯂꯨ ꯂꯣꯏꯁꯤꯜꯂꯨꯔꯣ." "ꯄꯥꯔꯤꯇꯣꯟ, ꯀꯔꯤ ꯊꯕꯛꯅꯣ?" "ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ, ꯍꯣꯔꯦꯟ ꯌꯧꯔꯀꯥꯟꯗ ꯍꯥꯏꯒꯦꯕ, ꯂꯣꯏꯁꯤꯜꯂꯨꯔꯣ, ꯊꯦꯡꯉꯅꯤ ꯍꯥꯏꯔꯒ." ꯑꯁꯨꯝꯅ ꯇꯈꯦꯜꯂꯩꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯄꯥꯔꯤꯇꯣꯟꯅ ꯇꯈꯦꯜꯂꯩꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯊꯥꯏꯅꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯀꯌꯥ ꯁꯨꯅ ꯊꯝꯕ ꯃꯐꯝ ꯑꯃꯅꯤ꯫ "ꯄꯥꯔꯤꯇꯣꯟ, ꯀꯩꯅꯣ ꯁꯤꯕꯣ?" "ꯑꯁꯤꯅꯤ, ꯊꯥꯏꯅ ꯅꯤꯡꯊꯧꯁꯤꯡꯅ ꯂꯥꯜ ꯂꯥꯛꯄꯗ ꯁꯤꯕ ꯀꯤꯕꯗꯒꯤ ꯂꯣꯠꯂꯦ ꯍꯥꯏꯕ ꯆꯐꯨ ꯑꯆꯧꯕꯗꯣ." "ꯀꯩꯅꯣ, ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩ ꯑꯃꯇ ꯇꯥꯈꯤꯗ꯭ꯔꯤꯗ." "ꯇꯥꯗ꯭ꯔꯗꯤ ꯑꯣꯏꯔꯝꯃꯔꯣꯏ, ꯑꯩꯁꯨ ꯈꯪꯗꯦ, ꯃꯥꯅꯕ ꯍꯥꯏꯖꯤꯟꯕꯅꯤ꯫ ꯆꯐꯨ ꯈꯨꯆꯥꯎꯁꯤꯒꯅꯤꯡꯊꯧ ꯂꯣꯠꯅꯕ ꯅꯠꯇ꯭ꯔꯗꯤ ꯁꯤꯗꯕꯨ ꯀꯅꯥꯅ ꯆꯥꯛ ꯊꯣꯡꯕ ꯉꯝꯗꯣꯏꯅꯣ? ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅꯕꯨ ꯋꯥꯡꯉꯤ, ꯆꯐꯨꯅꯤ ꯀꯥꯏꯅ." "ꯍꯩꯔꯦꯅꯦ ꯑꯉꯥꯡꯅ ꯋꯥ ꯉꯥꯡꯕꯗꯤ." "ꯏꯆꯦ ꯇꯈꯦꯜꯂꯩ, ꯑꯩꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ, ꯄꯥꯈꯪ ꯐꯥꯔꯕꯅꯤꯀꯣ. ꯑꯩꯈꯣꯏ ꯏꯆꯦ ꯅꯕꯥꯅꯤꯗꯤ ꯈꯨꯃꯨꯗꯣ ꯈꯨꯅꯤꯡꯃꯨꯛ ꯇꯨꯝ ꯁꯥꯡꯉꯤ." ꯇꯈꯦꯜꯂꯩ ꯃꯈꯣꯡ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯑꯣꯟꯊꯗꯨꯅ ꯌꯦꯡꯂꯒ "ꯈꯨꯃꯨ ꯊꯣꯛꯂꯦ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗ ꯄꯥꯈꯠꯂꯤ ꯃꯥꯜꯂꯦ. ꯃꯈꯣꯡꯗꯒꯁꯨ ꯑꯃꯨꯛ ꯌꯦꯡꯂꯤ, ꯑꯔꯤꯕꯤꯁꯤꯗꯤ. ꯃꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯕ ꯍꯥꯏꯕꯕꯨ ꯅꯪꯅꯦ, ꯅꯪꯗ ꯍꯥꯟꯅ ꯐꯨꯔ ꯐꯗꯧꯅꯤ." "ꯍꯣꯏꯃ, ꯑꯔꯤꯕꯤꯅ ꯑꯩ ꯐꯨꯗꯧꯔꯦ. ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ, ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯔꯤꯕꯤꯅ ꯐꯨꯗꯧꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤꯇꯣꯟꯅ ꯃꯁꯥꯒꯗꯨ ꯀꯤꯕꯒꯤ ꯃꯑꯣꯡ ꯇꯧꯗꯨꯅ ꯐꯤꯗꯤꯡ ꯐꯤꯗꯤꯡꯒ ꯆꯣꯡꯉꯤ꯫ ꯄꯥꯔꯤꯇꯣꯟꯒꯤ ꯃꯇꯧꯗꯨꯗ ꯇꯈꯦꯜꯂꯩ ꯊꯋꯥꯏ ꯇꯥꯕ ꯃꯈꯩ ꯅꯣꯛꯆꯩ꯫ ꯇꯈꯦꯜꯂꯩ ꯅꯣꯛꯂꯒ "ꯄꯥꯔꯤꯇꯣꯟ, ꯅꯪꯕꯨ ꯌꯥꯔꯦꯗ. ꯃꯤꯅ ꯂꯣꯏꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯅꯔꯤ, ꯏꯀꯥꯏꯗ꯭ꯔꯕꯅꯤ ꯅꯪꯕꯨ." "ꯑꯁ, ꯀꯤꯕ ꯂꯣꯏꯔꯛꯄꯗ ꯑꯃꯨꯛ ꯏꯀꯥꯏꯔꯦ. ꯑꯁ, ꯃꯥꯏꯁꯦ ꯑꯝꯇ ꯂꯣꯠꯈꯤꯒꯦ, ꯑꯝꯇ ꯉꯥꯏꯈꯣꯃꯤꯁꯦ ꯇꯈꯦꯜꯂꯩ." "ꯌꯥꯔꯦ, ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ. ꯑꯩ ꯅꯣꯛꯄꯗꯅꯦ ꯆꯥꯛ ꯌꯥꯝ ꯂꯥꯝꯈꯠꯂꯛꯑꯦꯕ." ꯄꯥꯔꯤꯇꯣꯟ ꯇꯞꯅ ꯇꯈꯦꯜꯂꯩꯕꯨ ꯌꯦꯡꯗꯨꯅ "ꯏꯆꯦ ꯇꯈꯦꯜꯂꯩ, ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ?" "ꯏꯆꯦ ꯇꯈꯦꯜꯂꯩ, ꯅꯪꯅ ꯋꯥꯔꯛꯄ ꯃꯇꯝꯗ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯕꯤꯌꯨ. ꯑꯩꯅ ꯀꯔꯤꯁꯨ ꯑꯣꯏꯗ꯭ꯔꯕꯁꯨ ꯅꯪꯕꯨꯗꯤ ꯑꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯨꯞꯍꯟꯗꯨꯅ ꯊꯝꯕ ꯉꯝꯒꯅꯤ." ꯇꯈꯦꯜꯂꯩ ꯍꯥꯏꯔꯛꯂꯤꯕ ꯄꯥꯔꯤꯇꯣꯟꯒꯤ ꯋꯥꯍꯩꯗꯨꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯥꯔꯤꯇꯣꯟ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯏꯆꯦ ꯇꯈꯦꯜꯂꯩ, ꯅꯪꯅ ꯋꯥꯔꯒ ꯑꯩꯅ ꯍꯦꯟꯅ ꯋꯥꯔꯤꯕ, ꯅꯪꯅ ꯍꯔꯥꯎꯕ ꯎꯔꯒ ꯑꯩꯅ ꯍꯦꯟꯅ ꯍꯔꯥꯎꯖꯔꯤꯕꯒꯤ ꯃꯔꯝꯁꯦ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ. ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯤꯠ ꯑꯅꯤꯁꯤꯗ ꯏꯆꯦꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯛꯇꯃꯛ ꯎꯅꯤꯡꯗꯨꯅ ꯂꯩ. ꯄꯥꯔꯤꯇꯣꯟ, ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤ. ꯑꯗꯨꯕꯨ ꯑꯍꯣꯡꯕ ꯍꯥꯏꯕ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠꯇ ꯃꯥꯁꯨ ꯍꯣꯡꯂꯦ, ꯑꯩꯁꯨ ꯍꯣꯡꯂꯦ. ꯑꯗꯨꯒ ꯅꯪꯗꯤ ꯑꯉꯥꯡꯁꯨ ꯌꯥꯝ ꯑꯣꯏꯔꯦ. ꯑꯗꯨꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯑꯣꯏꯊꯣꯛꯀꯗꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯕ ꯇꯝꯃꯨ. ꯑꯩꯗꯤ ꯑꯩꯅ ꯄꯥꯝꯖꯅ ꯇꯧꯖꯔꯤꯕ ꯁꯤꯟꯐꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯀꯠꯊꯣꯛꯇꯨꯅ ꯄꯨꯟꯁꯤꯁꯦ ꯍꯤꯡꯕ ꯄꯥꯝꯃꯤ. ꯏꯆꯦ ꯇꯈꯦꯜꯂꯩ, ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯧꯈꯤꯕ ꯅꯨꯡꯁꯤꯕ ꯁꯣꯏꯗ ꯂꯩꯔꯝꯒꯅꯤ. ꯑꯗꯨꯕꯨ
ꯀꯥꯎꯊꯣꯛꯇꯨꯅ ꯍꯤꯡꯕ ꯇꯝꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯏꯃꯥꯁꯨ ꯁꯩꯁꯛꯄꯤ ꯑꯃꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯃꯅꯤꯡꯇꯝꯅ ꯇꯧꯔꯤ ꯑꯗꯨꯒ ꯏꯆꯦꯅ ꯅꯥꯏꯇꯣꯝ ꯇꯥꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯕꯗꯤ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯑꯩꯗꯤ ꯑꯄꯦꯠꯄ ꯂꯩꯈꯣꯝꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯁꯦꯝꯅꯤꯡꯕ ꯑꯣꯏꯍꯟꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯕꯤꯌꯨ ꯃꯈꯜ ꯑꯃꯠꯇꯒꯤ ꯃꯆꯨ ꯁꯪꯗ꯭ꯔꯤꯕ ꯑꯉꯧꯕ ꯁꯦꯕ ꯍꯪꯒꯨꯝꯂꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯁꯪꯅꯤꯡꯕ ꯃꯆꯨ ꯁꯪꯕꯤꯌꯨ ꯅꯅꯤꯡꯇꯝꯅ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯅꯪꯒꯤ ꯑꯅꯤꯡꯕꯗ ꯑꯌꯦꯠꯄ ꯑꯝꯇ ꯄꯤꯖꯔꯨꯏ ꯄꯥꯔꯤꯇꯣꯟ ꯄꯨꯟꯁꯤ ꯂꯩ ꯄꯨꯟꯁꯦꯝꯕ ꯍꯥꯏꯕꯁꯦ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯑꯗꯨꯅ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯑꯩꯒꯤ ꯄꯥꯝꯖꯔꯤꯕ ꯁꯤꯟꯐꯝ ꯑꯁꯤꯅ ꯍꯌꯦꯡ ꯇꯨꯡꯗ ꯁꯣꯏꯗꯅ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯇꯁꯦꯡꯅ ꯃꯥꯟꯖꯅ ꯇꯈꯦꯜꯂꯩꯕ ꯁꯩꯁꯛꯄꯒꯤ ꯁꯤꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒ ꯂꯥꯞꯅꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯁꯤꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯕꯗ ꯀꯥꯏꯔꯕ ꯌꯨꯝꯕꯥꯜ ꯑꯃ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯀꯤꯕ ꯐꯥꯎꯕꯗꯒꯤ ꯌꯨꯝ ꯀꯩ ꯄꯥꯟꯗꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯄꯥꯔꯤꯇꯣꯟꯅ ꯏꯆꯦ ꯇꯈꯦꯜꯂꯩ ꯊꯥꯕꯜꯗꯤ ꯊꯥꯖꯒꯤꯅꯤ ꯑꯄꯥꯝꯕꯗꯤ ꯃꯤꯠꯀꯤꯅꯤ ꯐꯖꯕꯗꯤ ꯃꯤꯌꯥꯝꯒꯤꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕꯅ ꯊꯃꯣꯏꯒꯤꯅꯤ ꯅꯪꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯗꯨꯒꯤ ꯑꯁꯦꯡꯕ ꯃꯄꯨꯗꯣ ꯃꯗꯨ ꯈꯛꯇ ꯑꯩꯅ ꯑꯣꯏꯍꯟꯕꯤꯌꯨ ꯆꯤꯟꯕꯥꯜ ꯊꯨꯡꯗꯅ ꯏꯆꯦ ꯀꯧꯔꯒ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯑꯩꯕꯨ ꯑꯏꯕ ꯀꯅꯥꯒꯤ ꯁꯥꯍꯤꯇ꯭ꯌ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯀꯣꯛꯁꯦ ꯉꯥꯎꯍꯟꯗꯨꯅ ꯊꯝꯕꯤꯔꯤ ꯄꯥꯔꯤꯇꯣꯟ ꯌꯨꯝꯗꯥꯟꯅꯕ ꯇꯧꯔꯁꯤ ꯏꯆꯦ ꯇꯈꯦꯜꯂꯩ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯑꯏꯕ ꯀꯅꯥꯒꯤ ꯃꯤꯅ ꯇꯥꯕꯤꯗ꯭ꯔꯕ ꯁꯩꯔꯦꯡꯅꯤ ꯍꯥꯏꯅ ꯈꯜꯂꯤꯔꯣ ꯇꯈꯦꯜꯂꯩ ꯅꯣꯛꯐꯦ ꯇꯧꯔꯗꯨꯅ ꯍꯣ ꯈꯟꯗꯤꯌꯦ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯄꯥꯎꯗꯝꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯖꯩ ꯑꯩꯅꯗꯤ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯈꯜꯂꯨꯔꯤꯁꯤꯒ ꯃꯥꯅ ꯁꯤꯗ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯑꯣꯖꯥꯒꯤ ꯐꯝꯇꯣꯜ ꯀꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯕꯨ ꯄꯔꯥ ꯇꯝꯕꯤꯗꯨꯅ ꯂꯩꯔꯤ ꯑꯉꯥꯡꯅ ꯑꯣꯖꯥ ꯌꯥꯝꯅ ꯁꯥꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯑꯩꯅꯅꯦ ꯈꯨꯂꯪ ꯏꯁꯩ ꯑꯣꯏꯅ ꯁꯛꯆꯤꯜꯂꯛꯇꯨꯅꯤ ꯌꯦꯡꯉꯣ ꯑꯩꯁꯨ ꯄꯨꯡꯊꯤꯜꯂꯛꯀꯦ ꯅꯪꯅ ꯏꯁꯩ ꯁꯛꯇꯣꯏ ꯑꯣꯏꯔꯗꯤ ꯗꯦꯕ ꯀꯔꯃꯒꯤ ꯏꯁꯩꯗꯤ ꯁꯛꯂꯛꯀꯅꯨ ꯂꯨꯍꯣꯡꯕꯒꯤ ꯏꯁꯩ ꯑꯣꯏꯅ ꯁꯛꯂꯛꯎ ꯃꯆꯣꯏ ꯉꯥꯡꯇꯨꯅꯅꯦ ꯁꯨꯝ ꯃꯐꯝꯁꯤ ꯂꯩꯔꯁꯦ ꯍꯥꯏꯕ꯭ꯔꯥ ꯏꯕꯥꯅꯤ ꯂꯝꯕꯤ ꯈꯪꯗ꯭ꯔꯣ ꯅꯇꯣꯝ ꯆꯠꯂꯨ ꯀꯩꯅꯣ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯤ ꯐꯥꯎ ꯑꯩꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯔꯅꯤ ꯇꯨꯝꯕꯨ ꯇꯨꯝꯃꯒꯦ ꯑꯩ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯃꯥꯏꯗꯨꯗ ꯐꯠ ꯍꯦꯛꯇ ꯍꯤꯞꯊꯈ꯭ꯔꯤ ꯄꯥꯔꯤꯇꯣꯟꯗꯣ ꯁꯤ ꯉꯥꯡꯁꯤꯕꯨ ꯑꯩ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯁꯤꯕꯣ ꯃꯤ ꯃꯥꯡꯁꯤꯗ ꯑꯩꯗꯤꯕ ꯄꯥꯔꯤ ꯉꯥꯎꯔꯕ꯭ꯔꯥ ꯃꯤ ꯅꯪꯕꯣ ꯇꯨꯝꯃꯤ ꯑꯩꯗꯤ ꯑꯉꯧꯕꯅꯤꯅ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯤꯕ ꯁꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯁꯦꯡꯕꯔꯤ ꯏꯆꯦ ꯇꯈꯦꯜꯂꯩ ꯍꯣꯏ ꯏꯆꯦꯗꯤ ꯀꯧꯔꯒ ꯍꯧꯅꯔꯤꯕ꯭ꯔꯥ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯍꯧꯅꯗꯕ ꯏꯇꯨꯕꯨ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯌꯥꯔꯦ ꯍꯣꯔꯦꯟꯗꯤ ꯏꯇꯥꯎ ꯃꯌꯥꯝꯒꯅꯦ ꯉꯥꯅꯨ ꯑꯆꯧꯕ ꯑꯃ ꯑꯗꯨꯝ ꯊꯣꯡꯂꯒ ꯍꯥꯎꯅ ꯆꯥꯊꯣꯛꯀꯦ ꯏꯇꯨ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯄꯥꯔꯤꯇꯣꯟ ꯇꯈꯦꯜꯂꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯌꯥꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯔꯨꯞ ꯑꯅꯤꯒ ꯄꯨꯟꯅ ꯉꯥꯅꯨ ꯑꯆꯧꯕ ꯑꯃ ꯊꯣꯡꯂꯝꯃꯤ ꯀꯥꯂꯦꯟꯖꯥꯎꯒ ꯈꯣꯏꯗꯨꯝꯒꯁꯨ ꯄꯥꯔꯤꯇꯣꯟꯒꯤ ꯅꯤꯡꯖꯕꯗ ꯊꯨꯡꯂꯦ ꯈꯜꯂꯨꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯖꯔꯝꯃꯤ ꯀꯥꯂꯦꯟꯖꯥꯎꯅ ꯈꯣꯏꯗꯨꯝ ꯀꯔꯤꯅꯣ ꯏꯟꯁꯥꯡ ꯊꯣꯡꯉꯨ ꯍꯥꯏꯔꯒ ꯈꯥꯡ ꯃꯅꯨꯡꯗꯨꯗ ꯈꯥꯕꯩ ꯖꯒꯣꯏ ꯁꯥꯏꯗꯨꯕ ꯍꯣꯔꯦꯟ ꯉꯥꯅꯨ ꯊꯣꯡꯕꯗꯣ ꯃꯇꯣꯡ ꯊꯤꯕ ꯈꯪꯉꯔꯣꯏꯀꯣ ꯑꯩꯒꯤꯁꯦ ꯈꯨꯠ ꯊꯝꯐꯝ ꯈꯪꯗꯕꯒꯤ ꯑꯣꯠꯂꯤꯕꯅꯤ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯡꯁꯤꯟꯒꯗꯕꯒꯤ ꯁꯔꯨꯛꯅꯦ ꯏꯁꯤꯡꯁꯨ ꯑꯣꯏꯅ ꯑꯃꯨꯛꯇ ꯀꯥꯝꯃꯨꯁꯦ ꯃꯩꯁꯦ ꯃꯩꯈꯣꯡ ꯉꯥꯛꯇ ꯉꯥꯏꯔꯦꯕ ꯍꯣꯔꯦꯟ ꯃꯩꯁꯨꯞ ꯃꯅꯝ ꯉꯥꯛꯇ ꯉꯥꯏꯕ ꯇꯥꯔꯦ ꯃꯩꯁꯨꯠ ꯃꯅꯝ ꯅꯝꯃꯗꯤ ꯆꯥꯔꯣꯏꯗꯣꯝꯇ ꯀꯥꯂꯦꯟꯖꯥꯎ ꯄꯥꯛꯊꯔꯒ ꯁꯤꯡꯗꯨ ꯀꯟꯅ ꯀꯥꯝꯅꯕ ꯍꯣꯠꯅꯔꯤ ꯄꯥꯔꯤꯇꯣꯟꯅ ꯈꯣꯏꯗꯨꯝ ꯅꯪ ꯏꯟꯁꯥꯡꯗꯨ ꯂꯣꯏꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯏꯆꯦ ꯇꯈꯦꯜꯂꯩꯒꯤ ꯑꯩ ꯊꯤꯜꯂꯤꯗꯣꯏꯅꯤ ꯊꯦꯡꯈꯤꯅꯤꯀꯣ ꯈꯣꯏꯗꯨꯝ ꯄꯥꯔꯤꯇꯣꯟꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯒ ꯀꯔꯤ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡꯁꯦ ꯅꯇꯨꯒꯤ ꯊꯤꯜꯂꯨꯒꯦꯕ ꯈꯥꯡꯉ ꯆꯥꯕꯁꯤꯅ ꯊꯣꯛ ꯍꯩꯖꯤꯜꯂꯛꯀꯅꯤꯀꯣ ꯑꯔꯦꯝꯕꯗ ꯀꯥꯂꯦꯟꯖꯥꯎꯅ ꯈꯥꯕꯩꯗꯨꯅ ꯃꯍꯤ ꯑꯁꯥꯕꯗꯣ ꯀꯣꯠꯂꯒꯅꯦ ꯍꯩꯒꯦ ꯍꯩꯖꯤꯜꯂꯨ ꯃꯇꯨꯗꯤ ꯉꯁꯤꯈꯛ ꯀꯣꯏꯅꯕ ꯍꯧꯗ ꯉꯥꯏꯔꯤ ꯊꯤꯜꯂꯨꯒꯦꯒ ꯄꯤꯔꯨꯒꯦꯒ ꯍꯥꯟꯅ ꯁꯤꯅ ꯍꯥꯟꯅ ꯃꯥꯡꯊꯔꯦ ꯈꯔ ꯂꯩꯔꯗꯤ ꯑꯩꯈꯣꯏꯒꯁꯦ ꯅꯇꯨꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕꯤꯔꯨꯁꯨ ꯀꯥꯏꯅꯒ ꯍꯥꯏꯔꯛꯄꯁꯨ ꯌꯥꯔꯤ ꯄꯣꯠꯅꯤ ꯄꯦꯜꯂꯕꯅꯤ ꯑꯩꯗ ꯏꯟꯁꯥꯡꯒ ꯄꯤꯔꯨꯗꯧ ꯇꯟꯁꯤꯜꯂꯦ ꯑꯣꯏꯕ ꯅꯣꯏ ꯑꯅꯤꯅ ꯄꯤꯅꯤꯡꯗ ꯄꯤꯕ ꯏꯟꯁꯥꯡꯗꯣ ꯆꯥꯕꯗ ꯏꯇꯨꯗꯣ ꯃꯁꯛꯀ ꯊꯤꯖꯤꯟꯈꯤꯗꯧ ꯌꯥꯝ ꯃꯥꯜꯂꯦ ꯀꯥꯂꯦꯟꯖꯥꯎ ꯁꯤꯡ ꯑꯆꯥꯛꯄ ꯑꯃ ꯐꯠ ꯁꯠꯇꯣꯛꯂꯒ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯠꯇ꯭ꯔꯗꯤ ꯃꯌꯨꯝꯁꯤꯅꯅꯦ ꯅꯪ ꯊꯧꯒꯜ ꯇꯧꯔꯅꯤ ꯉꯁꯤ ꯇꯈꯦꯜꯂꯩꯅ ꯇꯝꯕꯗꯒꯤ ꯊꯣꯏꯅꯨꯁꯨ ꯑꯁꯦꯡꯕ ꯄꯨꯝꯕ ꯈꯪꯂꯦ ꯃꯥꯅ ꯍꯦꯟꯅꯕꯨ ꯊꯋꯥꯏ ꯌꯥꯎꯁꯤꯟꯗꯨꯅ ꯏꯔꯥꯡ ꯐꯔꯤꯕꯅꯤ ꯇꯈꯦꯜꯂꯩꯗꯤ ꯍꯥꯟꯅ ꯏꯆꯝ ꯆꯝꯅ ꯈꯟꯗꯨꯅ ꯂꯣꯏꯅꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥ ꯊꯣꯏꯅꯨ ꯍꯣꯏꯗ ꯂꯥꯛꯄꯗ ꯃꯔꯥ ꯂꯩꯔꯕꯤ ꯑꯃꯒꯨꯝ ꯃꯁꯥꯗꯨ ꯏꯄꯥ ꯐꯒꯠꯆꯩ ꯇꯈꯦꯜꯂꯩ ꯍꯨꯔꯥꯟꯕꯤ ꯁꯥꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯂꯗꯨꯅ ꯆꯪꯂꯛꯄꯅꯤ ꯄꯥꯔꯤꯇꯣꯟꯅ ꯇꯨꯡꯂꯣꯝꯗꯒꯤ ꯍꯨꯔꯥꯟꯕꯤ ꯀꯔꯤ ꯍꯨꯕ ꯂꯥꯛꯏꯅꯣ ꯇꯈꯦꯜꯂꯩ ꯄꯥꯔꯤꯇꯣꯟ ꯑꯗꯨꯝꯅ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯏꯃꯥ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯏꯅꯝ ꯑꯁ ꯅꯠꯇꯦ ꯊꯣꯏꯅꯨ ꯊꯤꯔꯛꯄꯅꯦ
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯊꯝꯕꯥꯜꯅꯨꯗ ꯑꯃꯨꯛ ꯌꯩꯁꯤꯟꯗꯨꯅ ꯄꯨꯂꯞ ꯍꯦꯛ ꯇꯨꯃꯤꯟꯅꯩ꯫ ꯇꯈꯦꯜꯂꯩ ꯄꯥꯈꯠꯅ "ꯏꯅꯦꯝꯄꯣ ꯑꯁ ꯁꯣꯏꯈ꯭ꯔꯦꯅꯦ." ꯊꯝꯕꯥꯜꯅꯨꯅ "ꯅꯠꯇꯦ ꯏꯃꯥ ꯁꯣꯛꯄ꯭ꯔꯣ? ꯁꯨꯃꯥꯏꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗ ꯁꯣꯏꯈꯤꯕ." ꯊꯝꯕꯥꯜꯅꯨ ꯅꯣꯛꯇꯨꯅ "ꯍꯥ ꯑꯣ ꯁꯣꯛꯇꯦ ꯁꯣꯛꯇꯦ꯫ ꯑꯣ ꯑꯗꯨꯗꯤ ꯊꯣꯏꯅꯨꯗꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤꯅꯦ, ꯀꯔꯤꯅꯣ ꯃꯁꯤꯕꯣ?" "ꯍꯥ ꯀꯥꯗ ꯍꯣꯏ." ꯑꯁꯤ ꯍꯥꯏꯔꯒ ꯇꯈꯦꯜꯂꯩ ꯊꯣꯏꯅꯨꯒꯤ ꯀꯥꯗ ꯍꯣꯠꯇꯅ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ, ꯐꯅ ꯏꯪ ꯇꯞꯄ꯭ꯔꯅ ꯈꯟꯕꯅꯤ, ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯛꯏ꯫ ꯑꯩꯕꯨ ꯃꯁꯤꯕꯨ ꯏꯃꯧ ꯑꯌꯧꯕꯅ ꯐꯗꯧꯔꯤꯕ ꯖꯥꯠꯂꯅꯦ? ꯏꯆꯥ ꯅꯨꯄꯥ ꯐꯪꯉꯤ, ꯃꯉꯣꯟꯗꯒꯤ ꯆꯍꯤ ꯍꯦꯟꯕ ꯅꯨꯄꯤ ꯂꯧꯒꯅꯤ ꯍꯥꯏꯗꯅ ꯑꯩ ꯎꯕ ꯌꯥꯗ꯭ꯔꯦ꯫ ꯀꯥꯟꯅꯗꯦ, ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯀꯥꯛ ꯀꯥꯛ ꯂꯥꯎꯕꯤ ꯄꯨꯔꯛꯂꯒ ꯑꯩꯒ ꯈꯠꯅꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅꯁꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ, ꯏꯈꯨꯠ ꯆꯥꯒꯗꯕ ꯃꯁꯤ ꯍꯥꯟꯅ ꯏꯃꯧ ꯑꯣꯏꯍꯧꯗꯕ ꯌꯥꯗ꯭ꯔꯦ꯫ ꯊꯣꯏꯅꯨ ꯅꯣꯛꯂꯒ "ꯅꯠꯇꯦ, ꯅꯪꯕꯨ ꯍꯥꯟꯅꯗꯧꯅ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯍꯣ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯃꯥ ꯂꯩꯔꯝꯃꯗꯤ ꯑꯩꯁꯨ ꯏꯀꯥꯏ, ꯑꯗꯨꯅ ꯃꯥ ꯂꯩꯔꯝꯃꯗꯤꯅ ꯇꯨꯃꯤꯟꯅ ꯂꯥꯛꯄ꯫ ꯑꯩꯗꯤ ꯈꯜꯂꯨꯔꯒꯅꯦ ꯁꯨꯝ ꯅꯣꯛꯅꯤꯡꯕ ꯑꯃꯗ ꯌꯥꯎꯁꯤꯜꯂꯤ꯫ ꯑꯩꯈꯣꯏ ꯄꯥꯔꯤꯒ ꯈꯪꯅꯈꯤꯕꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯟꯈ꯭ꯔꯦ." ꯑꯁꯨꯝꯅ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯨꯅ ꯄꯥꯔꯤ ꯑꯃꯗꯤ ꯇꯈꯦꯜꯂꯩ ꯑꯍꯜ ꯃꯁꯦꯟ ꯍꯥꯏꯅꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯃꯥꯡꯗ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯂꯨꯍꯣꯡꯂꯕ ꯇꯨꯡꯗ ꯄꯥꯔꯤꯇꯣꯟꯅ ꯇꯈꯦꯜꯂꯩꯒꯤ ꯑꯄꯥꯝꯕ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯅ ꯃꯥꯅ ꯍꯦꯟꯅ ꯑꯗꯨꯝ ꯇꯈꯦꯜꯂꯩꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯅꯨꯁꯨ ꯏꯁꯩꯒꯤ ꯂꯝꯗ ꯍꯥꯟꯅꯗꯒꯤ ꯈꯣꯡꯗꯥꯗꯨꯅ ꯂꯥꯛꯄ ꯑꯣꯏꯕꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯑꯁꯣꯏꯁꯣꯏꯗ ꯀꯌꯥ ꯇꯥꯛꯄꯤꯗꯨꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯊꯣꯏꯅꯨꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯇꯈꯦꯜꯂꯩꯁꯨ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦ ꯃꯀꯨꯅ ꯃꯥꯒꯤꯗꯃꯛ ꯆꯥꯎꯅ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯔꯕꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯃꯥꯅ ꯄꯨꯔꯛꯄ ꯑꯑꯣꯟꯕꯅ ꯀꯥꯂꯦꯟꯖꯥꯎ ꯑꯃꯗꯤ ꯈꯣꯏꯗꯨꯝꯁꯨ ꯃꯈꯣꯏꯒ ꯆꯥꯟꯅꯖꯕꯤ ꯅꯨꯄꯤ ꯑꯃꯃꯝꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯈꯣꯏꯗꯨꯝ ꯑꯃꯗꯤ ꯀꯥꯂꯦꯟꯖꯥꯎꯅ ꯅꯨꯄꯤ ꯊꯤꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯄꯥꯔꯤꯇꯣꯟꯗꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯂꯩꯔꯕꯁꯨ ꯃꯤꯒꯤ ꯃꯤꯋꯥ ꯂꯧꯗꯨꯅ ꯇꯈꯦꯜꯂꯩꯕꯨ ꯂꯥꯟꯅ ꯈꯜꯂꯨꯕ ꯃꯥꯟꯖꯗꯤ ꯉꯁꯤꯁꯨ ꯅꯨꯄꯤ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯃꯔꯜ ꯃꯊꯨꯝꯀꯌꯥ ꯆꯥꯊꯣꯛꯄ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯥꯕꯨ ꯍꯦꯛꯇ ꯍꯨꯟꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯃꯥꯒ ꯃꯄꯥꯒꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯅ ꯅꯨꯄꯤ ꯑꯃ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯨꯄꯤꯗꯨ ꯃꯥꯒ ꯈꯪꯅꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯆꯦꯟꯊꯣꯛꯈꯤꯗꯨꯅ ꯂꯨꯍꯣꯡꯕꯗꯨꯁꯨ ꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯨꯍꯣꯡꯕ ꯀꯥꯏꯔꯕꯗꯨꯗꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯃꯥꯡꯗ ꯏꯀꯥꯏꯗꯨꯅ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯗ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯃꯅꯤ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯔꯗꯨ ꯐꯤ ꯀꯥꯝꯕ ꯃꯈꯩ ꯂꯥꯛꯂꯤ ꯁꯪꯕꯥꯅꯕꯤꯗꯨ꯫ ꯅꯨꯡꯁꯥꯁꯤꯁꯨ ꯀꯔꯤ ꯆꯥꯒꯦꯅ ꯁꯥꯔꯤꯕꯅꯣ ꯈꯪꯗꯦ, ꯑꯁꯨꯛ ꯀꯟꯅ ꯁꯥꯔꯤꯕꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗꯦ ꯃꯤꯂꯥꯏꯃ꯫ ꯑꯩꯅ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯅꯥꯝꯇꯕꯨ ꯂꯩꯕ ꯎꯗꯦꯗ꯫ ꯃꯄꯨ ꯂꯩꯇ꯭ꯔꯁꯨ ꯑꯔꯩꯕ ꯄꯣꯠ ꯑꯃ ꯍꯦꯛꯇ ꯄꯨꯈ꯭ꯔꯒꯗꯕꯅꯤ ꯉꯁꯤꯗꯤ꯫ ꯁꯪꯕꯥꯅꯕꯤ ꯑꯩꯒꯤ ꯏꯒꯨꯜ ꯈꯪꯍꯟꯒꯦꯕ ꯉꯁꯤꯗꯤ, ꯈꯪꯅꯤꯡꯗꯅ ꯃꯣꯏ꯫ ꯃꯥꯅ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯤꯕꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯎꯈ꯭ꯔꯦ꯫ ꯃꯅꯤꯡꯗ ꯏꯪꯈꯣꯜ ꯅꯥꯄꯤ ꯐꯣꯏꯔꯤꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯍꯥꯏꯔꯔꯦ, "ꯏꯃꯥ, ꯏꯅꯦ ꯁꯪꯕꯥꯅꯕꯤ ꯂꯥꯛꯍꯧꯔꯦ." "ꯍꯥ ꯀꯔꯤ? ꯆꯠꯂꯣ, ꯏꯃꯥ ꯂꯩꯇꯦ ꯍꯥꯏꯔꯁꯨ ꯆꯠꯂꯣ꯫ ꯏꯃꯥꯅꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯂꯣꯠꯂꯨꯒꯦ, ꯅꯪ ꯏꯃꯥ ꯂꯩꯍꯧꯗꯦ ꯍꯥꯏꯌꯨꯀꯣ." "ꯍꯣꯏ." ꯁꯣꯝꯗ ꯁꯨꯃꯥꯡꯂꯣꯝꯗꯅꯤ ꯁꯪꯕꯥꯅꯕꯤꯅ, "ꯑꯣ ꯏꯅꯝꯃ, ꯑꯩ ꯂꯥꯛꯏꯌꯦ꯫ ꯇꯨꯝꯂꯤꯔꯣ ꯀꯩꯅꯣ? ꯇꯨꯝꯕꯅ ꯀꯥꯟꯅꯔꯣꯏꯀꯣ ꯉꯁꯤꯗꯤ, ꯑꯝꯇ ꯊꯨꯅ ꯊꯣꯛꯄꯤꯔꯛꯑꯣ ꯏꯅꯝꯃ." "ꯅꯤꯅꯦ, ꯑꯩꯈꯣꯏ ꯃꯥ ꯂꯩꯇꯦ, ꯀꯔꯥꯏ ꯆꯠꯈ꯭ꯔꯤꯕ?" "ꯈꯪꯗꯦ." ꯁꯪꯕꯥꯅꯕꯤ ꯁꯥꯎꯅꯤꯡꯕꯅ ꯑꯀꯣꯏꯕꯗꯨꯗ ꯁꯨꯝ ꯌꯦꯡꯂꯛꯏ꯫ ꯗꯥꯔꯤꯗꯨꯗ ꯁꯥꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯕ ꯄꯣꯂꯥꯡ 2-3 ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ "ꯑꯣ, ꯊꯕꯛ ꯇꯧꯔꯒꯦꯕ ꯉꯁꯤꯗꯤ, ꯆꯤꯟꯅ ꯍꯥꯏꯕꯗ ꯂꯧꯗ꯭ꯔꯕꯅꯤꯅ ꯊꯕꯛꯅ ꯎꯠꯄ ꯇꯥꯔꯦ꯫ ꯍꯌꯦꯡꯉꯥꯡ, ꯅꯃꯥꯗ ꯍꯜꯂꯛꯂꯒ ꯇꯝꯃꯨꯀꯣ, ꯅꯤꯅꯦ ꯁꯪꯕꯥꯅꯕꯤꯅ ꯄꯣꯂꯥꯡ ꯄꯨꯈ꯭ꯔꯦ ꯍꯥꯏꯗꯅ꯫ ꯄꯣꯂꯥꯡꯁꯦ ꯄꯥꯝꯂꯕꯗꯤ ꯁꯦꯜ ꯄꯨꯔꯒ ꯂꯥꯛꯎ ꯍꯥꯏꯌꯨꯀꯣ, ꯇꯝꯃꯨ, ꯑꯩ ꯆꯠꯂꯦ." ꯍꯥꯏꯔꯒ ꯄꯣꯂꯥꯡꯁꯤꯡꯗꯨ ꯄꯨꯗꯨꯅ ꯊꯣꯔꯛꯏ꯫ ꯑꯉꯥꯡꯗꯨꯗꯤ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯁꯪꯕꯥꯅꯕꯤ ꯃꯈꯨꯠꯇ ꯏꯁꯤꯡ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯣꯝꯗ ꯂꯥꯛꯏ꯫ "ꯁꯪꯕꯥꯅꯕꯤ, ꯏꯁꯤꯡ ꯁꯣꯛꯎꯗꯣꯏꯔꯣ?" "ꯍꯣꯏ ꯏꯅꯝꯃ, ꯍꯟꯗꯛꯀꯤ ꯅꯣꯡꯃꯥꯏꯖꯤꯡꯁꯤꯗꯅꯦ ꯑꯩꯈꯣꯏ ꯊꯣꯏꯆꯥꯗꯣ ꯊꯥ 7ꯒꯤ ꯆꯥꯛ ꯀꯧꯒꯗꯧꯔꯤ, ꯑꯗꯣ ꯅꯪꯁꯨ ꯂꯥꯛꯎꯀꯣ, ꯅꯣꯏꯗꯤ ꯂꯨꯅꯁꯨ ꯇꯤꯟꯅꯖꯕꯅꯤꯅ." "ꯍꯣꯏ ꯏꯅꯝꯃ, ꯂꯥꯛꯀꯦ." "ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯏꯁꯤꯡ ꯁꯣꯛꯆꯔꯨꯔꯣ."
ꯁꯪꯕꯥꯅꯕꯤ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯂꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯁꯨ ꯌꯧꯔꯦ ꯏꯁꯤꯡꯗꯤ ꯍꯦꯛ ꯁꯣꯛꯇ ꯇꯨꯃꯤꯟ ꯋꯥꯈꯜ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯜꯂꯛꯄ ꯃꯥꯂꯪꯃꯥꯒꯤ ꯁꯥꯍꯨꯝꯗ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯇꯥꯔꯤꯕ ꯅꯤꯡꯉꯣꯜꯒꯤ ꯁꯝꯂꯥꯡꯅ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯟꯅꯔꯤ ꯑꯩꯁꯦ ꯁꯛꯇꯤ ꯊꯤꯕ ꯅꯠꯇꯦꯕ ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯩ ꯎꯕꯗ ꯈꯪꯗꯅ ꯆꯦꯜꯂꯤꯁꯤꯕꯣ ꯑꯩꯁꯤ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯅꯤ ꯑꯩꯒ ꯍꯧꯃꯤꯟꯅꯔꯛꯄ ꯏꯇꯥꯁꯤꯡꯗꯤ ꯃꯆꯥ 2-3 ꯁꯨꯅꯈ꯭ꯔꯦ ꯑꯩꯁꯦ ꯏꯀꯥꯏꯗꯕꯗꯤ ꯅꯠꯇꯦꯀꯣ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯝꯂꯒ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ ꯁꯟꯌꯥ ꯌꯥꯆꯪꯂꯛꯄꯒꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯅꯅꯕ ꯑꯃꯨꯛ ꯇꯧꯔꯤ ꯇꯨꯜꯁꯤꯕꯣꯡ ꯑꯀꯣꯏꯕꯗꯨ ꯂꯝꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯂꯒ ꯃꯩꯔꯥ ꯀꯠꯇꯨꯅ ꯈꯨꯠꯁꯥ ꯇꯔꯥ ꯂꯣꯟꯅꯖ ꯃꯄꯨ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯖꯩ ꯍꯦ ꯃꯄꯨ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇꯗꯤ ꯎꯕꯤꯌꯨ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯥ ꯑꯃꯠꯇꯗꯤ ꯄꯤꯕꯤꯌꯨꯀꯣ ꯖꯣꯏ 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 ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯒ ꯃꯃꯤꯠꯇꯨ ꯐꯠ ꯄꯥꯡꯊꯣꯔꯛꯏ ꯏꯃꯥ ꯍꯦ ꯅꯄꯥ ꯆꯥꯒꯦ ꯇꯧꯔꯤꯔꯣ ꯍꯥ ꯃꯤꯍꯨꯜꯒ ꯌꯧꯈ꯭ꯔꯦ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯝꯂꯤꯕ ꯅꯨꯄꯥꯗꯨꯁꯨ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯍꯣꯠꯂꯒ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯂꯩꯕꯗꯨꯗ ꯋꯥ ꯉꯥꯡꯁꯤꯟꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯀꯅꯥ ꯍꯪꯕꯅꯣ ꯈꯣꯟꯗꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯂꯤꯈꯠꯈ꯭ꯔꯦꯗ ꯄꯤꯛꯂꯤ ꯈꯨꯄꯤꯛꯁꯤꯒ ꯀꯩꯅꯣ ꯄꯥꯛꯄꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯁꯤ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯁꯤ ꯈꯨꯜ ꯊꯪꯅꯕꯁꯤꯗꯒꯤꯅꯤ ꯅꯍꯥꯟꯈꯩ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯊꯕꯛ ꯑꯃꯒꯤ ꯂꯩꯖꯔꯨꯕ ꯑꯗ ꯌꯨꯝꯗ ꯊꯣꯛꯂꯛꯄꯁꯤꯗ ꯃꯥꯕꯨ ꯑꯃꯨꯛꯇ ꯎꯅꯒꯦ ꯂꯥꯛꯆꯕꯅꯤ ꯑꯩ ꯃꯥꯒ ꯇꯤꯟꯅꯖꯕꯅꯤ ꯑꯣ ꯑꯗꯨꯃꯥꯏꯅ ꯃꯌꯦꯛ ꯁꯦꯡꯉꯗꯤ ꯐꯩꯗꯅ ꯂꯩꯕꯅꯤ ꯑꯩ ꯀꯧꯊꯣꯛꯄꯤꯔꯛꯀꯦ ꯍꯦꯉꯥꯏꯈꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯝꯍꯥꯏꯒ ꯇꯧꯔꯤꯗꯣ ꯑꯩꯁꯦ ꯃꯥꯒꯤ ꯃꯆꯦꯅꯤ ꯏꯆꯦ ꯀꯧꯀꯣ ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯁꯤꯟꯅꯔꯗꯅ ꯃꯁꯛꯅꯤꯅ ꯏꯐ ꯍꯦꯛ ꯐꯖꯈꯩ ꯂꯩꯔꯝꯃꯨ ꯑꯩ ꯀꯧꯊꯣꯔꯛꯀꯦ ꯑꯁ ꯕꯦꯔꯥꯅꯤ ꯃꯌꯨꯝ ꯄꯥꯟ ꯈꯪꯗꯕꯤ ꯃꯆꯦ ꯑꯃ ꯂꯩ ꯍꯥꯏꯗꯣ ꯑꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯁꯤꯡ ꯈꯨꯀꯟꯁꯤꯗ ꯅꯨꯄꯥꯈꯩꯗꯣ ꯈꯪꯗ ꯆꯦꯜꯂꯝꯃꯅꯤ ꯑꯗꯨꯏꯅꯤ ꯍꯧꯖꯤꯛꯐꯥꯎ ꯑꯔꯤꯕꯤ ꯑꯣꯏꯔꯤꯁꯦ ꯃꯁꯛꯀꯗꯤ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯔꯤ ꯄꯣꯠꯅꯤꯗ ꯃꯇꯥꯎ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯦ ꯌꯥꯝ ꯊꯥꯖꯗꯦꯅ ꯑꯣ ꯉꯔꯥꯡ ꯂꯥꯛꯄꯅꯤ ꯑꯗ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤ ꯑꯗꯣ ꯑꯁ꯭ꯋꯥꯏꯐꯥꯎ ꯁꯨꯝ ꯊꯣꯛꯎꯁꯤ ꯍꯩꯁ ꯅꯪꯒꯤꯁꯦ ꯂꯦꯝꯕꯤ ꯂꯨꯝꯕ ꯂꯥꯛꯄ ꯃꯥꯟꯈ꯭ꯔꯦꯗ ꯈꯪꯉꯤꯗꯣ ꯐꯔꯕꯅꯤ ꯑꯩ ꯃꯥ ꯎꯅꯤꯡꯃꯟꯕꯅ ꯉꯔꯥꯡ ꯑꯍꯤꯡꯒꯁꯦ ꯇꯨꯝꯐꯝꯒ ꯈꯪꯕ ꯅꯠꯇꯦꯀꯣ ꯈꯪꯉꯕꯅꯦꯕ ꯑꯩꯅ ꯑꯗꯣ ꯂꯦꯝꯕꯤꯗꯣ ꯅꯨꯄꯥ ꯅꯍꯥꯒ ꯌꯥꯝ ꯂꯣꯏꯅ ꯇꯤꯟꯅꯕꯨꯏꯀꯣ ꯅꯍꯥꯟꯁꯨ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯂꯧꯕꯨꯛꯇ ꯅꯨꯄꯥ ꯑꯃꯒ ꯂꯩꯍꯧꯋꯦꯅ ꯊꯋꯥꯅ ꯇꯝꯃꯛꯄꯅꯤ ꯃꯥꯅ ꯅꯨꯄꯥ ꯀꯣꯏꯕ ꯀꯣꯏꯗꯕ ꯑꯩ ꯃꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯃꯇꯥꯎ ꯍꯌꯦꯡ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯃꯔꯥꯏꯅꯅꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯖꯔꯛꯁꯅꯤꯗ ꯑꯁ ꯋꯥꯈꯜꯒꯗꯤ ꯌꯥꯝ ꯁꯥꯒꯠꯂꯤꯕꯖꯥꯠꯅꯤꯅꯦ ꯍꯣꯠꯅꯧ ꯅꯪꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯖꯔꯣ ꯑꯩ ꯀꯌꯥꯝ ꯍꯩꯖꯔꯣꯏꯁꯦ ꯅꯪꯅ ꯑꯗꯨꯛ ꯅꯨꯡꯁꯤꯔꯗꯨꯕꯨ ꯑꯅꯤꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯂꯦꯝꯕꯤꯗꯨ ꯃꯇꯥꯔꯣꯏ ꯈꯔꯒ ꯅꯣꯛꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯗꯨ ꯎꯔꯤ ꯂꯦꯝꯕꯤ ꯂꯥꯛꯍꯦ ꯃꯇꯥꯎ ꯉꯥꯏꯈꯣ ꯂꯥꯛꯑꯣ ꯆꯪꯉꯨꯁꯤ ꯃꯅꯥꯛꯇ ꯂꯦꯝꯕꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯍꯩꯃꯥ ꯏꯕꯨꯡ ꯋꯥꯡꯂꯦ ꯅꯠꯇ꯭ꯔꯣ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯅꯍꯥꯟꯈꯩ ꯀꯥꯏꯗ ꯂꯩꯔꯨꯔꯒꯦ ꯊꯕꯛ ꯑꯃꯒꯤ ꯆꯠꯂꯨꯏ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯀꯩ ꯋꯥꯅꯣ ꯄꯥꯛꯄꯅ ꯑꯩꯈꯣꯏ ꯃꯇꯥꯎꯅ ꯅꯪꯁꯦ ꯈꯟꯖꯔꯛꯄ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯅꯨꯡꯁꯤ ꯍꯥꯏꯒꯦ ꯇꯧꯔꯤꯅꯦ ꯃꯥꯏꯁꯦ ꯋꯥꯡꯂꯦꯟ ꯄꯩꯅ ꯄꯥꯛꯄꯗꯤ ꯌꯦꯡꯂꯛꯏ ꯂꯦꯝꯕꯤꯗꯤ ꯑꯣꯏꯅ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯏꯁ ꯑꯗꯨꯕꯨ ꯀꯩꯅꯣ ꯌꯥꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯂꯦꯝꯕꯤꯁꯨ ꯅꯨꯡꯁꯤꯅꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯇꯝ ꯈꯔꯁꯨ ꯑꯃꯨꯛ ꯍꯧꯆꯦꯟꯈꯤ ꯃꯨꯈꯤꯅ ꯍꯥꯏ ꯕꯦꯝꯃ ꯍꯣ ꯏꯃꯥꯒꯤ ꯁꯪꯕꯥꯅꯕꯤꯌꯥ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯃꯥꯒꯤ ꯁꯦꯟꯗꯣꯏꯁꯦ ꯊꯧꯅꯕ ꯍꯣꯠꯅꯕꯗ ꯇꯨꯡꯒꯅꯤ ꯆꯥꯡꯒꯅꯤꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯦꯕ ꯑꯁꯤ ꯃꯌꯨꯝꯁꯦ ꯊꯣꯛ ꯄꯥꯟꯈ꯭ꯔꯕꯗꯤ ꯑꯩꯅꯦ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯊꯔꯗꯕꯅꯦꯕ ꯍꯣ ꯁꯪꯕꯥꯅꯕꯤꯌꯥ ꯍꯣ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯏꯃꯥ ꯀ꯭ꯋꯥ ꯈꯣꯡꯕꯗꯧꯅ ꯃꯪꯒꯣꯜꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯕꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯁꯛꯇꯥꯁꯤꯒ ꯏꯆꯥ ꯁꯦꯟꯗꯣꯏ ꯆꯥꯕꯤꯒꯤ ꯃꯃꯥ ꯑꯣꯏꯔꯨꯗꯅꯅꯦ ꯂꯝꯕꯤ ꯂꯝꯈꯥꯡ ꯆꯠꯄꯗ ꯊꯦꯡꯅꯕ ꯃꯤꯅꯒ ꯑꯩ ꯎꯕꯗ ꯊꯩꯗꯅ ꯆꯠꯂꯦꯅꯦ ꯅꯪꯒꯤ ꯁꯦꯟꯗꯣꯏ ꯊꯧꯔꯛꯀꯅꯤ ꯍꯥꯏꯗꯅ ꯈꯟꯕ꯭ꯔꯥ ꯈꯪꯗꯦ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯏꯃꯥꯒꯤꯁꯦ ꯈꯠꯅꯕ ꯍꯧꯕ ꯃꯥꯜꯂꯤ ꯍꯣ ꯍꯧꯔꯤꯕ ꯑꯩꯒꯤꯁꯦ ꯈꯠꯅꯕ ꯍꯧꯔꯤꯕ ꯈꯠꯅꯔꯦ ꯁꯥꯎꯅꯔꯦꯗꯅ ꯅꯌꯨꯝꯗꯣ ꯊꯣꯛ ꯄꯥꯟꯈ꯭ꯔꯕꯗꯤ ꯏꯃꯥꯁꯦ ꯋꯥꯏ ꯁꯪꯂꯗꯕ ꯈꯪꯉꯕ ꯑꯩꯁꯦ ꯌꯨꯝꯁꯤꯗꯒꯤ ꯍꯦꯛꯇ ꯇꯥꯟꯕꯩ ꯃꯑꯣꯡꯅꯤꯅꯦ ꯏꯃꯥꯒꯤꯁꯦ ꯅꯪ ꯑꯩ ꯂꯩꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯍꯧꯔꯣꯏꯗ ꯏꯕꯦꯝꯃ ꯀꯧꯔꯒ ꯅꯁꯝ ꯑꯈꯣꯏꯕꯗꯣ ꯊꯥꯗꯣꯛꯇꯅ ꯀꯞꯇꯣꯏꯗꯣ ꯎꯕꯗꯅꯦ ꯑꯩ ꯄꯥꯟꯕꯤꯗ꯭ꯔꯕ ꯍꯩꯃ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯅꯪꯒ ꯑꯣꯟꯁꯤꯟꯗꯧꯒ ꯇꯜꯂꯤꯀꯣ ꯑꯩ ꯆꯠꯂꯨ
Nani sunina Paneki selam tapana si harakpani. Imanya imum de sangzaurake. Masya, ay later kangadabani. Liri koiriba, karatamgi tobasa. Moin hek tangamhandabani ba isi. Karigi liri koiriba. Nganki dauri aidi. Sinse pin nganki dauri. Line ngang ro haidana palak labasi. Nganki ni aidi, nganki ni harisi. Oi ma, karino he. Pakpana. Isya, lambi de satpadabu namaido. Nungtata nungkalaga nasindo. Tumtuk tana chalidubu ngawrbo kaido. Khongpandaga yumjandana sibam nabam khangdan siba tarimi. Nayum panba khangdanaga leire. Ikai sangwem hangi. Adumaina tawrdi aidi. Dumai sidi ikai zabanaydi ngamuhese. He, thorabi masa. Ibu siba kaina. Nasinaraido. Bra kelani nina. Noi ne. Aingona sum hawnarakanu ko. Yam hawnarakanu. Hairamlaga sangba nabidu prap amuk chatkri. Pakpa masena sakhibaduda yenghauduna soli. Aigi sesa sakti thiba nateba. Masing kukansida nupasingsisu kiribra karam tawri. Phaneki sildu panaba loiraga sangbanabi mayumlomda muglai. Silsina lauramdaidadi masinsia kongon kakai nganglaga laukriba. Aduga piramdaidana khangdudaba saragani laikhidoisi. Inam masunigidi yambu leiramdreba. Madugi ngangbi haidugini. Yamna mari mara tawda leidoisi. Ainane lepsu tharoidaba sidaba. Ima kaindoisibo. Sire, oima. Iraknare, kana lege, ai mumda kanbiyo. Ai sire, ima. Kaindoisibo. Ai, nupidini iraknari mali. Kanam lebsudi. Ais. Heloi goirba zalane. Ai bu amuk. Kana lege, ai mumda kanbiyo. Kana lege, ai si daure amda kanbiyo bi. Sidi hekti yeng bahiduni. Iya. Kaino, ai siramnida. Mi oramali, heloi natra mali. Ibung lairam trabati, ai ngasi kari oiramgani haiba khangdi. Ibungbu handa thagachari. Hoi, nangbu sikul sidagiro. Hoi. Oh, adudi ai musalukige ko. Ado ibunggi mingbu. Oh, henba kawi nangidi. Aigidi sangbanabi kauzai. Oh, adudi aisalage ko. Hoi, numidangi matamni. Chai sing saba loiraga mayamdu tumnaba sangkri. Sangbanabi di ngasai henbana mabu kanbirakpadu ningsing laga nokmi tauna sangoiduda phamli. Thabal suphabaga madi hena dum nungaizakri. Mana ngasai pukrida phatka sungtharaklaga aibu tapka konsilaga pukhatbibado. Thamoiga se mahi langthokhremi. Mana chalamdaida aingonda nokfet ka tawrambado ingauremi. Thabal sina marolamaga phabani. Pukning sinaga marolama nungoliba. Tanjaduda pakpadu mamit phakli mapal thoke haidana thongdo hanglaga thorei. Mapan thokpa loiraga jangai. Mamituna sangoiromda sum yenglubani. Adubu mamli tawbaduda phamdra lairibadu ubada mamit mana lauktoktuna yenglei. Hoima, kaino sidi? Butka thoklaba jak aiko yumsibo. Ihi. Hoima, ai siri. Ima, hoima, kainom lairisida. Isia. Mukhisu tumlubagi masamgadu punsinda iphayek phana senthorei. Hai, karino kana laire hairino ne? Oima, but hingsabi, sapabi. Hai, namani ni nangwa. Ai samkra khoi basida usitribra nangisi. Ha. Kari laire haribano nana koi lau khribadubo. Sangbana bisu wakhal khalambadu saikre. Sauningna anidugi manakta janglei. O karino hingsida noina toisibo tumluba kaidoge. Pakpana. Isi oire, kasaidi lai sarise. Khunoktu marolama aidi kai orobe khaluri. Mukhina. Hai, ayuk nungthildagi hendoktana numidang nang sendoi khumba sakki tawribro. Ha. Nayum panbaga amata khanglaroine nang. Sango thuna sangoi me. Tumba semu ka helebasi. Noiga leminadana nya aise ngaungtana sakki tawrabani ai. Se matungdadi adumainaga leiramganu ko kizayeba. Yar he nangsu pharoi dawri yamna. Nasukti yeningde jango chalo. Nang yam yeningi he. Nachindo yam khumdingbra nang. Ha, nachindo thajilawro.
Hai, napa harauribro noi mapanduda. Ha, napa harauribro. Kari taurige. Pabadi laisu leitana ima. Kadai da haraudu. Sumgang laga lehro kana thong thingsi le ai. As, ngai khuise kainu ki. Matam khragi matungdadi henbaga sangbanabiga du apam nungsi poknaraktuna tapna tapna nungsina bahaidu oiraklammi. Ado nangdi sendoi su sai haibanina hayengwai aikoida leirakanda yam nungaina isu leiranine. Leidoini. Ado ibunghoigi isil naudo kayani haibano. Ani khaktanida inau paamka. O ado aidi chahi sigi khaluragadi yam kuina leithaba paamdre. Yumdagisu imana ngangbada yadre. Kaino chahi amani di lekhisida. Aisu somna thaba amagi kana senari. Adu tawraga luhongna dawni ibani kem khalunusi. Ado aisi nangonda wamasum hainingba. Kai wano adum hayo. Handakse ima su nabagi sel khara sile aisi. Ado yardi ai thuna mu singbirake. Nangondagi sel kita loge hagi tawbani. O hoi. Adugi bu amu ikairi ba ingonda. Adum pido bu lairabasida. Sina konaradra yengo. Konadrasu adum hairo. As lobagi kairada. Haima lausilosi nupahanabu. Aidi nangidamak lepkhra punsini. As nangi wasidi thamoida ting pali woiba. Phare adudi aisu mung sanglage ko. Hoi sangjara nusibi. As hoi. Somdana wanglena lembe. Aidi nupini yam langdana lamjau sorokta kujajatbado kaya pamte. Masina nangbu irang yam tawi haibdu nate. Nangi fanaba haibni ko. As kaishu tawre haiba. Ai ibunggidamakta adum lepi. Maduni aina pamjabasu. Nang naigidamakta adum lepi gani hairabadi. Ai nangidamakta tawba ngamloidaba kaishu leite. Nangnata wakhalon kino. Hoi ba oloi ba. Ibungnasu aigidamakta punsi supadumak lepiyu ko. Ai ibungba yam nungsi. Lepkani nangidamak punsi supu lepkani. Ayuk amani sangbanabi sumangdu lamtaidun leiri. Pakpasu imungdagi thorei. Aduga hek soibadagi ising yauri bartil aduda thokudi thiduna yarombi isingdu loin haidoktuna pumtaw tawri. Sangbanabi mana ngasaidagi wanalam taizaraga tarukli matawduda sawningkre. Hey, namidu kadai yenglaga satke haibanida. Aina ngasaidagi taina nanduna honari mayamse loina manghalebase. As soikhibani baisya. Sibu anya tawgin tawiraba. Mi satpham lambi mayaisida kanan thanamuge nangde. Ai, yengune mase. Masi lamparagi masa nang nura phadi sina ithomba sumaina. Sangbanabi na langak panura phadi du pakpadadi panda konthong lomdagi sanglakliba wanglengi lebak sumangduda oina pop thakre. As ayoma. Sangbanabi pakhana. Haima as soibani. Isingduna karai sakre. Sisi amta samthusi. Pakpadi mayadu higatra leiri wanglen isingduna mamaidu phatphat samthui aduga mamituna tapna panglakpada magi mamai maya heknakna sangbanabi na ningkhang phamdo leirambaduda chap yungna yengduna leikre mamaidusu ising marik na naptuna leiri sangbanabi su tarang malang amada mamitu phatphat kuptuna wanglenda yengli pakpa anidugi matawduda ngakna yengduna ai karino ni sin tawrisina haima summunaga yenglei nakrele hima kainomni moigisi wanglen makut yetu tapna thangalaktuna sangbanabi gi oigi khazaiduda lekhom khajik taribadu khubiduna tapna taithorakli tarang amadani mana tawribadusu sangbanabi su hoimai haida masi lengde leiri pakpasu tapna ningkhang phamthare aduga amadamuk yeng tawduna tapna sangsinduna hairei ho ayengba migi su khara khanbiyo natonanido hoisina dawre pakpagi waduda anidu gyan khanglaklai sangbanabi di ikaiduna as hairamlaga imungda sensingkre wanglen su gyan ingaw-ngawna lukhamduda nanduna khangi as kai wakhal aina sik tawriduba nangina tawse ai sum singnarei kumataw as yare nangsu kaino khangde oiba mityeng karangadi chalakanu he natu leirido phajang koyuko yare minang kaino khangde sese namaidumda taito ising ngakta ngai somna sangbanabi magi gada sensilei as kaino aina hꯧzik tawriduba mi angangduda magi mityengdu kaino aidi ngehak ngauredana aduk rasi leyo maithongdubu aisuba wakhal gadi aigidi
ꯇꯥꯍꯦꯟꯕ ꯂꯩꯔꯤꯗ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯑꯃꯨꯛ ꯍꯧꯈ꯭ꯔꯤ ꯍꯦꯟꯕꯅ ꯁꯪꯕꯥꯅꯕꯤꯗꯒꯤ ꯁꯦꯜ ꯇꯣꯏꯅ ꯑꯗꯨꯝ ꯂꯧꯔꯝꯃꯤ ꯁꯪꯕꯥꯅꯕꯤ ꯃꯥꯁꯨ ꯀꯔꯤꯁꯨ ꯍꯦꯛ ꯈꯟꯗꯅ ꯑꯗꯨꯃꯛ ꯄꯤꯊꯣꯛꯂꯝꯃꯤ ꯃꯥꯅ ꯍꯦꯟꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯨꯈꯤꯁꯨ ꯍꯟꯗꯛ ꯃꯁꯥꯒꯤ ꯐꯤꯖꯦꯠ ꯆꯥꯛꯆꯥꯗ ꯈꯖꯤꯛ ꯑꯍꯣꯡꯕ ꯎꯕꯗ ꯆꯤꯡꯅꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯪꯂꯛꯏ ꯑꯗꯨꯛ ꯌꯥꯝꯅ ꯀꯦꯔꯤꯕꯗꯨꯅ ꯀꯔꯥꯏ ꯆꯠꯇꯧꯔꯤꯕꯅꯣ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ ꯀꯩꯅꯣ ꯏꯃꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯂꯩꯁꯥꯕꯤ ꯍꯥꯏꯁꯤꯗꯤ ꯈꯔꯁꯨ ꯀꯦꯗꯅ ꯃꯧꯗꯅ ꯂꯩꯒꯗꯕꯅꯤ ꯏꯃꯥ ꯑꯁꯤꯕꯨ ꯈꯪꯗ ꯃꯥꯜꯂꯤ ꯍꯣ ꯈꯨꯀꯦꯗꯣ ꯅꯍꯥꯟ ꯃꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯑꯗꯨꯒꯤ ꯍꯪꯂꯤꯕꯅꯤ ꯏꯃꯥꯒꯤꯁꯦ ꯁꯪꯕꯥꯅꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯣ ꯅꯌꯥ ꯅꯨꯄꯥ ꯎꯅꯔꯨꯒꯦ ꯇꯧꯕ ꯁꯤ ꯍꯥꯏꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯅꯤꯕ ꯀꯩꯅꯣ ꯈꯪꯗꯦꯕ ꯍꯥ ꯀꯔꯤꯕ ꯅꯠꯇꯦ ꯏꯆꯥꯕꯨ ꯅꯨꯄꯥꯒ ꯐꯪꯂꯕ꯭ꯔꯩ ꯃꯤ ꯏꯃꯥꯗ ꯑꯃꯨꯛ ꯍꯥꯏꯔꯧꯁꯦ ꯍꯩꯃꯥ ꯍꯥꯏꯔꯛꯑꯣꯏ ꯃꯤ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯑꯩꯕꯨ ꯅꯨꯄꯥ ꯐꯪꯂꯕ꯭ꯔꯥ ꯀꯥꯏꯅ ꯑꯩꯁꯦ ꯅꯨꯄꯥ ꯌꯥꯝ ꯐꯪꯗꯕꯩ ꯃꯑꯣꯡꯗꯀꯣ ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯔꯛꯀꯅꯨ ꯏꯃꯥ ꯆꯠꯂꯝ ꯈꯣꯠꯂꯝꯗ ꯁꯤꯗꯕ ꯑꯩꯕꯨ ꯁꯥꯎꯍꯜꯂꯛꯀꯅꯨꯀꯣ ꯍꯩꯃꯥ ꯅꯪꯒꯤꯁꯤꯕꯨ ꯑꯁꯦꯡꯕꯒꯤꯔꯅꯦ ꯍꯥ ꯉꯥꯏꯈꯣ ꯅꯨꯄꯥꯗꯨꯗꯤ ꯀꯃꯥꯏ ꯇꯧꯏ ꯍꯥ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯝꯗꯧꯕ ꯀꯌꯥꯝ ꯀꯨꯏꯔꯕ ꯅꯈꯣꯏꯅꯤꯗꯤ ꯈꯪꯅꯕ ꯅꯪ ꯏꯃꯥꯗꯒꯗꯤ ꯍꯥꯏꯗꯦꯅꯦ ꯅꯪ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯧꯔꯛꯑꯅꯤ ꯊꯥ ꯑꯃꯈꯛꯇ ꯉꯥꯏꯔꯤꯌꯦ ꯈꯪꯅꯕꯒ ꯌꯥꯔꯦ ꯑꯩ ꯍꯜꯂꯛꯑꯒ ꯍꯥꯏꯔꯒꯦ ꯐꯖꯅ ꯍꯥꯏꯔꯒꯦꯕ ꯃꯤꯗꯣ ꯉꯥꯏꯔꯒ ꯂꯩꯔꯝꯕꯅꯤ ꯑꯩ ꯆꯠꯂꯦ ꯏꯃꯥ ꯍꯩ ꯆꯠꯂꯦ ꯍꯥꯏꯅꯨꯅꯦ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯌꯨ ꯇꯧꯍꯩꯗꯦ ꯍꯣ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯍꯩ ꯅꯪ ꯍꯟꯒꯦꯒ ꯍꯜꯂꯛꯑꯅꯨꯀꯣ ꯅꯪ ꯑꯗꯨꯝ ꯏꯅꯈ꯭ꯔꯣ ꯏꯃꯥꯅ ꯌꯥꯔꯤ ꯑꯁ ꯏꯃꯥ ꯑꯣ ꯌꯥꯔꯦ ꯆꯠꯂꯨꯔꯣ ꯊꯤꯗꯥ ꯑꯉꯥꯎꯕꯤꯁꯦ ꯑꯃꯨꯛ ꯏꯀꯥꯏꯔꯤ ꯃꯥꯜꯂꯦꯅꯦ ꯑꯩꯉꯣꯟꯗ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯝꯇꯕꯨ ꯂꯩꯔꯨꯒꯦ ꯏꯆꯥ ꯄꯤꯖꯅꯕ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯏꯆꯥ ꯅꯨꯄꯥ ꯐꯪꯂꯦ ꯄꯥꯎꯁꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯦ ꯁꯣꯝꯅ ꯁꯪꯕꯥꯅꯕꯤ ꯍꯦꯟꯕꯒ ꯎꯅꯔꯤ ꯍꯦꯟꯕꯅ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯆꯝꯊꯣꯡ ꯆꯥꯔꯛꯏ ꯏꯕꯨꯡꯗꯤ ꯑꯩꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯔꯛꯏ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯁꯥꯏ ꯐꯥꯕꯅꯤ ꯌꯥꯝ ꯍꯥꯎꯔꯝꯕꯅꯤ ꯑꯗꯨꯗꯤ ꯉꯥꯕꯨ ꯍꯥꯎꯇ꯭ꯔꯗꯤ ꯀꯩꯅꯣ ꯁꯣꯝꯗ ꯂꯦꯝꯕꯤꯗꯨ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯍꯦꯛ ꯂꯥꯛꯏ ꯂꯦꯝꯕꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥ ꯈꯨꯀꯣꯏꯁꯤꯗꯤꯅꯦ ꯑꯩ ꯀꯤꯖꯩꯀꯣ ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯌꯦꯡꯉꯣ ꯑꯁ ꯃꯋꯥ ꯂꯧꯗꯦꯍꯦ ꯂꯩꯁꯥꯔꯤꯉꯩꯗ ꯀꯣꯏꯗꯅ ꯍꯌꯦꯡ ꯍꯟꯅꯨꯔꯒ ꯀꯣꯏꯕ ꯌꯥꯄꯣꯟꯇꯦꯀꯣ ꯑꯗꯨꯅ ꯀꯣꯏꯈꯤꯅꯤ ꯑꯩꯗꯤ ꯑꯗꯣ ꯏꯕꯨꯡ ꯋꯥꯡꯂꯦꯟꯗꯣ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯦ ꯅꯪ ꯇꯨꯡꯗ ꯁꯣꯏꯗꯅ ꯅꯤꯡꯉꯝꯖꯔꯣꯏꯀꯣ ꯅꯨꯄꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯃꯥꯁꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯗꯨꯝ ꯀꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥꯅꯕꯨ ꯀꯩꯅꯣ ꯉꯥꯏꯈꯣ ꯑꯁꯤꯗ ꯂꯩꯔꯤꯁꯤꯕꯨ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤ ꯅꯨꯄꯥꯁꯤꯗꯤ ꯃꯁꯛ ꯐꯖꯩꯍꯦ ꯐꯩ ꯅꯨꯄꯥꯒ ꯑꯣꯏꯔꯖꯥꯠꯂꯣ ꯑꯁ ꯌꯥꯔꯦꯍꯦ ꯃꯤꯒꯤ ꯅꯨꯄꯥꯁꯤꯗ ꯑꯃꯨꯛ ꯆꯣꯞꯄꯨꯔꯅꯨ ꯂꯥꯛꯑꯣ ꯉꯥꯏꯈꯣ ꯃꯤ ꯑꯩ ꯇꯧꯒꯦ ꯂꯥꯎꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯑꯁ ꯂꯦꯝꯕꯤ ꯇꯧꯔꯨꯅꯨ ꯍꯥꯏꯕꯅꯦ ꯂꯦꯝꯕꯤ ꯍꯥꯏꯔꯤꯗꯨ ꯇꯥꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯏꯆꯦ ꯁꯪꯕꯥꯅꯕꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯇꯩꯒ ꯎꯅꯔꯝꯕꯅꯤ ꯀꯩꯅꯣ ꯈꯪꯗꯦꯅꯤ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯃꯁꯛꯁꯤꯒ ꯍꯦꯟꯕ ꯂꯦꯝꯕꯤ ꯎꯕꯗ ꯃꯃꯤꯠꯇꯨ ꯀꯨꯛꯀꯅꯤꯒ ꯀꯥꯎꯈ꯭ꯔꯦ ꯍꯩꯁ ꯃꯁꯤꯗꯤ ꯌꯥꯏꯅꯦꯍꯦ ꯃꯁꯛ ꯈꯨꯐꯖꯁꯤ ꯀꯩꯅꯣ ꯂꯦꯝꯕꯤꯁꯨ ꯍꯨꯔꯥꯟ ꯍꯦꯟꯕꯗ ꯌꯦꯡꯂꯤ ꯄꯣꯠꯅꯤ ꯍꯦꯛ ꯃꯤꯠ ꯆꯥꯅꯔꯒꯅ ꯃꯥꯅ ꯊꯣꯛ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯤ ꯍꯦꯟꯕ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯂꯒ ꯁꯪꯕꯥꯅꯕꯤ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅꯅꯦ ꯃꯈꯣꯏꯕꯣ ꯁꯪꯕꯥꯅꯕꯤꯁꯨ ꯏꯆꯝ ꯆꯝꯅ ꯈꯨꯝꯃꯤ ꯍꯣꯏ ꯃꯥꯅꯤ ꯑꯣ ꯏꯆꯜꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ ꯂꯦꯝꯕꯤ ꯀꯧꯏ ꯏꯕꯣꯛ ꯍꯦꯟꯕ ꯋꯥꯈꯜꯗ ꯑꯩ ꯃꯁꯤ ꯑꯣꯏꯅ ꯀꯣꯏꯕꯅ ꯐꯔꯅꯤ ꯑꯌꯥꯕꯤ ꯅꯨꯄꯤ ꯃꯥꯜꯂꯤ ꯈꯔ ꯈꯠꯂꯤ ꯇꯧꯕꯁꯤꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯁꯨꯝꯅ ꯂꯦꯝꯕꯤꯒꯤ ꯂꯥꯡꯗ ꯍꯦꯟꯕꯁꯨ ꯊꯨꯈꯤꯗꯨꯅ ꯁꯪꯕꯥꯅꯕꯤꯒꯤ ꯋꯥꯈꯜꯒ ꯆꯪꯈꯤꯗ꯭ꯔꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯦꯝꯕꯤꯒ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯪꯕꯥꯅꯕꯤꯁꯨ ꯍꯦꯟꯕꯒꯤ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯗ ꯄꯦꯟꯕ ꯍꯥꯏꯗꯨ ꯑꯣꯏꯖꯗ꯭ꯔꯤ ꯎꯅꯁꯤ ꯍꯥꯏꯕ ꯐꯥꯎꯕ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯥꯅꯈꯤꯗ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯃꯗꯅꯤ ꯃꯨꯈꯤꯗꯨ ꯀꯩꯊꯦꯜꯗ ꯑꯇꯦꯛ ꯑꯅꯧ ꯈꯔ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯊꯣꯔꯛꯄꯅꯤ ꯏꯁꯤꯌꯥ ꯁꯣꯏꯖꯤꯟꯒ ꯐꯗꯤꯒꯣꯝꯁꯤꯒ ꯄꯤꯕꯤꯔꯛꯑꯣ ꯍꯣꯏ ꯑꯗꯨ ꯉꯥꯏꯈꯣꯅꯤ ꯃꯨꯈꯤꯌꯥ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗ꯭ꯔꯤ ꯍꯥꯏꯅ ꯑꯩꯅ ꯄꯥꯎ ꯑꯃ ꯇꯥꯏꯅꯦ ꯅꯠꯇꯦ ꯀꯔꯤ ꯑꯁꯣꯏꯕꯒ ꯂꯩꯔꯒꯦ ꯃꯤ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯨꯈꯤ ꯈꯖꯤꯛ ꯅꯣꯛꯇꯨꯅ ꯑꯁꯣꯏꯕ ꯂꯩꯕꯒꯤ ꯅꯠꯇꯦꯗ ꯏꯆꯦ ꯃꯥꯅ ꯌꯨꯝꯗꯨꯕꯨ ꯍꯦꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗꯣ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯂꯨꯍꯣꯡꯕꯒꯤꯗꯤ ꯃꯊꯪ ꯆꯍꯤꯗ ꯇꯥꯗꯧ ꯃꯥꯜꯂꯤ ꯃꯣꯏ ꯃꯁꯦꯟ ꯁꯨꯝ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯅꯔꯤꯕ ꯖꯥꯠꯅꯤ ꯑꯣ ꯐꯩꯅꯦ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯑꯩꯗꯤ
ꯉꯛꯂꯨꯔꯦꯗꯅ ꯅꯆꯥꯅꯨꯄꯤꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯀꯩ ꯄꯥꯟꯗ꯭ꯔꯤ ꯍꯥꯏꯕꯗꯨꯗ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯗꯣ ꯂꯨꯍꯣꯡꯕꯒꯤ ꯆꯦꯕꯥꯎꯗꯣ ꯌꯧꯍꯜꯂꯛꯄ ꯀꯥꯎꯅꯤꯀꯣ ꯅꯆꯥꯒꯤ ꯍꯣꯏ ꯏꯆꯦ ꯀꯔꯤꯒꯤ ꯀꯥꯎꯗꯣꯏꯅꯣ ꯏꯆꯦꯒꯤꯕꯣ ꯁꯦ ꯅꯪꯒꯤ ꯄꯣꯠꯇꯣ ꯁꯤꯗ ꯂꯩꯔꯦ ꯃꯨꯈꯤ ꯂꯩꯒꯗꯕ ꯄꯣꯠꯆꯩ ꯈꯔ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯆꯥꯗꯨꯅ ꯎꯪꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯅꯆꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥꯗ ꯋꯥ ꯂꯣꯠꯀꯅꯨ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯌꯨ ꯉꯁꯤ ꯉꯔꯥꯡꯁꯦ ꯅꯪ ꯁꯛꯐꯝ ꯑꯃ ꯏꯇꯧ ꯇꯧꯏ ꯅꯆꯤꯟꯗꯣ ꯉꯥꯡꯗꯅꯇ ꯂꯩꯕ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯔꯤꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯌꯣ ꯏꯃꯥꯗ ꯏꯃꯥ ꯃꯥꯅ ꯏꯕꯥꯅꯤ ꯀꯥꯏꯅꯔꯁꯤ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯈꯪꯗꯦ ꯏꯃꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛꯁꯦ ꯀꯅꯥꯝꯇ ꯂꯩꯇ꯭ꯔ ꯃꯥꯜꯂꯤ ꯏꯃꯥ ꯑꯩ ꯀꯅꯥꯗꯁꯨ ꯑꯔꯧꯕ ꯂꯩꯇꯦ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯨꯗ ꯑꯩ ꯑꯗꯨꯝ ꯂꯩꯔꯒꯦ ꯏꯃꯥ ꯃꯗꯨ ꯌꯥꯔꯣꯏꯅꯦ ꯅꯤꯉꯣꯜꯅ ꯃꯄꯥꯝꯗ ꯁꯤꯍꯩꯗꯦ ꯅꯪ ꯋꯥꯈꯜꯗꯣ ꯄꯤꯛꯁꯤꯟꯈꯤꯅꯨ ꯑꯁ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯅꯣ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯔꯝꯃꯤ ꯁꯣꯝꯗ ꯋꯥꯡꯂꯦꯟꯁꯨ ꯂꯦꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯗꯨ ꯁꯨꯝ ꯍꯩꯅꯔꯛꯇ꯭ꯔꯕꯅꯤ ꯑꯗꯨꯅ ꯆꯞ ꯆꯥꯕꯤ ꯋꯥ ꯑꯃ ꯉꯥꯡꯅꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ ꯂꯦꯝꯕꯤ ꯅꯪꯅ ꯇꯧꯏꯁꯤ ꯀꯩꯅꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯅꯑꯣꯡꯅ ꯇꯧꯁꯦ ꯑꯩ ꯁꯨꯝ ꯍꯩꯅꯔꯛꯇ꯭ꯔꯦ ꯅꯪ ꯑꯩꯒꯤ ꯈꯜꯂꯒ ꯈꯖꯤꯛꯇꯐꯥꯎ ꯁꯦꯝꯗꯣꯛꯄ ꯉꯝꯂꯔꯣꯏꯗ꯭ꯔꯣ ꯀꯩꯅꯣ ꯑꯩꯒꯤ ꯂꯝꯆꯠꯅ ꯀꯩꯗꯧꯔꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯣ ꯅꯪꯒ ꯅꯍꯥꯟ ꯕꯣꯔꯥ ꯆꯥꯍꯧꯔꯤ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯀꯅꯥꯝ ꯅꯠꯇꯤꯌꯦ ꯏꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥꯅꯤ ꯑꯣ ꯅꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥꯒ ꯅꯪꯒ ꯈꯛ ꯕꯣꯔꯥ ꯆꯥꯃꯤꯟꯅꯔꯤꯕ ꯇꯥꯕꯨ ꯑꯣꯟꯊꯣꯛꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯅꯦ ꯌꯥꯔꯦ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯈꯛꯇ ꯏꯔꯥꯜ ꯁꯤꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯅꯪꯅ ꯏꯆꯦ ꯁꯪꯕꯥꯅꯕꯤ ꯍꯣꯏꯗ ꯇꯣꯏꯅ ꯆꯪꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯕ ꯏꯃꯥꯟꯅꯕꯒꯤ ꯃꯆꯦꯅꯦ ꯍꯥꯏꯔꯒ ꯂꯩꯅꯔꯤꯕ ꯑꯔꯣꯟꯕ ꯃꯔꯤꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯋꯥꯡꯂꯦꯟ ꯁꯥꯎꯅꯤꯡꯕꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯍꯥꯏꯅ ꯐꯥꯎꯕ ꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯛꯂꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯈꯨꯗꯨꯝ ꯆꯦꯟꯅ ꯇꯥꯁꯤꯟꯗꯨꯅ ꯐꯥꯊꯈ꯭ꯔꯦ ꯅꯪꯒꯤ ꯋꯥꯈꯜꯗꯤ ꯍꯦꯟꯃꯜꯂꯤ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯈꯜꯂꯨꯗꯕꯅꯤ ꯑꯩꯉꯣꯟꯗꯒ ꯈꯨꯄꯥꯛꯅ ꯊꯥꯒꯦꯒ ꯇꯧꯏꯅꯦ ꯐꯩ ꯅꯪ ꯐꯩ 이반이기 말이야. ngasiꯗꯒꯤ ꯇꯠꯅꯔꯕꯅꯤ. ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯦ ꯈꯪꯉꯕ? ꯑꯗꯨꯒ ꯑꯩꯉꯣꯟꯗꯒ ꯈꯨꯄꯥꯛꯅ ꯊꯥꯒꯦꯒ ꯇꯧꯗꯅ. ꯑꯣ, ngasiꯗꯤ ꯑꯁꯦꯡꯕꯗꯣ ꯂꯣꯏ ꯍꯥꯏꯗꯣꯔꯦꯗꯅ. ꯍꯥꯏꯔꯦ. ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯍꯥꯏꯔꯦꯕ. ꯑꯩ ꯐꯨꯒꯦ ꯍꯥꯏꯔꯕ? ꯋꯥꯡꯂꯦꯟ ꯈꯨꯗꯣꯝꯕꯤꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯌꯦꯡꯉꯨꯕ ꯅꯪ ngasiꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯅꯪꯒꯤ ꯃꯥꯡ ꯅꯨꯄꯤ ꯍꯦꯛ ꯆꯦꯟꯕ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯃꯤ ꯍꯣꯡꯗꯣꯛꯀꯦ. ꯑꯗꯨꯛ ꯅꯄꯜ ꯀꯥꯕꯅ. ꯍꯣ ꯆꯦꯜꯂꯨꯔꯣ, ꯍꯧꯖꯤꯛꯃꯛ ꯆꯦꯜꯂꯨꯔꯣ, ꯌꯦꯡꯂꯒꯦ. ꯍꯣ ꯌꯦꯡꯂꯒꯦꯕ. ꯅꯪꯅꯕꯨ ꯀꯔꯥꯏꯗꯒꯤ ꯅꯨꯄꯤ? ꯌꯦꯡꯉꯨ ꯅꯪ. ꯅꯨꯃꯤꯗꯥꯡꯅꯤ. ꯃꯨꯈꯤ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯉꯛꯇꯨꯅ. ꯍꯩꯕꯦꯝꯃ, ꯅꯪꯒ ꯈꯪꯅꯔꯝꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗꯤ ꯄꯥꯈꯪ ꯑꯣꯏꯔꯝꯗ꯭ꯔꯦꯅꯦ. ꯃꯤ ꯃꯆꯥꯒ 3 ꯂꯩꯔ ꯃꯥꯟꯅꯦ. ngasi nupi ꯂꯩꯁꯥꯕꯤ ꯑꯃꯒ ꯎꯅꯔꯝꯕꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯔꯒ ꯋꯥꯔꯛꯈ꯭ꯔ ꯃꯥꯜꯂꯦ. ꯃꯆꯤꯟ ꯃꯅꯥꯎꯒ ꯌꯥꯝꯃꯤ ꯍꯥꯏꯅꯦ. 12 ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ. ꯏꯁ, ꯏꯃꯥꯏ ꯄꯦꯝꯃ. ꯃꯥꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯁꯤꯗ ꯀꯌꯥꯗ ꯂꯥꯏꯅ ꯁꯥꯟꯅꯔꯝꯃꯤꯕꯅ ꯌꯦꯡꯉꯨꯅꯦ. ꯍꯩ, ꯐꯔꯕꯅꯤ. ꯅꯪꯅ ꯀꯞꯇꯅꯒ ꯇꯧꯔꯤꯕꯗꯣ ꯀꯞꯀꯅꯨ, ꯍꯔꯥꯎꯒꯗꯕꯅꯤ. ꯏꯆꯥꯒꯤꯗꯤ ꯅꯃꯥ ꯑꯩꯅ ꯐꯥꯕ ꯅꯨꯄꯥ ꯑꯃ ꯊꯤꯕꯤꯒꯅꯤ. ꯑꯗꯣ 우나라메 하리바 누피두디 아왕 레가이기 지바니기 마산피 렘비도 오이라 말레네. 이스 마두게 강두수냐 이나 하이나라바니. 라북다 살라가 따름바 소이제네. 이랑 얌 파바니. 마마도 라우다나. 상바나비 까리수 쿰데 투민 망두나 레이리. 솜다나 왕렌도 벤다바니 헤만바나 라망 아무다 팜두나 유 탁리 파쿠수 야우리. 어스 마다 낭얌 헨질루라누다. 제 야리시 윰다나 바타우라바. 마다 lembido ma ainadi yam tik nungsibani ado manadi kem khangbiramche ma tawngam bi piyurami ayam pendi mataw ayam pendi ashi yarisi ma gumbi ma ngodagi lakribasine nangi lepak yam pharabani nupi ma mathandaro map lerisidi apamda khaluni ado aina ngasigi numita nupi sengani haina ngonda haikibani ichidana sutok ꯅꯪꯗꯤ ꯀꯅꯥ ꯅꯨꯄꯤ ꯆꯦꯟꯗꯣꯏꯕ? ꯂꯥꯎꯅꯦ ꯑꯗꯨꯗꯤ ꯆꯦꯜꯂꯨꯁꯤ. ꯑꯩꯁꯨ ꯌꯥꯎꯒꯦꯕ ꯐꯥꯕꯗꯣ. ꯅꯪ ꯑꯁꯦꯡꯒꯤ ꯐꯥꯕ ꯉꯝꯒꯗ꯭ꯔꯥ? ꯍꯦꯔꯥ, ꯅꯨꯄꯤ ꯑꯃ ꯐꯥꯕꯕꯨ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣ?
ngâm ni lão sẽ yêu cái sẽ tất cả khối sẽ nụ pi đó hẳn phá rồi xí lão mà tao nụ pi đó ở đây cái nào xin đi nang gì xí ha ai khối xí sang ban nabi sak to lu sil laga surita pham tu da tumin pham du lei wakhal du su iwa wara bani ma tanja tu da pak patu hathu konthong lom dagi sang lei mase pham du lei bu u bu da mi hul du su chong bu kum tawrak li sia wanglin do ai khoi thongal da tar ga leu mayum phau do amta thin mi na ru si ai ithan sa patal le nung dang ni na ha kaino tar ga leu re bo kai daw re hai as khang ti amta law ngay khô ima da hiram ki as ima da ga nu si lao basat hairaga masigi khutu singduna puthore kai no mi nang bo amta thadu si wanglen su lebak makha du pham laga leirami sangbana bi di kari su khangjada bani na wanglen bu mayum da thilu si haidan lai pak patu min chen bu si di yum da di pusina da bani amta ga thairoi hairo thawan wi di thairi si phari du na madudi ai wan tha sanarage ko ayu pakpa ai kainam tawre hema matao kaidorage mi sangban nabina haima amuk kaidor sa as satori be lambi siga no sidiba aidi elabane oiba sakta sing siga yuga mutha imale manam sing siga as isia ngang da no le tu thawan gi yum sida amta changlaga ne galak na batau gise natradi yaroiba khoise amta pusin sisi pakpana lona thawan da su wari du liduna khanghali thawan nok tu na as noigi ni pi ku sen si de pura berani amta pau tin na din masi sen bada mokpa su yaw ni yori ba as si de dai ya ne nang su na ya du hi ga da le ado nang na phana ba khram de silu ko hoi pakpa masi ki nak ta mu sang le sangba na bi na bungo sakhi roi tro ima da su hairam de mi pakpa tap na se apa baru kan isi nang wanglin na siya labani ha kayo nang hai du ba si nang si siya labani as kanino mi nang nahari du ba ngasi niya nasamdo nang parap hoy datoy ni da nang ay na nang pagpa kapli si asi day di nagpabu ngang sak tawbo do amukha na pangaroy ko isi nang siya labani ba isi su tari siya ayam kapling isi nang siya lay ko isi sangbana bisu kap tu na pakpa kaino hai bani nang hai ri tu po lehuro isa lagi se ima da pok biru ki pakpa ngai ko hai raga pakpa na thong dulon silami aduga kap tu na mayum da sanglei mukhi su mangol da lep laga leirami ibungo nasi du thengnarak pro mangol sita phamau bani ne ma isi du siengkre ha kariya kanada sienli ba madi wanglena siengkre aisu sienba yaure isi do satkre ba ha asieng barani nang na hari sipo imadi no aire da na siengkra ba haima mayung ban ba khanglani ni na se do mukhi do noklamba da ge mu kap thore oh isa do peina mayung ban ba khangde haidana ngangbi ba do ngasi da gi phangda roi ni tawri se hoi magi sangbana biya isa do nungsi bani ne nungsi ra isa do yum palo hairam dra su phaga tawni ni ai isik siaurani da koi ma dia as kai noi ma mina taraga kai no khalani lao si jangasi itum ninga bani kharaga thensilakpa matam duni sangbana bi ka duda mathanta leiri kappagi mamit mamai du su pomlabani tanja duda thong do hanglaga wanglen su changlei sangbana bi wanglen changlakpa duda mabidu phatpat taithokhi wanglen di yuga thaksilubagi masadu gyanami ita tadrabani tapna sangbana bi gi manakta sangsilei je sangbana bi mihulga du mathong maram khangche mamai du hudu leiduna khangi as angang oizarasu aisi mangonda silabani kaino mihul sina marol ma sumai tongna bazala mingo se soiramale ama kaurage sana tabrami sangbana bi mamai ka du khangang hingang singtre iliba phigi phiji duda suru paibi sanaraga tapna khumlei kai haike aingonda sauningma phawbra aigi khan thauda wakhalna phirepse aini lokhibani sauningdeda as
ꯀꯣꯛ ꯇꯨꯝꯈꯤꯒꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯁꯨꯝ ꯍꯪꯂꯛꯏꯅꯤ ꯋꯥꯡꯂꯦꯟ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩꯈꯤ ꯑꯗꯨꯒ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗꯗꯤ ꯌꯦꯡꯉꯨ ꯑꯩꯁꯦ ꯊꯥꯖꯗꯕ꯭ꯔꯥ ꯁꯪꯕꯥꯅꯕꯤ ꯍꯦꯛ ꯌꯦꯡꯕꯁꯨ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯜꯂꯒ ꯃꯥ ꯇꯞꯅ ꯋꯥꯡꯂꯦꯟꯒꯤ ꯃꯥꯏꯊꯣꯡꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯋꯥꯡꯂꯦꯟꯗꯣ ꯍꯥꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯒ ꯃꯤꯠ ꯆꯥꯟꯅꯩ ꯋꯥꯡꯂꯦꯟ ꯋꯥꯈꯜꯗ ꯈꯟꯖꯩ ꯑꯩ ꯁꯤꯡꯍꯥꯎꯏꯗ ꯏꯅꯥꯛꯇ ꯅꯛꯅ ꯂꯩꯔꯤꯕ ꯃꯅꯤꯕꯨ ꯃꯁꯛ ꯈꯪꯂꯨꯗ ꯃꯤꯠ ꯆꯣꯏꯔꯨꯔꯤꯕꯅꯤꯅꯦ ꯁꯪꯕꯥꯅꯕꯤꯁꯨ ꯋꯥꯈꯜꯗ ꯈꯟꯖꯩ ꯅꯣꯡꯃꯩꯅ ꯃꯩꯔꯥ ꯀꯠꯄꯗ ꯏꯁꯣꯔ ꯃꯍꯥꯛꯇ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯄꯨ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯈꯤꯕꯗꯣ ꯃꯤꯠꯁꯤꯅ ꯐꯠ ꯄꯥꯡꯂꯛꯄꯗ ꯃꯥꯅꯅꯤ ꯏꯃꯥꯡꯗ ꯂꯦꯞꯂꯝꯕꯗꯣ ꯃꯍꯥꯛꯁꯤ ꯁꯣꯏꯗꯅ ꯑꯩꯒꯤꯗꯃꯛꯇ ꯏꯁꯣꯔ ꯃꯍꯥꯛꯅ ꯊꯥꯕꯤꯔꯛꯄ ꯑꯣꯏꯔꯤꯅꯤꯗ ꯃꯥꯒꯤ ꯃꯤꯠ ꯑꯅꯤꯁꯤꯗ ꯇꯥꯔꯤꯕ ꯃꯃꯤꯁꯦ ꯃꯤꯅꯝꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯊꯃꯣꯏ ꯊꯃꯣꯏ ꯇꯤꯟꯅꯗꯨꯅ ꯑꯗꯨꯃꯛ ꯆꯦꯜꯂꯝꯃꯤ ꯁꯣꯝꯗ ꯂꯦꯝꯕꯤꯒꯤ ꯍꯛꯇꯛꯇ ꯏꯃꯨꯡꯗꯨ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯂꯦꯝꯕꯤ ꯀꯞꯂꯤ ꯖꯤꯕꯥꯅꯤ ꯁꯥꯎꯅ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯍꯥꯏꯗ꯭ꯔꯣ ꯅꯨꯄꯥ ꯀꯨꯀꯣꯏꯗꯣ ꯍꯦꯟꯃꯜꯂꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯊꯣꯛ ꯑꯃꯨꯛꯇ ꯃꯥꯡꯂꯦꯗꯅ ꯅꯪ ꯅꯄꯥꯅꯒ ꯇꯥꯔꯕꯗꯤꯅꯦ ꯅꯪꯕꯨ ꯅꯔꯨ ꯀꯣꯛꯇꯅ ꯍꯥꯠꯄꯤꯔꯅꯤꯅꯦ ꯅꯪ ꯑꯩꯗꯤ ꯀꯅꯥꯅ ꯈꯪꯅꯦꯒꯦ ꯁꯦꯜ ꯌꯥꯝ ꯄꯥꯏꯕ ꯃꯤ ꯃꯥꯜꯂꯨꯔꯦ ꯃꯥꯅ ꯆꯦꯟꯁꯤꯅ ꯄꯨꯔꯤꯅꯤ ꯑꯗꯨꯒ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤ ꯃꯌꯥꯝ ꯆꯪꯗꯅ ꯅꯔꯨ ꯀꯣꯛꯊꯣꯛꯄꯤꯔꯛꯇ꯭ꯔꯤꯕꯗꯣ ꯐꯔꯕꯅꯤ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯅꯪ ꯅꯃꯥꯏꯗꯨꯗꯪ ꯈꯔꯒ ꯊꯥꯕꯤꯔꯛꯏꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯑꯁ ꯌꯥꯔꯤꯕ ꯏꯃꯥ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯣ 이봉 왕래도 이분이 얌시자바니까 ꯑꯩꯅ ꯃꯥꯕꯨ ꯃꯤꯔꯥꯏꯔꯨꯕ 이마 이봉 왕래니기 만학다 ꯆꯠꯈ꯭ꯔꯒꯦ ꯍꯩꯃꯥ ꯍꯟꯗꯦꯅꯦ ꯃꯁꯦ ꯍꯟꯗꯦ ꯍꯣ ꯃꯤꯗꯤꯅꯦ ꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦ ꯉꯔꯥꯡ ꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦ ꯍꯥ ꯃꯥꯕꯨ ꯑꯩꯉꯣꯟꯗ ꯉꯔꯥꯡ ꯍꯥꯏꯔꯝꯕꯅꯤ ꯑꯩꯗꯤ ꯐꯥꯒꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯑꯁꯦꯡꯕꯩ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯁꯨꯅꯦ ꯅꯆꯦ ꯁꯪꯕꯥꯅꯕꯤꯒ ꯋꯥꯡꯂꯦꯟꯅ ꯐꯥꯔꯒ ꯆꯦꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯤꯗꯤ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯥ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯗꯧꯔꯦ ꯃꯤꯗꯤ ꯑꯁ ꯑꯗꯨ ꯌꯥꯔꯣꯏꯗ ꯑꯔꯤꯕꯤ ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯥ ꯃꯨꯟꯕꯒ ꯌꯥꯔꯣꯏ ꯑꯩ ꯆꯠꯂꯨꯅꯤ ꯃꯁꯝꯗꯣ ꯑꯝꯇ ꯐꯣꯏꯔꯨꯒꯦꯕ ꯑꯩ ꯖꯤꯕꯥꯅꯤ ꯍꯟꯗꯛꯇꯤ ꯂꯦꯝꯕꯤꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯍꯦꯛ ꯑꯩꯈꯣꯏꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯌꯣꯟꯈꯤꯗꯧꯔꯤ ꯅꯪꯒꯤ ꯍꯛꯇꯛꯇꯅꯦ ꯂꯣꯏꯔꯕ ꯃꯤꯒꯤ ꯅꯨꯄꯥ ꯑꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯈꯪꯉꯕ ꯏꯃꯥꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ ꯅꯪ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯅꯁꯛꯇꯨꯒ ꯑꯍꯦꯟꯕ ꯌꯥꯝ ꯄꯥꯝꯃꯜꯂꯦ ꯑꯍꯦꯟꯕ ꯌꯥꯝ ꯄꯥꯝꯕꯒꯤꯅꯤ ꯅꯪꯅ ꯐꯪꯂꯤꯕꯗꯣ ꯑꯍꯦꯟꯕ ꯍꯥꯏꯕꯁꯤꯅꯅꯦ ꯀꯔꯤꯁꯨ ꯑꯐꯕ ꯄꯨꯔꯛꯀꯗꯧ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯅꯁꯥꯅ ꯇꯧꯕꯅ ꯅꯁꯥꯅ ꯐꯪꯕꯅꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣꯀꯣ ꯏꯃꯥꯒꯤ ꯕꯦꯝꯃ ꯑꯁꯨꯝꯅ ꯂꯦꯝꯕꯤꯁꯨ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ ꯁꯪꯕꯥꯅꯕꯤ ꯑꯃꯗꯤ ꯋꯥꯡꯂꯦꯟꯁꯨ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯔꯥꯁꯤ ꯈꯨꯠꯇ ꯊꯨꯝꯃꯣꯛ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯃꯥꯡꯒꯣꯜ ꯃꯆꯤꯗꯨꯗ ꯐꯝꯂꯒ ꯃꯍꯥꯛꯅ ꯄꯨꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯁꯨꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤ ꯏꯟ ꯑꯃꯨꯛ ꯌꯥꯎꯔꯝꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯈꯔ ꯉꯟꯅ ꯑꯃꯨꯛ ꯆꯠꯀꯦ ꯈꯜꯂꯕꯗꯤꯅꯦ ꯐꯨꯛꯄ ꯑꯃ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯃꯇꯥꯔꯦ ꯇꯧꯔꯤꯕꯁꯦ ꯕꯦꯝꯃ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯏꯃꯥꯒꯤ ꯏꯟ ꯀꯥꯎꯔꯝꯂꯦꯅꯦ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎꯁꯦ ꯏꯃꯥ ꯊꯦꯡꯈ꯭ꯔꯦꯕ ꯏꯔꯤꯛ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯄ꯭ꯔꯞ ꯇꯧꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯏꯃꯥ ꯏꯟ ꯍꯥꯏꯗꯣ ꯁꯤꯁꯤꯅ ꯄꯣꯠ ꯂꯣꯏꯅ ꯁꯨꯔꯕ꯭ꯔꯣ ꯏꯃꯥ ꯍꯣꯏ ꯁꯨꯔꯦ ꯑꯗꯣ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯉꯔꯥꯡ ꯐꯧ ꯌꯥꯝꯅ ꯇꯥꯍꯧꯕ ꯐꯨꯇꯤꯠ ꯃꯐꯝ ꯑꯃꯅꯦ ꯏꯃꯥꯅ ꯊꯦꯡꯅꯔꯛꯏ ꯉꯁꯤꯗꯤ ꯃꯗꯨꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯐꯧꯁꯨꯅꯦ ꯈꯔ ꯐꯪꯒꯗꯧ ꯃꯥꯜꯂꯤ ꯈꯪꯗ꯭ꯔꯦ ꯆꯔꯨ ꯐꯨꯇꯤꯠ ꯃꯩ ꯊꯥꯕ ꯃꯤꯁꯤꯡꯅꯅꯦ ꯃꯍꯥꯅꯦ ꯑꯃꯨꯛ ꯇꯣꯏꯕ ꯃꯩ ꯄꯪꯊꯥꯗ ꯊꯥꯗꯣꯛꯂꯝꯃꯤ ꯈꯪꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯤꯁꯤꯡꯁꯦ ꯑꯗꯣ ꯏꯃꯥ ꯐꯨꯇꯤꯠ ꯈꯞꯄꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯇꯧꯔꯁꯤꯕ ꯑꯩ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯖꯩ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯑꯣꯏꯅ ꯇꯧꯔꯁꯤꯕ ꯏꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯏꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗꯅꯦ ꯏꯃꯥ ꯏꯆꯥꯅ ꯇꯧꯒꯗꯕꯁꯤ ꯑꯣꯟꯊꯣꯛꯅ ꯂꯨꯈ꯭ꯔꯦ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯍꯥꯏꯕꯗꯣ ꯏꯃꯥꯁꯨ ꯄꯥꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯆꯤꯡ ꯑꯁꯤꯒꯤꯁꯨ ꯃꯄꯨ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤ ꯏꯆꯥꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯂꯩꯀꯥꯏ ꯑꯁꯤ ꯍꯤꯡꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯕ ꯈꯨꯜꯂꯩꯀꯥꯏ ꯑꯃꯅꯤ ꯑꯃꯒꯤ ꯑꯋꯥꯕꯗ ꯑꯃꯅ ꯃꯇꯦꯡꯒꯤ ꯋꯥ ꯂꯩꯇꯦ ꯏꯁꯥꯒꯤ ꯑꯇꯇꯥꯏ ꯉꯥꯛꯇꯅꯤ ꯐꯔꯦ ꯏꯃꯥ ꯊꯦꯡꯈ꯭ꯔꯦ ꯌꯨꯝꯗꯒꯤꯅꯦ ꯃꯄꯥꯟ ꯊꯣꯛꯀꯅꯨꯀꯣ ꯏꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥ
ꯍꯧꯖꯤꯛꯀꯤ ꯊꯣꯡꯅꯕ ꯆꯦꯡ ꯑꯝꯇ ꯂꯩꯇꯦ꯫ ꯍꯥ, ꯆꯦꯡ ꯂꯩꯇꯦ ꯍꯥꯏꯕ? ꯉꯁꯤꯒꯤꯗꯤ ꯑꯋꯥꯡꯒꯤ ꯅꯕꯣꯛꯍꯣꯏꯗꯒꯤꯅꯦ ꯄꯨꯔꯒ ꯊꯣꯡꯂꯣ꯫ ꯏꯃꯥꯅ ꯉꯔꯥꯡ ꯄꯨꯔꯛꯄ ꯐꯧꯅꯦ ꯊꯣꯡꯃꯨꯛꯇ ꯌꯥꯍꯧꯕꯗꯣ ꯈꯔ ꯐꯧꯗꯣꯛꯂꯝꯃꯨ꯫ ꯏꯃꯥ ꯂꯥꯛꯂꯒ ꯁꯨꯝꯕꯟꯗ ꯆꯨꯔꯒꯅꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥ ꯑꯣꯏꯔꯁꯤꯀꯣ꯫ ꯅꯕꯣꯛꯍꯣꯏꯒꯤꯁꯨ ꯁꯤꯡꯂꯁꯤ, ꯏꯃꯥ ꯆꯠꯂꯦꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯅꯆꯥꯅ ꯂꯣꯏꯅ ꯍꯣꯠꯅꯔꯝꯂꯒꯦ꯫ ꯏꯔꯤꯛ ꯃꯃꯥꯅ ꯆꯠꯈꯤꯕꯗꯨ ꯃꯄꯤꯔ ꯆꯦꯟꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ꯫ ꯑꯩꯒꯤ ꯂꯥꯏꯔꯕꯤ ꯏꯃꯥ, ꯅꯍꯥꯛꯁꯤ ꯋꯥꯔꯦꯀꯣ꯫ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯝꯂꯕꯗꯤ ꯏꯃꯥ, ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯝꯒꯗꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯏꯃꯥꯅ ꯋꯥꯅ ꯁꯨꯔꯤꯕꯁꯦ ꯁꯨꯔꯝꯂꯦꯀꯣ ꯏꯃꯥ꯫ ꯏꯍꯦ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣ, ꯅꯍꯥꯛꯁꯦ ꯀꯌꯥꯗ ꯇꯣꯟꯈ꯭ꯔꯕ꯫ ꯂꯩꯀꯥꯏ ꯄꯜꯂꯥꯅ ꯍꯦꯛ ꯆꯠꯂꯨꯕꯗ ꯐꯖꯐꯝ ꯂꯩꯇꯦ꯫ ꯅꯣꯛꯅ ꯆꯥꯅꯕꯅ ꯃꯥꯡ ꯍꯦꯛꯇ ꯊꯥꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯑꯃꯁꯨ ꯑꯣꯏꯍꯟꯕꯤꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯅ ꯁꯦꯟꯕꯤꯔꯝꯃꯤꯗ ꯇꯥꯏꯕꯪ ꯄꯥꯟꯕꯃꯛꯄꯨ ꯅꯍꯥꯛꯅ ꯁꯦꯟꯕꯤꯔꯝꯂꯤꯕꯁꯦ꯫ ꯑꯩ ꯑꯁꯨꯝꯅ ꯂꯩꯊꯣꯛꯄ ꯆꯨꯝꯗꯦ꯫ ꯑꯕꯣꯛꯈꯣꯏꯗ ꯆꯦꯡ ꯈꯖꯤꯛꯇ ꯍꯪꯂꯨꯈꯤꯒꯦ꯫ ꯏꯔꯤꯛ ꯑꯄꯥꯝꯕꯤ ꯍꯣꯏꯗ ꯃꯥ ꯂꯥꯛꯂꯤ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯗꯨꯅ ꯏꯔꯤꯛ ꯃꯥꯡꯒꯣꯜ ꯃꯁꯤꯗ ꯐꯝꯊꯔꯛꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯄꯥꯝꯕꯤꯕꯨ ꯀꯧꯔꯤ꯫ ꯏꯕꯣꯛ, ꯅꯁꯨ ꯏꯔꯤꯛ ꯂꯥꯛꯆꯔꯤꯌꯦ꯫ ꯑꯃꯨꯛꯇ ꯃꯄꯥꯟꯁꯤꯗ ꯊꯣꯛꯄꯤꯔꯎꯕ꯫ ꯑꯕꯣꯛ ꯇꯥꯕ꯭ꯔꯣ? ꯑꯄꯥꯝꯕꯤ ꯃꯥꯕꯨ ꯀꯧꯕ ꯇꯥꯔꯗꯨꯅ ꯃꯍꯥꯛꯁꯨ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯏꯁꯨ, ꯅꯍꯥꯛ ꯑꯣꯏꯔꯦ, ꯀꯣꯛ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯣ? ꯏꯁꯨꯕꯨ ꯑꯕꯣꯛꯇ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯍꯦꯛꯇ ꯍꯥꯏ꯫ ꯑꯕꯣꯛ, ꯍꯧꯖꯤꯛꯀꯤ ꯊꯣꯡꯅꯅꯕ ꯆꯦꯡ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯤꯌꯦ꯫ ꯏꯃꯥꯁꯨ ꯂꯧꯕꯨꯛꯇ ꯐꯨꯗꯤꯠ ꯈꯞꯄ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯅ ꯏꯕꯣꯛꯈꯣꯏꯗꯒꯤ ꯆꯦꯡ ꯃꯤꯔꯨꯛ ꯑꯃꯇꯪ ꯄꯨꯖꯒꯦ ꯍꯥꯏꯕ ꯂꯥꯛꯆꯕꯅꯤ꯫ ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯤꯡꯖꯒꯦ, ꯂꯩꯒꯗ꯭ꯔꯥ ꯑꯕꯣꯛ? ꯑꯣ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯁꯨꯒꯤ ꯋꯥꯁꯦ꯫ ꯂꯧ ꯂꯧ ꯂꯧ, ꯏꯕꯣꯛꯀꯤ ꯆꯦꯡ ꯌꯥꯝ ꯂꯩꯌꯦ꯫ ꯑꯗꯣ ꯏꯟꯁꯥꯡꯗꯤ ꯂꯩꯍꯧꯕ꯭ꯔꯣ? ꯅꯃꯥꯅ ꯀꯔꯤ ꯏꯟꯁꯥꯡ ꯊꯝꯕꯤꯔꯝꯃꯒꯦ ꯏꯁꯨꯒꯤꯕꯣ? ꯑꯕꯣꯛ, ꯏꯟꯁꯥꯡꯒꯤꯗꯤ ꯀꯣꯕꯤ ꯃꯁꯣꯏ ꯂꯩꯍꯧꯏ꯫ ꯌꯥꯔꯅꯤ, ꯃꯗꯨ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯒꯦ꯫ ꯑꯗꯨꯗꯤꯅꯦ ꯏꯕꯣꯛꯁꯨ ꯆꯦꯡ ꯂꯧꯊꯣꯛꯂꯨꯈꯤꯒꯦꯀꯣ꯫ ꯏꯟꯁꯥꯡ ꯈꯔ ꯄꯨꯈꯣ, ꯄꯥꯟ ꯈꯔꯒ ꯃꯥꯏꯔꯦꯟ ꯃꯆꯥ ꯑꯃꯒ ꯄꯤꯒꯦꯀꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ꯫ ꯍꯣꯏ ꯏꯕꯣꯛ꯫ ꯑꯄꯥꯝꯕꯤ ꯊꯨꯝꯃꯣꯛ ꯑꯃ ꯄꯨꯗꯨꯅ ꯃꯄꯥꯟꯗ ꯇꯟꯅ ꯊꯣꯛꯂꯛꯏ꯫ ꯁꯤ ꯆꯦꯡꯁꯨ ꯌꯥꯎꯔꯕꯅꯤ, ꯏꯟꯁꯥꯡꯁꯨ ꯀꯣ, ꯉꯥ ꯑꯌꯥꯏꯕ ꯈꯔꯁꯨ ꯍꯥꯞꯂꯕꯅꯤ꯫ ꯏꯕꯣꯛꯅ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ, ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯖꯔꯨꯔꯣ꯫ ꯅꯃꯥ ꯍꯜꯂꯛꯂꯒꯅꯦ ꯆꯥꯖꯅꯕ ꯀꯣ꯫ ꯍꯣꯏ ꯏꯕꯣꯛ, ꯑꯗꯨꯗꯤ ꯅꯁꯨ ꯑꯃꯨꯛ ꯆꯠꯆꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯔꯤꯛ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯤ꯫ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗ, ꯄꯥꯟꯁꯤ ꯑꯣꯏꯅ ꯊꯣꯡꯂꯒꯦ꯫ ꯄꯥꯟ ꯊꯣꯡꯕ ꯆꯥꯗꯕ ꯀꯨꯏꯔꯦ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗ ꯉꯥ ꯌꯥꯏꯕꯁꯤꯗꯤ꯫ ꯉꯥꯒ ꯆꯥꯈꯤꯗꯕ ꯀꯨꯏꯔꯦꯗ, ꯂꯩꯁꯦ ꯇꯨ ꯍꯧꯔꯕꯅꯤ꯫ ꯉꯥꯒꯤ ꯃꯍꯥꯎꯒ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ꯫ ꯏꯕꯣꯛꯁꯦ ꯌꯥꯝ ꯐꯩ꯫ ꯏꯕꯣꯛ ꯅꯠꯇꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯂꯩꯀꯥꯏꯁꯤꯗ ꯑꯇꯩꯗꯤ ꯏꯃꯥ ꯏꯆꯥꯗ ꯉꯥꯡꯕꯤ ꯆꯩꯕꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯂꯥꯜꯂꯨꯕꯗꯤ ꯂꯩꯇꯦꯀꯣ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯊꯨꯝꯃꯣꯛꯇ ꯌꯥꯎꯔꯤꯕ ꯐꯧ ꯑꯗꯨ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯇꯨꯅ ꯐꯤ ꯑꯃ ꯊꯥꯗꯨꯅ ꯐꯧꯗꯣꯛꯂꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯃꯥꯁꯨ ꯍꯜꯂꯛꯇꯨꯅ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯔꯥꯁꯤꯅ, ꯏꯃꯥꯒꯤ ꯊꯣꯏꯕꯤꯌꯥ, ꯏꯃꯥꯒꯤ ꯊꯨꯝꯃꯣꯛꯁꯦ ꯑꯃꯨꯛꯇ ꯊꯥꯔꯣꯀꯣ ꯂꯥꯎꯁꯦ꯫ ꯏꯃꯥ ꯋꯥꯕꯅꯅꯦ ꯑꯃꯨꯛꯇꯣꯏꯕ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ꯫ ꯏꯔꯤꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯒꯤ ꯊꯨꯝꯃꯣꯛ ꯑꯗꯨ ꯊꯥꯡꯊꯔꯤ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯐꯧꯁꯤ ꯌꯥꯝ ꯌꯥꯝꯃꯤ, ꯐꯧ ꯍꯥꯝꯒ ꯌꯥꯝꯅ ꯌꯥꯎꯗꯤ, ꯐꯅ ꯀꯨꯏꯅ ꯆꯥꯔꯅꯤ ꯁꯤꯗꯤ꯫ ꯐꯧꯅ ꯌꯥꯝꯕꯅꯤ ꯂꯨꯝꯈ꯭ꯔꯦ, ꯂꯝꯕꯤꯅꯒ ꯁꯥꯡꯕꯒ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯉꯁꯤꯗꯤ꯫ ꯑꯗꯣ ꯏꯆꯥꯕꯨ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯀꯔꯤ ꯏꯟꯁꯥꯡ ꯑꯣꯏꯅ ꯊꯣꯡꯂꯒꯦ? ꯂꯣꯏꯔꯦ ꯏꯃꯥ, ꯉꯁꯤꯗꯤ ꯏꯟꯁꯥꯡꯒ ꯌꯥꯝ ꯍꯥꯎꯗꯤ ꯆꯥꯠꯅꯤ꯫ ꯏꯕꯣꯛꯅ ꯏꯟꯁꯥꯡꯁꯨ ꯉꯥꯁꯨ ꯄꯤꯔꯛꯏꯕ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯕꯣꯛ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯈꯟꯕꯤꯕ, ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯦ꯫ ꯑꯩꯈꯣꯏꯅꯗꯤ ꯃꯥꯒꯤ ꯃꯇꯦꯡ ꯅꯣꯡꯃꯇ ꯄꯥꯡꯕꯤꯕ ꯉꯝꯗꯦ꯫ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯊꯤꯕ ꯆꯠꯂꯤꯉꯩꯗ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ꯫ ꯃꯩꯊꯛꯇꯅꯦ ꯉꯥꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯂꯒ ꯆꯩꯅꯥ ꯋꯥꯅ ꯈꯥꯡꯕ ꯆꯞ ꯃꯥꯟꯅꯔꯦ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤꯁꯦ꯫ ꯏꯃꯥ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯅꯆꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯁꯣꯔ ꯂꯩꯔꯤꯕꯁꯤꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯃꯥ ꯏꯆꯥ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤꯕ꯫ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ ꯆꯥꯔꯨꯔꯁꯤ꯫ ꯃꯁꯥꯒꯤ ꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯂꯣꯠꯁꯤꯟꯖꯈ꯭ꯔꯦ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯅ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯆꯥꯏꯕꯤ ꯂꯝꯖꯤꯡꯕꯨ ꯀꯧꯔꯤ꯫ ꯏꯃꯥꯒꯤ ꯑꯆꯧꯕ, ꯇꯥꯕ꯭ꯔꯣ? ꯏꯃꯥꯅ ꯀꯧꯔꯤꯕꯁꯦ꯫ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯔꯛ ꯂꯥꯛꯑꯣ꯫ ꯏꯃꯥ ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯒꯦ ꯂꯥꯛꯑꯣ ꯏꯃꯤ, ꯑꯆꯧꯕ ꯅꯪꯕꯣ꯫
ꯀꯩꯅꯣ ꯏꯃꯥ ꯃꯄꯥꯟꯁꯤꯗ ꯂꯦꯞꯂꯒ ꯉꯥꯔꯥꯛꯄꯤ ꯁꯥꯗꯅ ꯄꯪꯈꯣꯡꯗ ꯈꯣꯡꯂꯤꯕꯗꯨꯕꯣ ꯀꯩ ꯍꯥꯏꯕꯅꯣ ꯕꯦꯝꯃ ꯍꯥ ꯍꯥꯏ ꯃꯁꯤꯗꯤ ꯏꯃꯥꯅꯦ ꯅꯗꯣꯝꯆꯥ ꯇꯣꯝꯕꯤ ꯈꯣꯏꯗ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯒꯦ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯣ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯑꯃꯨꯛꯇ ꯍꯪꯂꯨꯒꯦ ꯃꯤꯒꯤꯗꯤ ꯃꯆꯥꯁꯤꯡꯗꯣ ꯒ꯭ꯌꯥꯟ ꯇꯥꯏ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤꯗꯤ ꯊꯥ 3ꯒꯤ ꯑꯉꯥꯡ ꯁꯥꯗ ꯂꯩꯔꯦ ꯈꯪꯗ꯭ꯔꯦ ꯏꯃꯧ ꯀꯥꯏꯗꯣ ꯎꯕ ꯐꯪꯗꯅ ꯁꯤꯒꯗꯧꯔꯕ꯭ꯔꯥ ꯍꯥ ꯑꯃꯨꯛꯇꯗꯤ ꯈꯨꯝꯃꯨ ꯀꯩꯗꯧꯒꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯏꯃꯥ ꯅꯨꯄꯤ ꯊꯤꯔꯒ ꯋꯥꯏ ꯆꯤꯟꯅꯕꯅꯤ ꯏꯃꯥꯒꯤ ꯏꯁꯧ ꯍꯦꯟꯒꯠꯅꯕꯅꯤ ꯍꯌꯦꯡꯋꯥꯏ ꯏꯃꯥꯅ ꯄꯥꯝꯗꯕꯤ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯏꯃꯨꯡꯁꯦ ꯂꯥꯟꯕꯨꯡ ꯑꯣꯏꯗꯅ ꯇꯣꯛꯀꯅꯤ ꯃꯁꯤ ꯈꯟꯕꯗ ꯅꯆꯥ ꯅꯨꯄꯤꯒ ꯑꯝꯇ ꯊꯤꯅꯤꯡꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯍꯣ ꯑꯗꯨꯅꯕꯨ ꯅꯃꯥ ꯑꯩꯅ ꯄꯥꯝꯖꯕꯤ ꯏꯈꯨꯠ ꯆꯥꯕꯤ ꯊꯤꯕꯗ ꯅꯪꯅ ꯌꯥꯒꯗꯕꯅꯤ ꯀꯣ ꯅꯨꯄꯤ ꯊꯤꯕ ꯍꯥꯏꯕꯁꯦ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯔꯜ ꯂꯩꯕ ꯑꯩꯈꯣꯏ ꯉꯥꯏꯁꯦꯟ ꯑꯣꯏꯕꯗꯅꯦ ꯁꯣꯞꯂꯣꯏꯗꯕ ꯅꯨꯄꯤ ꯊꯤꯒꯗꯧꯅꯤ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯜ ꯏꯊꯨꯝ ꯃꯌꯥꯝꯁꯤ ꯅꯕꯣꯛ ꯍꯣꯏꯅꯅꯦ ꯅꯃꯥ ꯑꯩꯒꯤꯅꯤ ꯍꯥꯏꯗꯅ ꯂꯧꯁꯤꯡ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯄꯗꯒꯤ ꯃꯁꯤꯒꯤ ꯊꯥꯛ ꯑꯁꯤ ꯂꯩꯔꯤꯕꯅꯤ ꯑꯩꯒꯤ ꯏꯔꯜꯅ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯏꯃꯨꯡꯁꯤ ꯈꯪꯂꯦꯗꯅ ꯑꯗꯨꯅ ꯅꯪꯁꯨ ꯅꯨꯄꯤ ꯊꯤꯕꯗꯅꯦ ꯏꯃꯥꯒꯨꯝꯕ ꯃꯔꯜ ꯃꯊꯨꯝ ꯌꯥꯝꯅ ꯎꯜꯂꯛꯀꯗꯕꯤ ꯅꯨꯄꯤ ꯊꯤꯒꯗꯕꯅꯤꯀꯣ ꯏꯃꯥꯒꯤ ꯑꯆꯧꯕ ꯍꯣꯅꯆꯥ ꯑꯩꯗꯤꯅꯦ ꯅꯨꯄꯤꯒꯤ ꯃꯔꯜꯅ ꯅꯨꯡꯉꯥꯏ ꯄꯥꯝꯖꯗꯦꯀꯣ ꯑꯩꯗꯤ ꯏꯪ ꯇꯞꯄꯤ ꯅꯨꯄꯤ ꯄꯥꯝꯖꯩ ꯌꯥꯔꯦꯃ ꯊꯦꯡꯈ꯭ꯔꯦ ꯆꯪꯅꯕ ꯇꯧꯕꯤꯔꯣ ꯀꯣꯟꯅ ꯍꯥꯏꯅꯔꯁꯤ ꯄꯂꯦꯝ ꯏꯃꯥ ꯍꯥꯏ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯒꯤ ꯋꯥꯗꯣ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯊꯦꯡꯈ꯭ꯔꯦ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ ꯅꯆꯟꯅꯨꯄꯤꯗꯣ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯈꯤꯕꯅꯤ ꯍꯜꯂꯛꯂꯒ ꯆꯥꯛꯇꯣ ꯊꯣꯡꯍꯜꯂꯣ ꯑꯩꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯍꯜꯂꯛꯂꯒꯦ ꯅꯪ ꯄꯥꯕꯨꯡꯗꯁꯨ ꯍꯥꯏꯌꯨꯀꯣ ꯆꯠꯂꯦ ꯍꯣꯏ ꯍꯣꯏ ꯌꯥꯅꯤ ꯑꯩ ꯍꯥꯏꯖꯒꯦ ꯄꯦꯜꯂꯤ ꯑꯩꯒꯤ ꯏꯃꯥꯅ ꯄꯥꯝꯖꯕ ꯑꯆꯥꯎꯔꯝꯁꯤꯒ ꯑꯩꯅ ꯈꯜꯂꯤꯁꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯗꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯏꯁꯤꯡꯗ ꯊꯥꯎꯒ ꯍꯥꯏꯗꯣ ꯍꯦꯛ ꯇꯥꯏꯗ ꯏꯄꯥꯁꯨ ꯏꯃꯥꯅ ꯉꯝꯇꯛ ꯂꯩ ꯈꯪꯗ꯭ꯔꯤ ꯀꯔꯤꯕꯨ ꯊꯣꯛꯂꯗꯣꯏꯅꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯃꯥꯂꯦꯝꯅ ꯇꯥꯆꯧ ꯀꯅꯥꯒꯅꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯨꯅ ꯍꯥ ꯑꯩꯒꯤ ꯄꯨꯡꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯝꯃꯤꯁꯤꯕꯣ ꯍꯦ ꯈꯪꯉꯤꯅꯦ ꯃꯁꯤ ꯉꯥꯡꯁꯤꯗꯤ ꯃꯤꯒꯤ ꯇꯨꯡꯁꯤ ꯂꯦꯞꯂꯒ ꯅꯀꯣꯡ ꯃꯌꯥꯁꯤꯗ ꯍꯦꯛꯇ ꯂꯥꯎꯁꯤꯜꯂꯛꯏꯁꯤꯕꯣ ꯅꯪꯅ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ ꯍꯥ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯗꯤ ꯍꯜꯂꯛꯄꯒꯤ ꯋꯥꯈꯜꯒ ꯂꯩꯕꯤꯕ ꯅꯠꯇꯦꯕ ꯏꯕꯦꯝꯃ ꯅꯪꯁꯨ ꯏꯃꯥꯒꯤ ꯂꯤꯆꯠ ꯑꯁꯦ ꯂꯧꯔꯗꯤꯕ ꯑꯣ ꯂꯣꯏꯔꯦꯀꯣ ꯂꯣꯏꯔꯦ ꯅꯪ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥ ꯂꯩꯇ꯭ꯔꯦꯀꯣ ꯍꯣꯏ ꯌꯥꯖꯔꯦ ꯑꯩꯈꯣꯏ ꯏꯃꯥꯗꯧꯅ ꯇꯧꯖꯗꯦ ꯀꯩꯅꯣ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯃꯆꯟ ꯑꯩꯉꯣꯟꯗꯕꯨ ꯑꯁꯤꯕꯨ ꯍꯥꯏꯅꯤꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯗꯤ ꯏꯃꯨꯡ ꯆꯪꯖꯈ꯭ꯔꯒꯦ ꯑꯦ ꯁꯥꯎꯔꯤꯔꯣ ꯆꯪꯈ꯭ꯔꯅꯤ ꯃꯁꯤꯗꯤꯕ ꯕꯦꯝꯃ ꯆꯥꯛꯁꯨ ꯅꯪꯅ ꯊꯣꯡꯗꯣꯏꯅꯤꯀꯣ ꯏꯃꯥꯁꯨ ꯃꯁꯥ ꯄꯥꯜꯂꯒ ꯄꯥꯏꯈ꯭ꯔꯦ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯇꯣꯃꯥꯜ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯇꯣꯃꯥꯜꯅ ꯑꯆꯧꯕ ꯀꯔꯤꯅꯣ ꯅꯪꯕꯨ ꯃꯪꯒꯣꯜꯁꯤ ꯂꯦꯞꯂꯝꯂꯤꯕꯁꯤꯕꯣ ꯅꯆꯟꯅꯨꯄꯤꯗꯤ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯣ ꯄꯥꯕꯨꯡ ꯍꯜꯂꯦꯗꯅ ꯍꯣꯏ ꯏꯆꯟꯅꯨꯄꯤꯗꯤ ꯍꯜꯂꯛꯏ ꯄꯂꯦꯝꯗꯤ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯑꯃꯨꯛ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯤꯕꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯦ ꯍꯥꯏꯔ ꯉꯥꯡꯂꯁꯨ ꯃꯅꯥꯗ ꯍꯥꯞꯇꯦ ꯂꯨꯗꯧꯔꯤꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯂꯨꯗꯧꯔꯤ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥ ꯍꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯣ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯍꯪꯕ ꯆꯠꯂꯤꯕꯅꯦ ꯑꯗꯣ ꯄꯥꯕꯨꯡꯗꯤ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯄꯥꯕꯨꯡꯁꯨ ꯈꯪꯏ ꯑꯩꯅ ꯈꯔ ꯅꯛꯁꯤꯜꯂꯛꯂꯒ ꯆꯠꯁꯤ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯅꯃꯥꯅ ꯊꯣꯛꯄꯝ ꯇꯧꯔꯝꯂꯤꯕꯁꯤꯗꯤ ꯁꯤꯗꯕꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯕꯨ ꯈꯪꯗ꯭ꯔꯦ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯅꯨꯄꯤ ꯋꯥꯔꯛꯄ ꯍꯩꯇꯦꯕ ꯏꯃꯥꯅ ꯍꯥꯏꯔꯤꯈꯩ ꯇꯧꯏ ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯂꯝꯍꯦꯟꯕ ꯇꯥꯕꯅꯤ ꯄꯥꯕꯨꯡ ꯅꯨꯄꯤ ꯂꯝ ꯍꯦꯜꯍꯜꯂꯣꯏ ꯍꯥꯏꯔꯗꯤ ꯈꯨꯠꯀꯤ ꯃꯊꯧꯁꯨ ꯈꯔ ꯇꯧꯕꯤꯌꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯝ ꯍꯦꯟꯕ ꯀꯥꯏ ꯅꯆꯥꯅ ꯇꯥꯛꯆꯔꯤꯕ ꯃꯟꯇ꯭ꯔꯁꯦ ꯁꯤꯖꯤꯟꯅꯕ ꯍꯧꯕꯤꯔꯣ ꯍꯥꯏꯖꯔꯤꯕ ꯃꯗꯨ ꯌꯥꯗ ꯇꯧꯔꯤꯕꯅꯤꯅꯦꯍꯦ ꯏꯄꯥꯁꯦ ꯍꯦꯛ ꯐꯨꯔꯨꯕꯗ ꯏꯃꯨꯡꯁꯦ ꯂꯥꯟꯖꯥꯎ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯃꯁꯤ ꯈꯜꯂꯨꯕꯗ ꯄꯥꯕꯨꯡꯁꯦ ꯀꯣꯛ ꯌꯥꯝ ꯁꯥꯏꯅꯦ ꯍꯣꯏ ꯌꯥꯖꯔꯦ ꯇꯥꯕꯗ ꯌꯥꯝ ꯋꯥꯔꯦ ꯏꯃꯥꯒꯤ ꯐꯅꯦꯛꯇꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯁꯦꯠꯂꯨ ꯄꯥꯕꯨꯡꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗꯨꯅ ꯏꯃꯥꯅ ꯁꯦꯠꯍꯜꯂꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯦꯞ ꯆꯪꯈ꯭ꯔꯦ ꯍꯥ ꯀꯔꯤꯕ ꯑꯦ ꯆꯪꯈ꯭ꯔꯦꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤꯕ ꯅꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯅꯣꯏꯁꯨ ꯅꯨꯄꯤ ꯊꯤꯔꯒ ꯈꯪꯂꯛꯀꯗꯕ ꯃꯔꯩꯔꯦ ꯅꯨꯄꯤꯅ ꯉꯝꯗꯕ ꯅꯨꯄꯥ ꯑꯝꯇ ꯂꯩꯇꯕꯅꯤ ꯃꯣꯏꯅ ꯍꯥꯏꯕ ꯍꯦꯛ ꯇꯧꯗꯕꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯀꯟꯈ꯭ꯔꯕ ꯅꯨꯄꯤ ꯃꯣꯏꯒꯤ ꯁꯛꯄꯤꯁꯦ ꯑꯉꯛꯄꯅꯤ ꯏꯍꯦ ꯅꯣꯏꯗꯤꯁꯨ ꯉꯥꯡꯗ ꯂꯩꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯔꯗꯨꯅ ꯃꯇꯝ ꯃꯥꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯇꯔꯪꯕ ꯑꯌꯨꯛ ꯑꯃꯨꯛ ꯑꯣꯏꯔꯔꯦ ꯏꯔꯤꯛ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯅꯨꯄꯤꯖꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯊꯥꯔꯤꯕ ꯂꯩꯈꯜ ꯁꯨꯔꯕ ꯐꯨꯒꯥꯏꯅ ꯂꯩꯁꯥꯠ ꯇꯝꯂꯤꯕ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝꯅ
ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯁꯨꯝꯍꯠꯄꯤꯔꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯊꯥꯕꯂꯩꯒꯤ ꯂꯩꯅꯝꯁꯦ꯫ ꯅꯣꯡ ꯉꯥꯜꯂꯐꯥꯎ ꯂꯩꯅꯝꯁꯤꯗꯤ ꯃꯥꯡꯗ꯭ꯔꯤ꯫ ꯏꯇꯥ ꯊꯥꯕꯂꯩ, ꯅꯪꯗꯤ ꯅꯍꯥꯛꯀꯤ ꯂꯩꯅꯝꯁꯦ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯖꯕ ꯅꯪꯍꯧꯗ꯭ꯔꯕꯣꯏ? ꯅꯍꯥꯛꯀꯤ ꯂꯩꯅꯝ ꯇꯥꯕꯗ ꯅꯇꯥ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯣꯜꯂꯤ ꯏꯇꯥ꯫ ꯑꯗꯨꯕꯨ ꯏꯇꯥ, ꯅꯇꯥ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯒꯤꯗꯤ ꯅꯍꯥꯛꯀꯨꯝꯅ ꯂꯩꯅꯝꯁꯨ ꯆꯦꯟꯗ꯭ꯔꯤ, ꯏꯒꯨꯟꯁꯨ ꯂꯩꯖꯗ꯭ꯔꯦꯗꯣ ꯏꯇꯥ꯫ ꯃꯆꯥꯅ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯎꯔꯨꯝ ꯁꯣꯟꯕꯁꯤꯗ ꯔꯥꯁꯤ ꯃꯆꯥꯕꯨ ꯀꯧꯔꯛꯏ꯫ ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯍꯩ, ꯏꯆꯥꯕꯨ ꯂꯩ ꯌꯦꯡꯂꯤꯕ꯭ꯔꯣ? ꯏꯃꯥ ꯉꯁꯤꯗꯤ ꯅꯅꯦꯝꯕꯤ ꯂꯩꯍꯣꯏꯒꯤꯅꯦ ꯉꯁꯪꯗ ꯉꯥ ꯐꯥꯕ ꯑꯣꯏꯅ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯉꯔꯥꯡ ꯏꯃꯥꯗ ꯍꯥꯏꯔꯛꯄꯅꯤ, ꯏꯃꯥꯗꯤ ꯀꯥꯎꯗꯨꯅ ꯑꯗꯨꯝ ꯏꯆꯥꯗ ꯇꯝꯗ꯭ꯔꯦꯗꯅ꯫ ꯐꯔꯦ, ꯏꯃꯥ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯉꯁꯤꯒꯤ ꯏꯃꯥꯒꯤ ꯆꯥꯛ ꯍꯥꯞꯂꯨꯔꯅꯨ, ꯏꯃꯥ ꯑꯥꯗ ꯇꯨꯝ ꯆꯥꯔꯛꯂꯒꯦꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯏꯃꯥ ꯍꯣꯔꯦꯟ ꯉꯥ ꯄꯨꯔꯛꯄ ꯌꯥꯒꯗ꯭ꯔꯣ? ꯉꯥ ꯊꯣꯡꯕ ꯆꯥꯈꯤꯗꯕ ꯀꯨꯏꯔꯦ, ꯑꯗꯨꯅ ꯉꯥ ꯆꯥꯁꯦ ꯌꯥꯕ꯭ꯔꯥ ꯏꯃꯥ? ꯔꯥꯁꯤ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯤꯂꯨ ꯏꯔꯥ ꯆꯦꯟꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯍꯣꯏ, ꯏꯃꯥꯅꯅꯦ ꯁꯣꯏꯗꯅ ꯉꯥ ꯄꯨꯔꯛꯀꯦ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯏꯃꯥ ꯏꯆꯥ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯁꯤꯀꯣ꯫ ꯑꯗꯨꯗꯤ ꯏꯃꯥ ꯊꯦꯡꯈ꯭ꯔꯅꯤ, ꯏꯃꯥ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥꯒꯤ ꯊꯣꯏꯕꯤ꯫ ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯏꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎ ꯌꯨꯝꯗꯒꯤ ꯃꯄꯥꯟꯒ ꯊꯣꯛꯆꯔꯣꯏ꯫ ꯔꯥꯁꯤ ꯃꯆꯥꯗ ꯆꯠꯂꯦ ꯍꯥꯏꯔꯝꯂꯒ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯤ꯫ ꯏꯔꯤꯛ ꯃꯃꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯏꯔꯤꯛ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤ꯫ ꯏꯁꯤꯡꯁꯤꯗꯤ ꯌꯥꯝ ꯌꯥꯎꯗ꯭ꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯐꯔꯦ, ꯏꯁꯤꯡꯁꯤ ꯍꯥꯟꯅ ꯑꯣꯏꯅ ꯁꯣꯛꯂꯨꯈꯤꯒꯦ, ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯣꯛꯅꯗꯅꯕ꯫ ꯑꯁꯤ ꯈꯟꯗꯨꯅ ꯏꯁꯤꯡ ꯄꯨꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯂꯥꯛꯂꯤ꯫ ꯄꯨꯈ꯭ꯔꯤꯁꯤꯗ ꯏꯔꯤꯛꯀ ꯂꯦꯡꯒꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯗꯨ ꯏꯔꯤꯛ ꯂꯥꯛꯄ ꯎꯕꯗ ꯀꯔꯦꯝꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯃꯣꯃꯣꯟ ꯅꯣꯛꯂꯤ꯫ ꯍꯦꯟꯊꯣꯏꯕꯤꯅ, ꯏꯇꯥ ꯇꯨ ꯌꯦꯡꯉꯣ, ꯆꯃꯣꯠꯅꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯏꯔꯤꯛ ꯍꯥꯏꯕꯤꯁꯦ ꯂꯥꯛꯏꯁꯤ, ꯃꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯑꯁꯤꯕꯨ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ, ꯏꯃꯣꯠ ꯍꯦꯛ ꯃꯣꯠꯂꯗꯅ꯫ ꯐꯅꯦꯛꯅꯤꯅ ꯇꯧꯔꯤꯁꯤꯅ ꯏꯃꯟꯃꯟꯕ ꯈꯣꯡꯗꯥꯏ ꯑꯃ ꯁꯦꯠꯂꯗꯅ꯫ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯔꯥ ꯐꯥꯎ ꯑꯣꯏꯅꯤꯡꯗ꯭ꯔꯦ꯫ ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥꯈꯣꯏ? ꯄꯥꯛꯄꯤꯅ, ꯍꯣꯏꯅꯦ, ꯃꯁꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯃꯁꯝ ꯃꯅꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯥꯔꯤꯕ, ꯄꯨꯔꯥ ꯑꯉꯥꯎꯕꯤ ꯃꯥꯜꯂꯤ ꯁꯛꯇꯥꯁꯤ꯫ ꯇꯣꯟꯗꯨꯅ, ꯏꯇꯥꯅꯤ, ꯃꯁꯤ ꯉꯁꯤꯗꯤ ꯇꯛꯅꯁꯤ, ꯉꯥꯏꯍꯥꯛ ꯃꯇꯝ ꯂꯦꯟꯊꯣꯛꯁꯤ ꯀꯩꯅꯣ, ꯌꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯍꯦꯟꯊꯣꯏꯕꯤꯅ, ꯏꯇꯥꯅ ꯍꯥꯏꯕꯗꯕꯨ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ? ꯏꯇꯥ ꯀꯧꯁꯤꯜꯂꯨ, ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯀꯧꯁꯤꯜꯂꯣꯕ, ꯀꯨꯝꯍꯩ ꯍꯧꯔꯁꯤ꯫ ꯄꯥꯛꯄꯤꯅ, ꯏꯇꯥ ꯏꯔꯤꯛ, ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕ꯭ꯔꯣ? ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯎꯅꯤ, ꯑꯩꯈꯣꯏ ꯏꯇꯥꯗ ꯋꯥ ꯑꯃꯇ ꯍꯥꯏꯖꯍꯧꯒꯦ꯫ ꯏꯇꯥꯈꯣꯏ, ꯅꯇꯥꯏꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯍꯦꯟꯊꯣꯏꯅ, ꯃꯔꯝ ꯊꯣꯏꯅ ꯂꯩꯇꯦꯗ ꯏꯇꯥ, ꯏꯇꯥꯁꯦ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ, ꯑꯗꯨꯗ ꯁꯨꯝ ꯀꯧꯕꯅꯤ꯫ ꯑꯗꯣ ꯏꯇꯥ, ꯍꯟꯗꯛꯇꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯒꯤ ꯆꯥꯛ ꯆꯥꯒꯅꯤ ꯇꯧꯔꯤꯌꯦ, ꯑꯗꯣ ꯏꯇꯥꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ? ꯏꯇꯥꯈꯣꯏ, ꯅꯇꯥꯁꯨ ꯌꯥꯝ ꯌꯥꯎꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯐꯔꯛ ꯇꯥꯔꯅꯤ ꯍꯟꯗꯛꯇꯤ, ꯑꯗꯨꯅ ꯃꯊꯪ ꯆꯍꯤꯗ ꯑꯣꯏꯅ ꯌꯥꯎꯖꯔꯒꯦ, ꯍꯟꯗꯛꯇꯤ ꯑꯩ ꯌꯥꯎꯕ ꯉꯝꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ꯫ ꯄꯥꯛꯄꯤꯅ, ꯍꯣꯏ, ꯏꯇꯥꯅꯕꯨꯗꯤ ꯌꯥꯎꯕ ꯉꯝꯕ ꯍꯧꯅꯗꯦ, ꯅꯣꯏꯅ ꯃꯥꯅ ꯂꯧꯕꯨꯛꯇ ꯆꯔꯨ ꯐꯨꯗꯤꯠ ꯈꯞꯂꯨꯔꯒ ꯆꯥꯕꯅꯤꯗꯣ, ꯑꯗꯨꯅ ꯁꯦꯜ ꯂꯩꯔꯝꯃꯣꯏꯕ, ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯪꯒꯤꯗꯤ ꯑꯍꯥꯟꯕ ꯐꯤꯁꯨ ꯑꯃꯠꯇ ꯂꯩꯔꯝꯂꯣꯏ, ꯍꯧꯖꯤꯛ ꯅꯍꯥꯛꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯈꯣꯡꯗꯥꯏꯗꯣ ꯑꯗꯨ ꯅꯠꯇꯅ꯫ ꯍꯥ ꯏꯇꯥ, ꯏꯇꯥ, ꯑꯗꯨꯒꯤ ꯐꯅꯦꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯒꯤ ꯅꯨꯔꯥ ꯐꯥꯎ ꯑꯣꯏꯅꯗ꯭ꯔꯦ ꯑꯗꯨꯒꯨꯝꯕꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯨꯝꯗꯨ ꯋꯥ ꯋꯥ ꯅꯣꯛꯂꯤ꯫ ꯏꯔꯤꯛ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯋꯥꯝꯇ ꯍꯥꯏꯖꯕ ꯉꯝꯗ ꯇꯨꯃꯤꯟ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯈꯥꯡꯂꯤ꯫ ꯏꯔꯤꯛ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯊꯧꯅꯥ ꯄꯥꯡꯒꯜ ꯄꯨꯝꯕ ꯈꯨꯝꯖꯤꯜꯂꯒ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤ꯫ ꯍꯣꯏ ꯏꯇꯥꯈꯣꯏ, ꯅꯇꯥ ꯑꯩꯗꯤ ꯂꯥꯏꯔꯕꯤ ꯐꯤꯃꯟ ꯁꯦꯠꯄꯤ ꯑꯣꯏꯕꯅ ꯏꯇꯥꯈꯣꯏꯒꯤ ꯅꯔꯛꯇ ꯌꯥꯎꯖꯕ ꯑꯩꯒꯤ ꯏꯇꯤꯛ ꯏꯄꯥꯅ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯏꯇꯥꯈꯣꯏ, ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯗꯕ ꯀꯅꯥꯕꯨ ꯌꯥꯎꯔꯝꯒꯗꯒꯦ? ꯑꯗꯨꯒꯨꯝꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ꯫ ꯑꯗꯣ ꯏꯇꯥꯈꯣꯏ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ, ꯑꯀꯥꯒꯨꯝ ꯅꯥꯏꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ꯫ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ, ꯅꯇꯥ ꯂꯥꯏꯔꯕꯤ ꯑꯩ ꯆꯠꯆꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯔꯤꯛ ꯃꯃꯥꯏꯗꯨ ꯏꯉꯥꯡ ꯉꯥꯡꯁꯤꯟ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯤ꯫ ꯏꯔꯤꯛ ꯏꯁꯤꯡꯗꯨ ꯆꯥꯛꯈꯨꯝꯗ ꯊꯝꯂꯝꯂꯒ ꯄꯦꯟꯅ ꯀꯞꯂꯤ꯫ ꯑꯩꯁꯨ ꯃꯤꯅꯤ, ꯅꯈꯣꯏꯅ ꯂꯥꯏꯔꯕ ꯇꯣꯜꯂ ꯇꯥꯔꯕ ꯑꯩꯈꯣꯏꯁꯤꯕꯨ ꯑꯁꯨꯛ ꯍꯟꯊꯅ ꯌꯦꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ, ꯃꯇꯨ ꯄꯥꯟꯕ ꯁꯥꯗꯤ ꯅꯠꯇꯦꯗꯅ꯫ ꯑꯩꯁꯨ ꯀꯞꯄ ꯅꯣꯛꯄ ꯂꯣꯏꯅ ꯑꯩꯈꯣꯏꯗꯁꯨ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯁꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯍꯤꯡꯉꯩꯇ꯭ꯔꯕ꯭ꯔꯥ? ꯏꯅꯥꯛ ꯈꯨꯟꯕ ꯅꯈꯣꯏꯗꯒꯤ ꯇꯥꯏꯕꯪ ꯄꯥꯜꯂ꯫ ꯍꯣꯏ ꯆꯨꯝꯃꯤ,
ꯅꯈꯣꯏꯅ ꯍꯥꯏꯕ ꯏꯃꯥ ꯏꯆꯥꯗꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯏꯃꯥꯅ ꯄꯨꯗꯤ ꯈꯝꯂꯨꯔꯒ ꯐꯪꯂꯛꯄ ꯈꯔ ꯑꯁꯤꯅ ꯆꯥꯔꯒ ꯏꯃꯥ ꯏꯆꯥ ꯌꯦꯡꯂꯤꯕꯅꯤ ꯄꯨꯟꯁꯤꯕꯨ ꯂꯥꯟꯊꯦꯡꯅꯔꯤꯕꯅꯤ ꯅꯠꯇꯦ ꯑꯩ ꯄꯥꯡꯒꯜ ꯊꯧꯅ ꯍꯟꯊꯕ ꯌꯥꯗꯦ ꯍꯤꯡꯈꯤꯅꯤ ꯑꯩ ꯍꯤꯡꯈꯤꯅꯤ ꯅꯣꯡꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯂꯦꯞꯄ ꯂꯩꯇꯕ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯂꯤ ꯔꯥꯁꯤ ꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯏꯔꯤꯛ ꯃꯃꯥ ꯍꯜꯂꯛꯄꯁꯤꯗ ꯌꯥꯝ ꯍꯔꯥꯎꯅ ꯏꯃꯥ ꯍꯜꯂꯛꯄꯁꯤꯗꯤ ꯏꯁꯥꯁꯦ ꯌꯥꯡꯉꯤꯗ ꯑꯩꯗꯤ ꯏꯃꯥ ꯍꯜꯂꯛꯃꯟꯗꯕꯗꯨꯗ ꯀꯌꯥꯗ ꯄꯥꯈꯠꯂꯨꯔꯦ ꯏꯃꯥ ꯉꯥ ꯄꯨꯔꯛꯄ꯭ꯔꯥ ꯄꯨꯔꯛꯏ ꯏꯃꯥꯅ ꯁꯦ ꯌꯦꯡꯉꯣ ꯅꯅꯦꯅꯅꯦ ꯑꯆꯧꯕ ꯑꯃ ꯍꯥꯞꯄꯤꯔꯛꯏ ꯏꯃꯥꯒꯤ ꯑꯋꯥꯃꯜꯁꯨ ꯆꯦꯡ ꯑꯣꯏꯅ ꯂꯧꯁꯤꯜꯂꯛꯏ ꯏꯃꯥ ꯉꯥꯁꯤ ꯌꯥꯝ ꯆꯥꯎꯏ ꯑꯁꯤꯗꯤ ꯍꯥꯎꯔꯅꯤꯗ ꯉꯁꯤꯗꯤꯅꯦ ꯏꯁꯥꯅ ꯄꯥꯝꯖꯕ ꯉꯥꯁꯦ ꯏꯃꯥꯅ ꯊꯣꯡꯕꯤꯔꯒꯦ ꯑꯗꯨꯒ ꯏꯁꯥꯅ ꯑꯣꯛꯇ꯭ꯔꯤꯐꯥꯎ ꯆꯥꯎꯀꯣ ꯐꯔꯦ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯅꯤ ꯏꯃꯥ ꯉꯥꯁꯦ ꯑꯃꯨꯛꯇ ꯁꯦꯝꯂꯨꯈꯤꯒꯦ ꯏꯁꯥꯅ ꯃꯩꯁꯦ ꯍꯧꯒꯠꯂꯝꯂꯣꯀꯣ ꯍꯣꯏ ꯏꯃꯥ ꯃꯔꯣꯏꯁꯨ ꯁꯦꯝꯖꯤꯜꯂꯝꯂꯒꯦ ꯏꯃꯥꯅ ꯉꯥ ꯁꯦꯝꯕꯤꯔꯨꯔꯣ ꯍꯣꯏ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯔꯥꯁꯤꯅ ꯉꯥ ꯑꯗꯨ ꯊꯣꯡꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯤ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯆꯪꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯀꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯤ ꯔꯥꯁꯤ ꯃꯆꯥꯅ ꯏꯁꯤꯁꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯎꯔꯒ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯀꯞꯂꯤ ꯏꯃꯥꯒꯤ ꯊꯣꯏꯕꯤꯌꯥ ꯅꯍꯥꯛꯁꯤ ꯀꯌꯥꯗꯨꯅ ꯂꯥꯏꯕꯛ ꯊꯤꯔꯕꯅꯣ ꯂꯥꯏꯔꯕꯤ ꯏꯃꯥꯒꯤ ꯏꯆꯥ ꯑꯣꯏꯔꯨꯕꯅ ꯏꯆꯥꯁꯨ ꯑꯋꯥ ꯄꯣꯠꯂꯨꯝ ꯑꯁꯤ ꯎꯔꯦꯗꯀꯣ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤ ꯀꯌꯥꯒꯤ ꯃꯔꯛꯇ ꯄꯨꯟꯖꯕꯁꯨ ꯐꯪꯗ꯭ꯔꯦ ꯏꯆꯥꯕꯨ ꯂꯥꯏꯔꯕꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯗꯁꯨ ꯇꯤꯟꯅꯅꯤꯡꯗ꯭ꯔꯦ ꯏꯆꯥꯒꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯃꯇꯧ ꯎꯔꯒꯅꯦ 이마기 ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯦꯗꯀꯣ ꯔꯥꯁꯤ ꯃꯁꯥꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯃꯁꯥꯒꯤ ꯃꯇꯧ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛꯁꯨ ꯇꯨꯝꯊꯥꯖꯅꯕ ꯍꯣꯠꯅꯔꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯝꯖꯤꯡ ꯑꯌꯨꯛ ꯑꯁꯤꯗ ꯁꯨꯃꯥꯡ ꯑꯗꯨ ꯋꯥꯏ ꯁꯤꯠꯂꯤ ꯇꯣꯃꯥꯜꯅ ꯑꯆꯧꯕ ꯉꯁꯤꯗꯤ ꯄꯥꯕꯨꯡ ꯅꯃꯥꯒ ꯊꯕꯛ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯅꯍꯥꯛꯅ ꯉꯁꯤꯗꯤ ꯉꯥꯁꯪꯗ ꯆꯠꯂꯒ ꯉꯥꯁꯤꯡꯒꯤ ꯁꯖꯤꯛ ꯈꯔ ꯄꯥꯜꯂꯒꯅꯦ ꯄꯤꯖꯔꯨꯁꯨꯀꯣ ꯀꯥꯎꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯃꯥꯂꯦꯝꯅ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃꯒ ꯀꯕꯣꯛ ꯆꯪꯉꯁꯤ ꯍꯥꯏꯅꯩꯌꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯇꯒꯤ ꯆꯠꯂꯗꯣꯏꯅꯤ ꯀꯣ ꯑꯩ ꯏꯃꯥꯗꯁꯨ ꯉꯔꯥꯡꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯏꯃꯥꯅꯁꯨ ꯌꯥꯔꯕꯅꯤ ꯑꯩ ꯅꯈꯣꯏꯅ ꯃꯥꯅ ꯆꯥꯁꯦ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯕꯁꯦ ꯍꯩꯅꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯃꯥꯁꯨ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦꯗꯅ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯦꯝ ꯉꯥꯡꯂꯝꯈꯤꯅꯤ ꯕꯦꯝꯃ ꯒ꯭ꯌꯥꯟ ꯇꯥꯁꯤꯀꯣ ꯅꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯀꯣ ꯌꯦꯡꯉꯨ ꯅꯕꯨꯡꯁꯦ ꯅꯣꯏꯗꯧꯅ ꯆꯠꯄ꯭ꯔꯥ ꯀꯣꯏꯒꯗꯕ ꯂꯥꯡꯒꯗꯕ ꯅꯕꯨꯡꯁꯦ ꯂꯥꯡꯗ꯭ꯔꯦ ꯑꯗꯨꯒ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯅ ꯑꯣꯏꯅ ꯂꯥꯡꯗ ꯂꯩꯔꯦꯅꯦ ꯍꯣꯏ ꯑꯩꯈꯣꯏ ꯇꯥꯆꯧꯗꯤꯅꯦ ꯍꯅꯨꯕ ꯑꯣꯜꯂꯛꯄ ꯑꯗꯨꯒꯤ ꯄꯥꯈꯪ ꯑꯃ ꯑꯣꯏꯕꯒꯤ ꯀꯣꯏꯕꯁꯨ ꯑꯝꯇ ꯆꯠꯇ꯭ꯔꯦ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯁꯤꯜꯂꯕꯅꯤꯅ ꯏꯅꯃꯁꯨ ꯐꯪꯂꯔꯣꯏ ꯈꯪꯗꯦ ꯑꯩ ꯆꯠꯂꯦ ꯂꯝꯖꯤꯡꯅ ꯍꯦ ꯏꯕꯦꯟꯄꯣꯛ ꯍꯣꯔꯦꯟ ꯊꯦꯡꯅ ꯂꯥꯛꯅꯕ ꯅꯁꯥꯒ ꯆꯥꯅꯕ ꯆꯩ ꯑꯃ ꯄꯨꯔꯒ ꯂꯥꯛꯎꯀꯣ ꯁꯨꯛꯌꯥ ꯌꯥꯔꯣꯏꯗꯕꯅꯤ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏ ꯄꯂꯦꯝ ꯍꯥꯟꯅ ꯁꯣꯏꯔꯦꯕ ꯁꯥꯏꯕꯤꯅ ꯀꯔꯤꯅꯣ ꯀꯔꯤꯅꯣ ꯅꯣꯡꯉꯥꯟꯕꯗ ꯉꯥꯏꯔꯤꯌꯦ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯑꯉꯥꯡ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯕꯁꯦ ꯌꯦꯡꯁꯤꯟꯈ꯭ꯔ ꯄꯣꯠꯅꯤ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯅꯆꯥꯅꯨꯄꯤ ꯁꯛ ꯐꯖꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯃꯁꯥ ꯄꯥꯜꯂꯒ ꯄꯥꯏꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯎꯔꯒ ꯑꯩꯈꯣꯏꯁꯦ ꯀꯔꯤꯅꯦꯅ ꯈꯟꯗꯧꯔꯤꯒꯦ ꯃꯍꯥꯛ ꯅꯨꯄꯤꯅꯤꯅꯦ ꯏꯃꯥ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯥꯎ ꯊꯥꯗꯧꯅ ꯊꯥꯔꯗꯤ ꯇꯨꯡꯗ ꯃꯤꯡꯆꯠ ꯊꯤꯔꯛꯀꯗꯧꯔꯤꯁꯦ ꯑꯩꯈꯣꯏꯅꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕꯤꯌꯨꯀꯣ ꯏꯃꯥꯁꯨ ꯄꯥꯕꯨꯡꯁꯨ ꯅꯆꯥꯅꯨꯄꯤꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯒꯦꯅꯦ ꯑꯗꯨꯛ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯄꯕꯨ ꯌꯥꯔꯦꯀꯣ ꯂꯩꯀꯥꯏ ꯃꯤꯅ ꯇꯥꯔꯒ ꯈꯠꯅꯕ ꯃꯥꯟꯈꯤꯅꯤ ꯇꯣꯃꯥꯜꯅ ꯑꯆꯧꯕ ꯌꯥꯔꯦ ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯃꯤ ꯃꯈꯥ ꯇꯥꯔꯅꯨꯀꯣ ꯈꯨꯔꯥ ꯇꯣꯝꯕ ꯍꯣꯏꯗ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯊꯦꯡꯅꯗꯤ ꯍꯟꯕꯤꯔꯛꯀꯅꯨꯀꯣ ꯇꯣꯃꯥꯜ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯂꯝꯖꯤꯡꯅ ꯏꯃꯥ ꯑꯩ ꯉꯥꯁꯪꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯀꯣ ꯑꯩ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯕꯤꯔꯝꯃꯨ ꯑꯩ ꯆꯠꯂꯦꯀꯣ ꯏꯃꯥ ꯍꯣꯏ ꯆꯠꯂꯨꯔꯣ ꯏꯃꯥꯅꯦ ꯆꯥꯛ ꯂꯣꯏꯔꯝꯂꯒꯦꯀꯣ ꯁꯣꯝꯗ ꯏꯔꯤꯛ ꯃꯃꯥ ꯔꯥꯁꯤꯗꯨ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯤ 이릭 ꯃꯃꯥꯅ ꯊꯕꯛ ꯁꯨꯗ꯭ꯔꯕꯅꯤꯅ ꯆꯔꯥ ꯍꯦꯟꯕꯗ ꯃꯇꯥꯔꯦ 이릭 ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯃꯥꯕꯨ ꯀꯧꯔꯤ 이마 ꯇꯥꯕ꯭ꯔꯣ ꯅꯆꯥ 이마ꯗ ꯋꯥ ꯑꯃ ꯇꯥꯏꯖꯒꯦ ꯃꯁꯤꯗ 이마ꯅ ꯌꯥꯕꯤꯗꯕ ꯇꯧꯕꯤꯒꯅꯨꯀꯣ
ꯏꯁꯥꯕꯨ ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏ꯫ ꯅꯆꯥ, ꯂꯧꯕꯨꯛꯇ ꯉꯁꯤꯗꯤ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯂꯨꯒꯦ꯫ ꯏꯃꯥꯅ ꯏꯁꯥ ꯉꯝꯗ꯭ꯔꯕꯅꯤꯅ ꯏꯃꯨꯡꯒꯤ ꯆꯥꯅꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ꯫ ꯉꯔꯥꯡ ꯑꯩꯅ ꯏꯕꯣꯛꯈꯣꯏꯗ ꯆꯦꯡ ꯈꯔ ꯍꯪꯂꯨꯕꯗ ꯏꯟꯗꯣꯝꯆꯥꯅ ꯌꯥꯝ ꯉꯥꯡꯂꯛꯏ꯫ ꯑꯗꯨꯅ ꯏꯃꯥ, ꯃꯤꯉꯣꯟꯗꯒꯤ ꯍꯪꯕꯗꯣ ꯅꯆꯥ ꯄꯥꯝꯖꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯆꯥꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ꯫ ꯑꯩꯁꯨ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯇꯧꯕ ꯉꯝꯖꯔꯒꯅꯤ꯫ ꯏꯃꯥꯅ ꯅꯥꯕ ꯐꯔꯒ ꯅꯆꯥ ꯑꯃꯨꯛ ꯄꯣꯊꯥꯖꯒꯦ꯫ ꯑꯩ ꯆꯠꯂꯨꯒꯦ ꯏꯃꯥ꯫ ꯔꯥꯁꯤ ꯃꯁꯥ ꯅꯥꯕꯒꯤ ꯋꯥꯕꯅꯤ ꯃꯆꯥꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯨꯜ ꯊꯣꯛꯅ ꯀꯞꯂꯤ, ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯗ꯫ ꯏꯃꯥ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯀꯞꯀꯅꯨ ꯏꯃꯥ꯫ ꯏꯃꯥꯒꯤꯗꯃꯛ ꯅꯆꯥ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯏꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯀꯔꯝꯅ ꯍꯤꯡꯒꯅꯤ? ꯏꯃꯥꯅ ꯅꯆꯥꯗ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ꯫ ꯄꯨꯟꯁꯤꯒꯤ ꯆꯨꯞꯂꯤꯁꯨ ꯏꯃꯥꯅ ꯑꯣꯏꯕꯤꯌꯨ꯫ ꯏꯔꯤꯛꯁꯨ ꯀꯞꯅ ꯀꯞꯅ ꯃꯃꯥꯕꯨ ꯊꯦꯝꯂꯤ꯫ ꯏꯃꯥꯒꯤ ꯊꯣꯏꯕꯤꯌꯥ, ꯏꯃꯥ ꯀꯞꯂꯔꯣꯏ꯫ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯍꯤꯡꯈꯤꯅꯤ꯫ ꯏꯆꯥꯒꯤ ꯏꯃꯥ ꯂꯩꯔꯤꯌꯦ꯫ ꯐꯔꯦ, ꯏꯆꯥꯅ ꯆꯠꯂꯨꯒꯦ ꯍꯥꯏꯔꯕꯅꯤꯅꯅꯦ, ꯆꯠꯂꯨꯔꯣꯀꯣ꯫ ꯆꯦꯛꯁꯤꯟꯅ ꯆꯠꯂꯣ꯫ ꯂꯤꯟ ꯀꯥꯡ ꯃꯨꯟꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯉꯨꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯅꯆꯥ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯔꯤꯛ ꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯂꯧꯕꯨꯛ ꯇꯝꯅ ꯑꯁꯨꯝ ꯒꯝ ꯂꯥꯛꯂꯤ꯫ ꯂꯝꯖꯤꯡꯁꯨ ꯉꯥꯒꯤ ꯁꯖꯤꯛ ꯐꯥꯜꯂꯒ ꯉꯥ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯤ꯫ ꯉꯥꯅ ꯁꯖꯤꯛ ꯆꯥꯕ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟ ꯐꯝꯂꯤ꯫ ꯏꯔꯤꯛ ꯂꯝꯖꯤꯡꯅ ꯂꯩꯔꯤꯕꯗꯨꯒ ꯏꯔꯥꯞ ꯂꯥꯞꯇꯅ ꯂꯩꯔꯤꯕ ꯂꯧꯄꯥꯛ ꯑꯁꯤꯗ ꯀꯨꯝꯗꯨꯅ ꯊꯔꯣꯏ ꯈꯨꯜꯂꯤ꯫ ꯂꯝꯖꯤꯡꯅ, ꯀꯅꯥꯅꯣꯅꯦ ꯂꯧꯄꯥꯛꯁꯤꯗ ꯊꯔꯣꯏ ꯈꯨꯜꯂꯤꯕꯁꯤꯕꯣ? ꯑꯍꯜꯁꯨ ꯃꯥꯟꯗꯦ, ꯃꯆꯨꯡ ꯃꯃꯥꯟꯅꯕꯤ ꯑꯝꯇꯁꯨ ꯎꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯐꯤꯕꯝꯁꯤꯁꯨ ꯃꯧ ꯃꯥꯟꯗꯦ, ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯁꯨꯛ ꯂꯥꯞꯅ ꯅꯨꯄꯤ ꯃꯇꯣꯝꯇ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯀꯥꯟꯅꯗꯦ, ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯂꯨꯒꯦ꯫ ꯅꯨꯄꯤꯁꯤꯗꯒꯤ ꯊꯔꯣꯏ ꯈꯔꯁꯨ ꯂꯩꯈ꯭ꯔꯒꯦ, ꯆꯥꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯝꯖꯤꯡ ꯏꯔꯤꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯄ꯭ꯔꯞ ꯂꯥꯛꯂꯤ꯫ ꯇꯨꯡꯂꯣꯟꯗꯨ ꯂꯩꯔꯤꯕꯤ ꯏꯔꯤꯛꯄꯨ ꯀꯧꯔꯤ꯫ ꯏꯆꯦ ꯑꯣꯏꯗꯣꯏꯔꯥ ꯏꯅꯦ ꯑꯣꯏꯗꯣꯏꯔꯥ? ꯊꯔꯣꯏꯗꯣ ꯌꯣꯟꯅꯕ ꯌꯥꯎꯕꯤꯔꯒꯗꯤ ꯈꯖꯤꯛ ꯂꯩꯖꯈꯤꯒꯦ꯫ ꯏꯔꯤꯛ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯍꯣꯏ, ꯌꯣꯟꯗꯣꯏꯅꯦ, ꯀꯌꯥꯝ ꯂꯧꯕꯤꯗꯣꯏꯅꯣ? ꯂꯝꯖꯤꯡ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯇꯧꯁꯤꯗ ꯏꯉꯛ ꯉꯛꯅ ꯇꯨꯃꯤꯟ ꯌꯦꯡꯂꯤ꯫ ꯑꯁꯨꯛ ꯅꯧꯔꯤꯕꯤ ꯃꯆꯟꯒ ꯂꯦꯡꯒꯥ ꯑꯣꯏꯕꯤ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤ ꯎꯕꯗ ꯃꯍꯥꯛ ꯏꯔꯤꯛꯄꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ ꯈꯨꯗꯛ ꯑꯁꯤꯗ꯫ ꯏꯆꯟ, ꯅꯪ ꯁꯥꯎꯒꯅꯨꯀꯣ, ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯈꯜꯂꯨꯕꯅꯤ꯫ ꯅꯍꯥꯛꯄꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯏꯕꯨꯡ, ꯁꯥꯎꯗꯦꯗ ꯑꯩ ꯀꯩꯁꯨ ꯈꯟꯖꯗꯦ꯫ ꯑꯩꯕꯨꯗꯤ ꯃꯈꯥ ꯈꯨꯟꯗꯒꯤꯅꯤ꯫ ꯏꯕꯨꯡꯗꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯐꯝꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯂꯝꯂꯤꯕꯅꯣ? ꯑꯩꯗꯤ ꯑꯋꯥꯡ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯃꯥꯡꯗ ꯎꯔꯤꯕ ꯉꯥꯁꯪ ꯑꯁꯦ ꯑꯩꯈꯣꯏꯒꯤꯅꯤ꯫ ꯃꯁꯤꯗ ꯉꯥꯒꯤ ꯁꯖꯤꯛ ꯄꯤꯖꯅꯕ ꯂꯥꯛꯄꯅꯤ꯫ ꯏꯆꯟꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ? ꯏꯕꯣꯛ, ꯅꯆꯟꯒꯤ ꯃꯤꯡꯗꯤ ꯏꯔꯤꯛ ꯀꯧꯖꯩ꯫ ꯅꯕꯨꯡꯒꯤꯁꯨ ꯈꯪꯕꯤꯌꯨ, ꯑꯩꯒꯤ ꯃꯤꯡ ꯂꯝꯖꯤꯡ ꯀꯧꯏ꯫ ꯑꯗꯣ ꯏꯆꯟꯕꯨ ꯅꯇꯣꯝꯇ ꯃꯐꯝꯁꯤ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯪꯕꯨ ꯀꯤꯖꯗ꯭ꯔꯣ? ꯍꯌꯦꯡꯈꯩꯗꯤ ꯅꯇꯥ ꯑꯃꯒ ꯂꯥꯛꯃꯤꯟꯅꯧꯀꯣ, ꯅꯇꯣꯝ ꯆꯠꯀꯅꯨ꯫ ꯍꯣꯏ ꯏꯕꯨꯡ, ꯑꯗꯣ ꯅꯆꯟꯒꯤꯗꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯑꯝꯇ ꯂꯩꯖꯗꯦ꯫ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯂꯥꯏꯔꯦ, ꯑꯗꯨꯅ ꯑꯩꯒ ꯇꯤꯟꯅꯕ ꯀꯅꯥꯝꯇꯅ ꯄꯥꯝꯅꯗꯦ꯫ ꯑꯗꯨꯅ ꯑꯩꯁꯨ ꯏꯇꯣꯝꯇ ꯑꯗꯨꯝ ꯂꯩꯔꯤ꯫ ꯂꯝꯖꯤꯡ ꯏꯔꯤꯛꯀꯤ ꯀꯣꯏꯖꯗꯕ ꯏꯆꯝ ꯆꯝꯖꯕꯤ ꯃꯇꯧ ꯑꯁꯤꯗ ꯏꯔꯤꯛꯄꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯥꯒꯤ ꯑꯣꯏꯔꯒꯤ ꯄꯨꯛꯅꯤꯡꯗ ꯆꯞ ꯆꯥꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯇꯥꯟꯅꯧꯔꯕꯤ ꯅꯨꯄꯤꯖꯥ ꯃꯥꯅ ꯁꯦꯠꯂꯤꯕ ꯐꯤꯃꯜ ꯑꯣꯏꯔꯕ ꯐꯅꯦꯛ ꯑꯁꯤ ꯎꯔꯨꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ꯫ ꯑꯣ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯀꯣ, ꯃꯤ ꯍꯥꯏꯕꯁꯦ ꯑꯃꯒ ꯑꯃꯒ ꯑꯝꯇ ꯃꯥꯟꯅꯗꯦ꯫ ꯋꯥꯈꯜ ꯊꯃꯣꯏ ꯂꯣꯏꯅ ꯈꯦꯠꯅꯩ, ꯇꯣꯉꯥꯜꯂꯦ, ꯈꯦꯠꯅꯗ꯭ꯔꯅꯦ? ꯆꯨꯝꯃꯤꯀꯣ ꯏꯕꯨꯡꯒꯤ ꯋꯥꯁꯦ꯫ ꯑꯗꯣ ꯏꯆꯜꯕꯨ ꯆꯥꯛꯀꯗꯤ ꯆꯥꯔꯛꯂꯕ꯭ꯔꯣ? ꯆꯥꯔꯛꯇ꯭ꯔꯕꯗꯤ ꯅꯨꯃꯤꯠꯁꯨ ꯊꯦꯡꯂꯦ꯫ ꯑꯩꯒ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ, ꯏꯆꯟꯒꯤ ꯊꯔꯣꯏꯗꯣ ꯑꯩ ꯂꯩꯖꯈ꯭ꯔꯒꯦ, ꯌꯥꯗꯕ꯭ꯔꯣ? ꯏꯕꯨꯡꯅ ꯍꯥꯏꯕ ꯂꯣꯏꯅ ꯆꯨꯝꯃꯤ꯫ ꯍꯣꯏ, ꯑꯩ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤ꯫ ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯕ ꯀꯨꯏꯔꯦ꯫ ꯑꯗꯨꯒꯤ ꯑꯩꯅ ꯏꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯣ ꯏꯕꯨꯡꯅ ꯂꯧꯕꯤꯒꯦ ꯍꯥꯏꯔꯕꯅꯤꯅ ꯂꯧꯕꯤꯔꯣ, ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤ꯫ ꯑꯗꯣ ꯊꯔꯣꯏꯒꯤ ꯃꯃꯜꯁꯦ ꯀꯌా ꯄꯤꯌꯣ ꯍꯥꯏꯕꯅꯣ? ꯏꯆꯟꯅ ꯍꯦꯛꯇ ꯍꯥꯏꯕꯤꯔꯣ꯫ ꯏꯕꯨꯡꯅ ꯈꯔ ꯄꯤꯕꯤꯕꯗꯨꯅ ꯌꯥꯖꯔꯦ꯫ ꯄꯤꯅꯤꯡꯕ ꯈꯔ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯣ, ꯌꯥꯅꯤ꯫ ꯁꯤꯜꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯏꯆꯜꯕꯨ ꯅꯕꯨꯡꯅ ꯅꯨꯡꯁꯤꯗꯨꯅ ꯃꯇꯦꯡ ꯈꯖꯤꯛ ꯄꯥꯡꯖꯕꯅꯤ, ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ꯫ ꯏꯃꯥ ꯅꯥꯏ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯎ꯫ ꯏꯕꯣꯛ, ꯅꯆꯜꯗꯤ ꯏꯕꯨꯡꯅ ꯄꯤꯔꯤꯕ ꯁꯦꯜ ꯃꯌꯥꯝꯁꯦ ꯂꯧꯕ ꯉꯝꯖꯔꯣꯏ꯫ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯇꯣꯟꯅ ꯍꯤꯡꯖꯕꯅꯤ꯫ ꯃꯁꯤꯒꯤ ꯁꯦꯜ ꯑꯁꯦ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯁꯤꯡꯗꯣꯛꯄ ꯉꯝꯖꯕꯒꯤ ꯄꯥꯡꯒꯜ ꯂꯩꯖꯗꯦ꯫ ꯑꯗꯨꯅ ꯅꯆꯜꯒꯤ ꯑꯇꯥꯕ ꯈꯖꯤꯛꯇ ꯄꯤꯕꯤꯌꯨ, ꯃꯗꯨ ꯑꯣꯏꯅ ꯂꯧꯖꯒꯦ꯫ ꯑꯩ ꯂꯧꯕ ꯉꯝꯖꯔꯣꯏ꯫ ꯑꯗꯨꯝꯅ ꯈꯟꯒꯅꯨ, ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ꯫
ꯑꯩꯒꯤ ꯇꯤꯡꯁꯨ ꯏꯆꯟꯅ ꯄꯥꯡꯕꯤꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯥꯟꯅ ꯈꯟꯒꯅꯨ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯋꯥꯝꯗꯤ ꯍꯥꯏꯅꯤꯡꯉꯤ ꯍꯧꯖꯤꯛꯇꯤ ꯅꯠꯇꯦ ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯔꯁꯤ ꯏꯃꯥꯅ ꯑꯥꯗ ꯄꯥꯈꯠꯂꯝꯕꯅꯤ ꯏꯕꯨꯡ ꯅꯍꯥꯛꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯏ ꯏꯃꯥ ꯏꯆꯥꯅ ꯉꯁꯤꯐꯥꯎ ꯍꯤꯡꯂꯛꯄꯁꯤꯗ ꯀꯅꯥꯝꯇꯅ ꯏꯃꯥ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯩꯇꯦ ꯃꯇꯦꯡꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯊꯤꯅ ꯆꯩ ꯊꯥꯡꯗꯨꯅ ꯉꯥꯡꯕꯤꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯅꯁꯟꯅ ꯀꯥꯏꯖꯗꯕꯤꯃꯛꯇ ꯑꯣꯏꯔꯕꯗꯤ ꯏꯕꯨꯡꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯉꯥꯛꯇ ꯑꯣꯏꯕꯤꯌꯨꯀꯣ ꯍꯣꯏ ꯏꯆꯜꯒꯤ ꯊꯧꯖꯥꯟꯗꯒꯤ ꯑꯣꯏꯖꯔꯒꯦ ꯑꯗꯣ ꯅꯪ ꯍꯌꯦꯡꯁꯨ ꯂꯥꯛꯀꯗ꯭ꯔꯣ ꯂꯥꯛꯀꯅꯤ ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯅꯉꯣꯟꯗ ꯋꯥ ꯑꯔꯨꯕ ꯑꯃ ꯍꯥꯏꯒꯦ ꯅꯍꯥꯛꯅ ꯁꯣꯏꯗꯅ ꯌꯥꯕꯤꯌꯨꯀꯣ ꯌꯥꯗꯕ ꯇꯧꯕꯤꯅꯨ ꯐꯔꯦ ꯆꯠꯂꯁꯤ ꯍꯣꯏ ꯁꯣꯏꯗꯅ ꯌꯥꯒꯤ ꯏꯕꯨꯡ ꯏꯔꯤꯛ ꯍꯣꯏꯗ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯨ ꯃꯍꯥꯛ ꯋꯥꯈꯜ ꯃꯋꯣꯟ ꯈꯟꯗꯨꯅ ꯂꯝꯖꯤꯡꯗ ꯇꯨꯃꯤꯟ ꯂꯣꯟꯅ ꯌꯦꯡꯂꯤ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯅꯣ ꯑꯩꯁꯨ ꯉꯁꯤ ꯊꯦꯡꯅꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕ ꯋꯥꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯒꯦ ꯍꯥꯏꯗꯣꯛꯂꯨꯔꯤꯁꯤꯕꯣ ꯏꯔꯤꯛ ꯕꯦꯝꯃ ꯅꯪꯁꯦ ꯋꯥꯈꯜ ꯊꯦꯟꯃꯜꯂꯦ ꯏꯆꯟ ꯂꯝꯕꯤꯁꯤ ꯌꯧꯔꯕꯅꯤꯅ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯅꯪꯁꯨ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯨꯀꯣ ꯍꯌꯦꯡ ꯁꯣꯏꯗꯕꯤ ꯂꯥꯛꯎꯀꯣ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯔꯤꯛꯇ ꯌꯦꯡꯗꯨꯅ ꯃꯣꯃꯣ ꯅꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯀꯩꯅꯣ ꯑꯁꯤꯒꯤ ꯄꯥꯈꯪꯁꯤꯕꯣ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯌꯦꯡꯂꯒ ꯑꯃꯨꯛ ꯅꯣꯛꯂꯝꯂꯤꯕꯁꯤꯅ ꯀꯩ ꯍꯥꯏꯔꯤꯖꯥꯠꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯁꯤ ꯍꯥꯏꯔꯒ ꯏꯔꯤꯛ ꯃꯌꯨꯝ ꯌꯧꯅꯕꯗꯨꯃꯛ ꯂꯥꯛꯏ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯆꯥꯏꯕꯤ ꯍꯦꯟꯊꯣꯏ ꯍꯣꯏꯗ ꯂꯥꯛꯂꯤ ꯍꯦꯟꯊꯣꯏꯒꯤ ꯃꯃꯥ ꯏꯕꯦꯂꯩꯒ ꯆꯥꯏꯕꯤꯒ ꯌꯥꯝ ꯆꯥꯟꯅꯩ ꯋꯥꯔꯦꯝ ꯉꯥꯡꯕꯁꯨ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯕꯅꯤ ꯑꯅꯤꯁꯤ ꯏꯕꯦꯂꯩ ꯂꯩꯕ꯭ꯔꯣ ꯏꯆꯦ ꯆꯥꯏꯕꯤꯅꯦ ꯏꯆꯦ ꯀꯗꯣꯝꯗꯒꯤꯅꯣ ꯏꯊꯥ ꯍꯦꯛ ꯊꯥꯖꯗ ꯂꯥꯛꯄꯤꯕꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯀꯨꯏꯔꯦ ꯏꯆꯦꯅ ꯑꯩꯈꯣꯏꯗꯒ ꯂꯥꯛꯈꯤꯗꯕ ꯏꯕꯦꯂꯩ ꯅꯆꯦꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯦ ꯅꯪꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯅꯤꯕ ꯂꯥꯛꯂꯤꯕꯅꯤ ꯄꯤꯗꯕ ꯌꯥꯔꯣꯏꯀꯣ ꯏꯆꯦꯗꯤ ꯏꯆꯦꯅ ꯅꯤꯕ ꯄꯣꯠꯁꯛꯄꯨ ꯀꯔꯤꯒꯤ ꯄꯤꯔꯣꯏꯗꯒꯦ ꯅꯅꯥꯎꯒꯤ ꯂꯩꯖꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯆꯦ ꯅꯪꯒꯤ ꯋꯥ ꯇꯥꯕꯁꯤꯗꯤ ꯄꯦꯜꯂꯤꯍꯦ ꯏꯆꯦ ꯍꯦꯛꯇꯅꯦ ꯀꯣꯏꯊꯣꯛꯇꯕꯤꯗ ꯍꯥꯏꯒꯦ ꯀꯣꯏꯔꯨꯗꯅ ꯀꯔꯤ ꯇꯧꯔꯨꯅꯤ ꯍꯥ ꯁꯤꯅꯤꯗ ꯑꯩꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥ ꯏꯕꯦꯝꯃ ꯍꯦꯟꯊꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯦ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯏꯃꯧ ꯑꯣꯏꯖꯒꯦꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯍꯥꯏꯒꯦꯅ ꯈꯜꯂꯛꯂꯤꯕꯁꯤ ꯑꯗꯣ ꯀꯔꯤ ꯈꯜꯂꯤꯕ ꯏꯆꯦꯒꯤ ꯋꯥꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯏꯆꯦꯒꯤ ꯋꯥꯁꯤꯗꯤ ꯏꯆꯥꯅꯅꯦ ꯏꯆꯦꯒꯤ ꯏꯃꯧ ꯑꯣꯏꯖꯕ ꯐꯪꯖꯕꯗꯤ ꯂꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯄꯅꯤ ꯏꯆꯥꯒꯤ ꯃꯃꯥ ꯑꯃ ꯑꯣꯏꯅꯅꯦ ꯏꯆꯦꯒꯤ ꯋꯥꯁꯤ ꯅꯅꯥꯎꯁꯨ ꯌꯥꯖꯔꯦ ꯏꯆꯦ ꯑꯊꯨꯕꯗ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯁꯤ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯑꯊꯨꯕꯤꯗꯅꯦ ꯅꯣꯏ ꯇꯥꯗ ꯈꯣꯏꯊꯥꯔꯛꯂꯒꯦꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯊꯦꯡꯂꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯏꯆꯦ ꯃꯔꯥꯡ ꯇꯧꯔꯤꯉꯩ ꯀꯔꯤꯝꯇ ꯆꯥꯃꯤꯟꯅꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯍꯣ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯣ ꯃꯇꯨꯡꯗ ꯆꯥꯃꯔꯛ ꯆꯥꯗꯧ ꯂꯩꯔꯕꯅꯤ ꯏꯕꯦꯂꯩ ꯏꯆꯦ ꯆꯠꯂꯦꯀꯣ ꯆꯠꯂꯦ ꯏꯕꯦꯂꯩ ꯃꯣꯃꯣ ꯅꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯣ ꯍꯦꯛ ꯊꯣꯛꯏ ꯏꯆꯥꯅꯨꯄꯤꯁꯤꯅ ꯃꯈꯣꯏꯗ ꯂꯩꯖꯕ ꯐꯪꯂꯕꯗꯤ ꯃꯈꯣꯏꯒꯤ ꯃꯔꯜ ꯈꯔꯗꯤ ꯑꯩꯈꯣꯏꯅ ꯆꯥꯕ ꯐꯪꯂꯅꯤ ꯏꯌꯥ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕꯗꯨꯁꯨ ꯐꯈ꯭ꯔꯕ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯕ ꯅꯨꯄꯥ ꯃꯆꯥꯅꯤ ꯀꯥꯟꯅꯗꯦ ꯑꯩ ꯏꯆꯥꯅꯨꯄꯤꯕꯨ ꯌꯥꯅꯕ ꯊꯦꯝꯗꯕ ꯌꯥꯗꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯏꯕꯦꯂꯩ ꯃꯆꯥ ꯅꯤꯉꯣꯜꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯍꯦꯟꯊꯣꯏ ꯁꯛꯌꯦꯜ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯃꯁꯝꯗꯨ ꯁꯦꯝꯂꯤ ꯕꯦꯝꯃ ꯏꯆꯥꯁꯤ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯎꯏꯗ ꯏꯃꯥꯕꯣ ꯍꯣꯏ ꯏꯃꯥ ꯉꯁꯤꯗꯤ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯠꯅꯤ ꯅꯆꯥ ꯑꯩꯅ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯃꯥꯟꯖ ꯄꯥꯝꯃꯨꯕꯗꯣ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯅꯤ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯏ ꯏꯃꯥ ꯍꯥ ꯀꯅꯥꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯄꯥꯈꯪꯂꯣ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯄꯥꯈꯪꯂ ꯍꯥꯏꯕꯅꯤ ꯕꯦꯝꯃ ꯏꯃꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨ ꯍꯦꯟꯊꯣꯏ ꯃꯃꯥꯗ ꯏꯀꯥꯏꯔꯞ ꯇꯧꯅ ꯂꯨꯛꯊꯔꯒ ꯍꯥꯏꯔꯛꯏ ꯑꯔꯥꯞꯄ ꯅꯠꯇꯦꯕ ꯏꯃꯥ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯄꯥꯈꯪꯅꯤ ꯅꯆꯥ ꯑꯩꯅ ꯉꯥꯎꯔꯤꯕ ꯅꯨꯄꯥꯁꯦ ꯑꯇꯩ ꯅꯠꯇꯦ ꯏꯃꯥꯒ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯕ ꯏꯃꯥꯕꯣꯛ ꯆꯥꯏꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯏꯕꯨꯡ ꯂꯝꯖꯤꯡꯅꯤ ꯏꯃꯥ ꯑꯩꯗꯤ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯌꯥꯝ ꯄꯥꯝꯖꯩ ꯃꯁꯤꯗ ꯏꯃꯥꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯑꯩꯗꯤ ꯃꯉꯣꯟꯗ ꯅꯝꯗꯅ ꯂꯩꯗꯣꯏꯅꯤ ꯃꯥꯏꯗ ꯑꯩꯗꯤ ꯀꯅꯥ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯤ ꯌꯥꯏ ꯏꯃꯥꯁꯨ ꯌꯥꯏ ꯏꯃꯥꯅ ꯅꯉꯣꯟꯗ ꯄꯥꯎ ꯇꯝꯒꯤ ꯆꯪꯂꯛꯂꯤꯕꯁꯤꯁꯨꯅꯦ ꯃꯗꯨꯒꯤ ꯋꯥꯅꯤ ꯉꯁꯥꯏ ꯅꯃꯥꯕꯣꯛ ꯆꯥꯏꯕꯤꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯅꯍꯥꯛꯄꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯝꯂꯤꯕ ꯏꯃꯥꯁꯨꯅꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯦꯛ ꯌꯥꯊꯣꯛꯈ꯭ꯔꯦ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯅ ꯄꯥꯝꯖꯕ ꯑꯣꯏꯔꯦꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅ ꯁꯤꯡꯉꯦꯃꯤ ꯑꯩꯁꯦ ꯏꯃꯥꯒꯤ ꯅꯆꯥꯅꯤ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯃꯤꯟꯅꯔꯤ
Matam magi khongchat matung induna Lamjing irik makhoi anisu nungsi mari leinarakpa kuiri. Lamjing irik khoigi ising sopam oiriba pukri achobada irik pungairi septha yengse. Irik masu hatu lai. Lamjing irik lakpa ubada masado harausai. Ibu lakpa kyam kuirebage. Ai khajik thengkri saubiganu ko. Saudida. Ado aikoinigi marise. Imada haibado nangba hairabo. Hairi. Adubu wafamse imana kaya yaningdaba mali. Karigino dudi maramdo ai khangbu pami. Maram haibabu aikoiga nakhoiga aduki mati khenabasida imana ibu ibung khoigi ahalamana mama waiba pambiroi haidana aibu yam chei yumda. Hausi ai kari tawgadabano khangtre. Adugi oireko yare adugi oiradi. Aigi ipa imana yaba yadaba haibado kaisu kanadabani. Lepkadaba nang ainane khongpam sena lepdaga loi. Ai nupani aina ngamnaba loina mayuknagi. Nangna aigidamak lepiba aigi tung inu lakpiba. Masina aina pamjabani. Masida hena khanjingano ko. Hausiksu nangnabu yabirabadi aikhodi chakrasi nang yabra. Mado ai hausik yaba ngamloi. Madam khra ngai bi ko ai imabu amutang themjakigi. Adugi tungda ai ipunggi tung soidna izagi. Asumna makhoi anina wari sanaringai henthoi na ukre. Henthoi irikta mamit aduna sauna khana yenglamlaga hatu tawduna senkre. Henthoi masado saukibana maigumna maisa phaure. Masa pumba sorpuina honduna selakpana mayam yauraduna magi katamna sensilaktuna are bapot makai langkai thugairi. Mama ibelaina masana laukhongduna kaplibdu tapada maninglomdagi hatu tawduna masagi katamna sensilai. Kaino tawribaside mangle imagi bema nanga taramlibasibu karino isada kanana kari haraklabage imada sengna utai. Henthoi kapna pautamlai. Ipa aiga siya pende aigi nupa oi tariba ibung Lamjingdo maha tawba ngambi chakni phinibi magi irik haibido aduna mabu phana balang thauri. Aigi mit sida uraklaba makhoigi mawngdo ibung Lamjingna nupido pamba mati. Madugi ikai khangdabiduna ibung Lamjinggi makhut ka paidana koising sinduna yo. Ima ayam pende ba. Kari haiba lukhrabi minai nubigi masa irik haibiduna isagi kadi yetba matikla. Yengnaba taredana laira sudatnabi ayuk charaga numidang henbi segai tugai phimal setbi magumbina matik maba sai khangde chade khangde migi masa mani matungum labadubu magumbina phawa matiklo isa sidi karisu khalu imale imana phanaba loina singani ko tok kaplan ai sanabu kapi haibro hayengmak ima satke mama masani do thik tawhange khangidana yengo imana kari to pangambake haibado namasi ibelai mamagi wahi tabada henthoi akhaba minok ama hingsabigumna nokli mathangki numitni ibelai saibigi yum tamna lakli tanja saba haiduni jaibisu kaithe lakpa tanjani jaibi ibelai lakpa ubada yam harauna kauraklammi haima ibelai inaubu kari thabak leibage aikhoi romda lakthokta lakpasibo isia ai ise khoida laklibani yam luba tanadaba yadaba wafam ma leiri adugi ayuksida hekta senjaraklabani karam wafamno hekta hayuni saibi nangbo samdawbani ise aikhoigi leikaida leibi lukhrabi rasi haibido ise khangbidana madugi masanupi yamna tawngambi nupa sumbi ma leiye adugi tawba ngambidunane isegi isanupado langthaklaga hausikse phadei tawre haidana aigi isanupido yamna mathoi sapna kaptuna tamlai wafamsia asengba isanupigi mamit angna urakla wafamni isia haujikpu luhongba kaibada mataradra tawrisibo ha karino ibelai nangna harisibo phai masina sum oiragadi nasidi pungmangba haibado matarani aduna nang ai changlagane nupi masado athubada unanaba tawsi he karisu leitabi khumit khudangdagi haurakpi magumbina aigi mau aigi khanjabasu sai khangloidrado saibi kanano haibase khanganba taredana phare nangsu halo ai hayengsia kana khanghanda noida ai laklage aduga makhoigi matik saba mana pirasiko isesu kaithel phawda chaluki yeko ho ise aduna tawrasi adudi ai shiyau jari ise yauro
ꯀꯌꯥꯗ ꯇꯧꯕ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣꯅꯦ ꯖꯨꯒꯣꯠ ꯆꯥꯕ ꯅꯨꯄꯤꯗꯤ ꯑꯣꯏꯔꯝꯃꯣꯏ ꯔꯥꯁꯤ ꯁꯨꯃꯥꯡ ꯃꯁꯤꯁꯤꯗ ꯐꯝꯂꯒ ꯁꯤꯡ ꯑꯗꯨ ꯃꯄꯨꯟ ꯃꯄꯨꯟ ꯄꯨꯟꯁꯤꯜꯂꯤ ꯏꯃꯥ ꯁꯤꯡꯗꯣ ꯏꯃꯥꯅ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯕ ꯑꯩꯅ ꯑꯗꯨꯝ ꯇꯧꯒꯦ ꯍꯥꯏꯔꯒ ꯃꯁꯥ ꯋꯥꯅꯕ ꯌꯥꯝ ꯇꯧꯏ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯋꯥꯗꯦꯗ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯅꯥꯕꯁꯨ ꯐꯔꯁꯤꯗꯤ ꯏꯁꯥ ꯌꯥꯝ ꯀꯜꯂꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏꯀꯣ ꯑꯗꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯅꯍꯥꯛ ꯀꯥꯎꯒꯅꯨ ꯅꯨꯄꯥ ꯃꯆꯥꯗꯣ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯏꯆꯥꯕꯨ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅꯅꯦ ꯈꯛ ꯄꯥꯝꯕꯤꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯡ ꯊꯥꯡꯖꯤꯟꯗ꯭ꯔꯤꯉꯩ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯂꯨꯕꯅꯤꯀꯣ ꯏꯁꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯦꯛ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠꯇ ꯂꯣꯏꯔꯕꯅꯤ ꯃꯁꯤ ꯀꯥꯎꯒꯅꯨꯀꯣ ꯏꯃꯥ ꯅꯆꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯑꯩꯅꯁꯨ ꯐꯅꯌꯥꯝꯅ ꯍꯥꯏꯖꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯃꯍꯥꯛ ꯅꯨꯄꯥꯅꯤ ꯃꯍꯥꯛꯅ ꯉꯝꯅꯕ ꯂꯣꯏꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯕꯨ ꯍꯧꯅꯕ ꯈꯪꯗ ꯍꯥꯏꯗꯨꯅ ꯎꯕꯤꯒꯅꯨ ꯏꯃꯥꯒ ꯋꯥꯔꯤ ꯑꯃꯨꯛꯇꯪ ꯁꯥꯟꯅꯖꯒꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯂꯩꯔꯦ ꯏꯃꯥꯁꯨ ꯈꯪꯗꯕ ꯅꯠꯇꯦꯅꯦ ꯅꯨꯄꯥ ꯃꯆꯥꯗꯣ ꯃꯊꯃꯣꯏ ꯁꯦꯡꯉꯤ ꯑꯔꯥꯟꯕ ꯑꯃꯠꯇ ꯇꯧꯔꯛꯂꯣꯏ ꯍꯥꯏꯕ ꯏꯃꯥ ꯈꯪꯗꯕ ꯅꯠꯇꯦ ꯐꯔꯦ ꯃꯄꯨ ꯃꯥꯅ ꯇꯝꯕ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯆꯔꯅꯤ ꯐꯔꯦ ꯐꯔꯦ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯣ ꯏꯃꯥꯁꯨ ꯁꯤꯡꯁꯤ ꯃꯅꯤꯡꯒꯤ ꯌꯦꯅꯈꯥꯗ ꯑꯃꯨꯛꯇ ꯊꯥꯡꯖꯤꯜꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ ꯑꯗꯨꯗꯤ ꯔꯥꯁꯤ ꯁꯤꯡ ꯑꯗꯨ ꯃꯅꯤꯡꯗ ꯍꯣꯟꯖꯤꯟꯕ ꯍꯧꯕ ꯇꯥꯟꯖꯥꯅꯤ ꯆꯥꯏꯕꯤ ꯏꯕꯦꯂꯩ ꯃꯈꯣꯏꯅꯤ ꯔꯥꯁꯤꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯀꯧꯔꯛꯏ ꯏꯕꯦꯂꯩꯅ ꯔꯥꯁꯤꯌꯥ ꯔꯥꯁꯤ ꯂꯩꯕ꯭ꯔꯣ ꯂꯩꯔꯗꯤ ꯃꯄꯥꯟꯗ ꯊꯨꯅ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯔꯥꯁꯤꯌꯥ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯛꯂꯤꯕꯁꯤꯕꯣ ꯑꯣ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯂꯥꯛꯑꯦ ꯑꯦ ꯏꯆꯦ ꯑꯣꯏꯔꯦ ꯀꯔꯤ ꯂꯩꯔꯕꯒꯤ ꯏꯆꯦ ꯑꯩꯗ ꯂꯥꯛꯄꯤꯕꯕꯣ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ ꯆꯥꯏꯕꯤꯅ ꯍꯩ ꯅꯪ ꯑꯣꯏꯔꯦꯀꯣ ꯔꯥꯁꯤ ꯍꯥꯏꯔꯤꯁꯦ ꯁꯛꯇꯥ ꯑꯁꯤꯅꯕꯨ ꯐꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯒꯤ ꯅꯆꯥꯔ ꯏꯔꯤꯛ ꯍꯥꯏꯔꯤꯁꯦ ꯅꯆꯥ ꯀꯧꯊꯣꯔꯛꯎ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯑꯩꯈꯣꯏꯅꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯃꯤꯅꯤ ꯅꯣꯏꯒꯨꯝꯕ ꯑꯔꯦꯝꯕ ꯃꯤꯒ ꯅꯠꯇꯦ ꯁꯣꯝꯒꯤ ꯏꯆꯦꯒꯤ ꯋꯥꯗꯣ ꯈꯔ ꯂꯥꯟꯃꯜꯂꯤ ꯑꯩꯒꯤ ꯏꯆꯥꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯝꯂꯕꯒꯦ ꯏꯆꯦꯅ ꯑꯗꯨꯛ ꯀꯟꯊꯤ ꯊꯣꯛꯃꯈꯩ ꯁꯥꯎꯕꯤꯔꯤꯕꯁꯤꯕꯣ ꯃꯔꯝꯁꯨ ꯑꯝꯇ ꯈꯪꯗꯅ ꯃꯔꯝꯗꯣ ꯃꯃꯥ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯈꯣ ꯏꯕꯦꯂꯩꯅ ꯍꯩ ꯔꯥꯁꯤꯌꯥ ꯃꯔꯝꯗꯣ ꯏꯆꯦ ꯍꯥꯏꯒꯦ ꯏꯕꯦꯝꯃ ꯅꯈꯣꯏꯅ ꯃꯥ ꯅꯆꯥꯗꯤ ꯌꯥꯝ ꯉꯝꯃꯤꯅ ꯍꯥ ꯅꯆꯥ ꯄꯤꯇꯠ ꯄꯥꯗꯠꯄꯤꯁꯦ ꯃꯁꯤ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯀꯣꯏꯊꯥ ꯊꯥꯗꯣꯛꯂꯒ ꯅꯨꯄꯥ ꯅꯍꯥ ꯁꯦꯜ ꯄꯥꯏꯕ ꯐꯥꯍꯜꯂꯤꯕꯣꯏꯔꯦ ꯑꯣꯟꯊꯣꯛꯅ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯌꯦꯡꯉꯨ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯁꯦ ꯅꯈꯣꯏꯅ ꯂꯥꯡ ꯊꯥꯛꯂꯒ ꯐꯥꯗꯨꯒꯤ ꯇꯧꯔꯤꯕ ꯂꯝꯖꯤꯡ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯃꯥꯅꯤ ꯈꯪꯂꯦꯗꯅ ꯅꯆꯥꯅꯨꯄꯤꯗꯣ ꯐꯥꯖꯤꯜꯂꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯅꯦ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯣꯏꯅꯗꯨꯅ ꯂꯩꯔꯕ ꯅꯨꯄꯥꯅꯤ ꯑꯗꯨꯒꯅꯦ ꯃꯔꯛ ꯑꯁꯤꯗ ꯅꯆꯥ ꯇꯧꯕ ꯉꯝꯕꯤꯗꯨꯅꯅꯦ ꯃꯔꯝ ꯑꯣꯏꯔꯒ ꯂꯨꯍꯣꯡꯕ ꯀꯥꯏꯅꯕ ꯁꯤꯜꯂꯤ ꯍꯥꯏꯕꯁꯦ ꯅꯪꯗ ꯏꯟꯁꯤꯟꯗꯨꯅ ꯇꯧꯍꯜꯂꯤꯕ꯭ꯔꯥ ꯍꯥ ꯇꯧꯍꯜꯂꯤꯕ꯭ꯔꯥꯕ ꯀꯔꯤꯅꯣ ꯏꯆꯦꯒꯤ ꯋꯥꯁꯤꯕ ꯑꯩꯈꯣꯏꯕꯨ ꯂꯩꯇꯦ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯍꯟꯊꯅꯁꯨ ꯎꯕꯤꯒꯅꯨ ꯏꯆꯥꯅ ꯏꯔꯥꯡ ꯇꯧꯔꯨꯕ ꯅꯠꯇꯦ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯏꯆꯥꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯆꯕꯅꯤ ꯑꯁꯨꯝ ꯑꯔꯥꯜ ꯌꯦꯡꯗꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯇꯧꯕꯗꯤ ꯏꯆꯥꯒꯤꯗꯃꯛ ꯃꯃꯥ ꯑꯩꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯅꯨ ꯌꯥꯔꯦ ꯌꯧꯕꯤꯔꯨ ꯑꯗꯣꯝꯒꯤ ꯏꯆꯥꯗꯨꯗ ꯍꯥꯟꯅ ꯉꯥꯡꯕꯤꯌꯨ ꯍꯪꯕꯤꯌꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅꯅꯦ ꯍꯥꯟꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕ ꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯄꯤꯌꯨ ꯍꯧꯖꯤꯛꯀꯤꯗꯤ ꯌꯧꯕꯤꯔꯨ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯖꯩ ꯏꯆꯥꯒꯤ ꯏꯖꯠ ꯃꯌꯦꯡ ꯇꯥꯈꯤꯅꯤ ꯀꯔꯤ ꯆꯤꯟꯊꯤꯕꯤ ꯐꯤꯃꯜ ꯁꯦꯠꯄꯤ ꯅꯪꯒꯨꯝꯕꯅ ꯑꯗꯨꯝꯅ ꯉꯥꯡꯕ ꯌꯥꯕ ꯃꯤꯔ ꯑꯩꯈꯣꯏꯁꯦ ꯅꯆꯥ ꯂꯝꯀꯦꯠꯄꯤꯁꯤꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯍꯥꯏꯗꯨꯅꯤꯅꯦ ꯍꯥ ꯂꯩꯔꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩ ꯍꯦ ꯅꯈꯣꯏꯒꯨꯝꯕꯁꯤꯗꯤ ꯑꯩꯒꯤ ꯃꯤꯅꯥꯏ ꯐꯥꯎꯕ ꯑꯣꯏꯅꯤꯡꯗꯦꯅꯦ ꯑꯩꯒꯤ ꯑꯃꯥꯡꯕ ꯐꯥꯎꯕ ꯁꯦꯡꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤ ꯅꯆꯥꯅꯨꯄꯤꯗꯣ ꯐꯥꯖꯤꯜ ꯂꯨꯈꯥꯛꯀꯨꯝꯗ ꯄꯨꯊꯔꯕꯤ ꯅꯈꯣꯏꯒꯨꯝꯕꯤ ꯂꯥꯏꯔꯕꯤ ꯅꯈꯣꯏꯅꯁꯨ ꯀꯣꯅꯨꯡꯒꯨꯝꯂꯕ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯃꯪꯖꯕꯁꯨ ꯁꯥꯏꯅꯦ ꯅꯆꯥꯗꯣ ꯑꯩꯈꯣꯏꯗ ꯃꯥꯒꯤ ꯆꯟꯅꯐꯝ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ ꯉꯁꯤ ꯍꯥꯏꯔꯝꯂꯤꯕꯁꯤꯅ ꯑꯔꯣꯏꯕꯅꯤ ꯃꯁꯤꯗ ꯑꯅꯝ ꯀꯜꯂꯕꯗꯤ ꯅꯆꯥꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯕ ꯇꯥꯕꯅꯤ ꯏꯕꯦꯂꯩ ꯂꯥꯎ ꯆꯠꯂꯁꯤ ꯃꯈꯣꯏꯒꯅꯦ ꯑꯣꯟꯁꯤꯟꯅꯕꯗ ꯂꯦꯝꯗꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝ ꯁꯥꯎꯅ ꯏꯜꯂꯤꯕ ꯐꯤꯗꯨ ꯀꯟꯗꯨꯅ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯔꯥꯁꯤ ꯄꯦꯟꯗꯕꯅ ꯀꯞꯂꯦ ꯏꯔꯤꯛ ꯃꯍꯥꯛꯁꯨ ꯊꯣꯡ ꯃꯔꯨꯝꯗ ꯂꯩꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯍꯧꯔꯦ ꯏꯔꯤꯛ ꯃꯃꯥꯅ ꯍꯦꯛ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯈꯥꯡꯕ ꯉꯝꯗ ꯀꯛꯂꯦ ꯄꯦꯟꯗꯕꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯂꯦ ꯑꯣ ꯑꯩꯒꯤ ꯃꯔꯝꯅ
이마부 미는 티넷에 당갈라봐 아이씨 바타바 마자리 이보 나가 이보 와라고 가노고 ay nang bupunsisi magitadok laban nang nungay na paan mo ay biyo. Irik mamagi nagtalag to na mamagi kong kondo na hizeri. Ima na jalan jari ay ima na pam na matama mata matung taw jari roy. Natsama mong tangang biyo ay na maramoy na ka ima mo may mangga ikay pirong kumali. Natsaw siya karitaw zuhay pa no. Natsama sigro ay para ima. Imagi bema adum na hay kano isa lati. Asi hayraga mama masa anidu pinakaminadun layri. Jaybi mahak masabu temli luhong bayagadabani hayduna. Lamsing mahak na yabakaw bumarikri. Mahak luhong mangamloy maki kangnazabi layzay hayduna. Mama masa anidu katnaduna marik tawnari. Ima nasabu hansin hayin bigan. Ay ima na hinaribin nupido. Pamde ay luhong mangamloy. Ay sunahak na pamliba nupi masado sukpam-pamde haribasini. Mabu saibi ay imaw ay nalawsin ba sukangam. Aduwada kangte. Imabu niya magi mangda chopan mayari ko. Malim na kay na ima. Tasaw na nupi do pamde hay siya tadro. Ima na asawram siyang pamisibu karigino ha. Taso ay di tasaw kang nasabi ay ko'y namado. Horenekta sinsilaw siya layri. Masiga gangsi. Hey, mahapapigi masa nang dahat lagi layrap ko. Nang hayrang lingay na yurang na dana. Asiyaraga malimbu jaypay doon na tanagri. Lamsing mahak, irik po una balakli, ado ba irik sugtok-tok lakidri. Angang nupi masama toglak doon na hayray. Eko'y jedo, toglaroy, ado na nayumdalo hayray, eko'y siya na. Ibima, nako'y siya na sorry ba si nakmaram kang bra. Ay kagi, eko'y mahon na sana ba da ay natahaw ba ni. Isi irik hoy da, ahal nupi ni laga, isi ki imapok da, yam ti na jayrami hay. Ado ki mali ay nasungkan ba da, ado ay salagi. Asi hayram laga ado magsangkri. O, papamasida, nako'y laklam laba. Irik, nakaksuwakal o labra. Ay bu, ado kla na urab ako. Ay nupani, nang bu, ay nasukod na ay hiyam na pugan eh. Lamsing yam sauna mayim da lakli, mamabu sauna kauray. Kay daw rea, nang na lak-lak na kauri ba siya? Ha? Ima na to, bidi ba si Bukarini? Ha? Migi mayu madu sa laga karigi, migi masado ngang luri ba to? Asumaran tido na, ima taram li ba si Bukarini? Ha? Maram pumakang ning labadi, nasay ko na hangpam tokto. Hay biyo, ima. Nasagi pa kumsi bibiyo. Hay, taning di ko, wa makatagan no hay ba sini. Isa di, kari sulay tabi no pido gi misang-sang li ba niya? Ha? Ay nakayanak hay ba sini? Ay nupido sukpam-pam de hari basini ko. Haying luhong magi matamlip na ba nang pabong salan nahagyan taw hari basini. Ay naisabada ima na mayadra ba nina gasima ay nairik po yung mas tipurak lagani. Asiyaram laga yam saw na salkri. Asaw ba? Hay ngay ko minang bo ibong ha kamay tong ito rin basini. Ay hita sininglit ako tong napat kidreda madugi mamamasato. Isa siya semzing krabar kang din niya. Asumat oram ba isa natin? Ay hingi matam ni lamsing yumda lagdre jaybi sintataw doon tumin pamni. Tumal na. Ay, mama, lao, imong disan na si. Matam siyam tingkri. Ay na hydro, masagi pong ningkang na tabagtaw gano hay ba to? Naksulali, karigi, migi masani wala to ngang luri ba to? Nakwakal ten maliko, hausiti kari tok ay. Nasanat sinzaba ni. Nasama kinakong da sinzang niyan sinzaba hay ba to nang tadong tok leda na. Yare, amta tazaning jay, kari to inangali no kangti. Asiyayram laga sauna sangkri. Taurusi yung ni, musiki no pisya. Karama matamda gyan tarakini. Tomal ay gilay bagsi, apabudi na treda ko. Ayuki matam ni, lamsing na, irik pusil aglay hay na, laygay gimi mayam ama yung malak na rin. Jaybi, sawki ba na, manapay biyadri. Asam na ahal masanya na rin na irik po, lamsing na luhong ling. Makoy animag, yumbal punsida kong tangjing kri. Mama saybi na irikin makut tsari hay na masamaw anibu tonga na pizza kri. Lamsing su kay su hayro jay mahak imong pubang ngam na bahay na apang-apang mo tabag suba sa rin. Tomal, masamaw ki mataw yung ba mahak ngam jay adubo. Mahak inupibo kiba na wahaya mahay sa badi ngam jay. Maliam su, manamagi manakta yam na laysa ningi adubo
ꯃꯃꯥꯅ ꯌꯥꯗꯕꯅ ꯃꯍꯥꯛꯁꯨ ꯆꯪꯗ꯭ꯔꯦ꯫ ꯁꯣꯝꯗ ꯂꯝꯖꯤꯡꯅ ꯊꯕꯛ ꯁꯨꯕꯗꯨ ꯁꯦꯜꯗꯤ ꯐꯪꯗꯕꯅ ꯆꯔꯥ ꯇꯣꯏꯅ ꯍꯦꯜꯂꯝꯃꯤ꯫ ꯏꯔꯤꯛ, ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯥ? ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯑꯩ ꯁꯦꯜ ꯄꯨꯔꯛꯅꯕ ꯇꯧꯔꯒꯦ꯫ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯉꯝꯗ꯭ꯔꯦ꯫ ꯃꯇꯤꯛ ꯆꯥꯗꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯦ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯑꯗꯨꯝꯅ ꯀꯔꯤꯒꯤ ꯍꯥꯏꯕꯤꯔꯤꯕꯅꯣ? ꯑꯩ ꯋꯥꯗꯦ, ꯃꯁꯤꯕꯨ ꯑꯋꯥꯕ ꯀꯧꯕ꯭ꯔꯣ? ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯖꯕ ꯐꯪꯂꯤꯕꯁꯦ, ꯃꯁꯤꯅ ꯑꯩꯒꯤꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯄꯦꯟꯖꯕ ꯍꯥꯏꯕꯗꯣ ꯂꯩꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯋꯥꯗꯨꯅꯇ ꯂꯩꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯆꯧꯁꯨ ꯑꯋꯥꯕꯗꯣ ꯑꯣꯏꯍꯜꯂꯦ꯫ ꯑꯩꯕꯨꯁꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯅꯤ ꯍꯥꯏꯕꯒꯦ? ꯃꯥꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯈꯤꯅꯤ꯫ ꯐꯔꯦ, ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ꯫ ꯃꯥꯂꯦꯝ, ꯃꯃꯥꯅ ꯇꯨꯝꯈꯤꯕꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯉꯁꯥꯏ ꯃꯥꯅ ꯂꯣꯟꯅ ꯊꯝꯈꯤꯕ ꯆꯥꯛ ꯄꯨꯈꯝ ꯑꯗꯨ ꯉꯥ ꯊꯣꯡꯕꯗꯨꯒ ꯄꯨꯔꯒ ꯇꯨꯃꯤꯟꯅ ꯃꯕꯨꯡ ꯃꯅꯝꯃꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯤ꯫ ꯇꯨꯡꯃꯥꯡ ꯌꯦꯡꯗꯨꯅ ꯃꯥꯂꯦꯝ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯧꯔꯛꯏ꯫ ꯇꯥꯆꯧ, ꯏꯅꯝꯃ, ꯇꯥꯕ꯭ꯔꯣ? ꯑꯩꯅꯦ ꯃꯥꯂꯦꯝꯅꯤ꯫ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯗꯣꯛꯎ꯫ ꯇꯥꯕ꯭ꯔꯣ ꯏꯅꯝꯃ? ꯏꯕꯦꯝꯃ, ꯀꯩꯗꯧꯔꯦ? ꯏꯃꯥ ꯎꯍꯧꯗ꯭ꯔꯣ ꯅꯪ ꯁꯤꯗ ꯂꯥꯛꯂꯤꯕꯁꯦ? ꯎꯍꯧꯗꯦ, ꯂꯣꯟꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯃꯥꯗꯣ ꯇꯨꯝꯍꯧꯔꯤ꯫ ꯁꯤ ꯏꯅꯝꯃꯒꯤ ꯆꯥꯛꯅꯤ, ꯁꯤ ꯆꯥꯔꯣ꯫ ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯏꯃꯥ ꯍꯧꯒꯠꯂꯝꯂꯕꯗꯤ ꯑꯩ ꯑꯃꯨꯛ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤꯕ꯫ ꯏꯅꯝꯃ, ꯑꯩ ꯆꯠꯂꯦ꯫ ꯏꯔꯤꯛ ꯋꯥꯌꯦꯝ ꯇꯥꯏꯕ ꯅꯪꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯂꯝꯖꯤꯡꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯏꯔꯤꯛꯅ ꯄꯥꯏꯔꯤꯕ ꯆꯥꯛ ꯑꯗꯨ ꯌꯦꯡꯂꯒ ꯇꯨꯃꯤꯟ ꯂꯩꯔꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯆꯥꯏꯕꯤ ꯃꯃꯧ ꯅꯨꯄꯤ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤ꯫ ꯅꯨꯡꯉꯥꯏꯔꯦꯗ ꯀꯨꯝꯍꯩꯁꯦ꯫ ꯑꯩꯅ ꯍꯥꯏꯕ ꯏꯂꯝꯂꯕꯗꯤ ꯃꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ? ꯐꯤꯃꯟ ꯁꯦꯠꯄꯤꯁꯤꯅ ꯃꯔꯣꯏꯔꯦ ꯍꯥꯏꯗꯅ ꯁꯤꯈꯥꯡ ꯈꯥꯡꯂꯕꯅꯤꯅ ꯋꯥꯖꯕ ꯇꯥꯕꯅꯤ꯫ ꯃꯥꯂꯦꯝꯅ, ꯏꯃꯥ, ꯅꯪꯁꯦ ꯃꯤ ꯈꯟꯕ ꯌꯥꯝ ꯄꯥꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯏꯅꯝ ꯑꯁꯤꯅ ꯇꯥꯔꯒ ꯀꯔꯤ ꯈꯟꯈꯤꯅꯤ? ꯋꯥꯀꯥꯏꯅꯤꯀꯣ, ꯌꯥꯝ ꯇꯥꯅꯤꯡꯗꯦ꯫ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯕꯤꯔꯣ꯫ ꯍꯦ, ꯑꯩ ꯄꯁꯥꯕꯤ, ꯏꯅꯦꯝꯕꯣꯛ, ꯅꯪꯅ ꯀꯔꯤ ꯈꯪꯒꯦ? ꯍꯥ? ꯇꯨꯃꯤꯟ ꯂꯩꯌꯨ, ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯔꯛꯀꯅꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ? ꯋꯥꯖꯒꯦ ꯅꯔꯥ ꯈꯨꯔꯨꯝꯖꯕ ꯅꯠꯇ꯭ꯔꯣ ꯅꯕꯨꯡ ꯑꯄꯪꯁꯦ? ꯀꯥꯟꯅꯗꯦ, ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯉꯔꯥꯡꯒꯤ ꯉꯥꯔꯦꯜ ꯑꯗꯨꯒ꯫ ꯃꯇꯝ ꯃꯥꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯆꯥꯏꯕꯤꯅ ꯃꯥꯂꯦꯝꯕꯨ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯈ꯭ꯔꯦ꯫ ꯇꯣꯃꯥꯡꯅ, ꯃꯃꯥ, ꯅꯪꯕꯨ ꯅꯆꯥꯒ ꯅꯃꯧꯒꯁꯦ ꯀꯧꯁꯤꯟꯕꯤꯔꯁꯤꯗ꯫ ꯑꯩꯈꯣꯏꯅꯤꯅ ꯀꯟꯗꯨꯅ ꯀꯌꯥꯝ ꯀꯨꯏ ꯂꯩꯈꯤꯅꯤ? ꯅꯍꯥꯛ ꯇꯨꯡꯒꯤꯁꯨ ꯈꯔ ꯈꯜꯂꯨꯅꯦ꯫ ꯅꯪꯕꯨ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤꯕꯨ ꯃꯣꯏ ꯑꯅꯤ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤꯒꯦ? ꯑꯩꯅꯦ ꯅꯨꯄꯤꯁꯤ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯅꯤꯡꯕ ꯄꯨꯝꯕ ꯀꯥꯏꯍꯟꯈꯤꯕꯅꯤ꯫ ꯑꯩꯅꯦ ꯁꯤꯔꯁꯨ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯐꯔꯦ, ꯑꯗꯨꯕꯨ ꯅꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅꯗꯤ ꯈꯜꯂꯨ ꯀꯣ꯫ ꯏꯃꯧꯁꯦ ꯌꯥꯝꯅ ꯏꯪ ꯇꯞꯅ ꯎꯏ꯫ ꯅꯪ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯅꯤꯀꯣ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯃꯈꯥ ꯇꯥꯕꯤꯔꯛꯂꯅꯨ, ꯇꯥꯖꯅꯤꯡꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯧ ꯂꯥꯡꯗꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯡꯂꯣꯝꯗ ꯆꯠꯅꯕ ꯍꯥꯏꯗꯅ ꯊꯣꯔꯛꯄꯗ ꯈꯪꯍꯧꯗ ꯅꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯍꯣꯏ ꯃꯥ, ꯁꯤꯔꯦ꯫ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯍꯣꯏ ꯃꯥ, ꯂꯦꯡꯕ ꯌꯥꯗ꯭ꯔꯦ ꯃꯤꯌꯥ ꯍꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯃꯃꯥꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯂꯝꯖꯤꯡ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯃꯥꯕꯨ ꯃꯃꯥꯒꯤ ꯀꯥ ꯇꯝꯅ ꯊꯥꯡꯖꯤꯟꯈ꯭ꯔꯦ꯫ ꯃꯆꯥꯒ ꯃꯃꯧꯒꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯖꯩ꯫ ꯏꯔꯤꯛ, ꯃꯃꯥ ꯆꯥꯏꯕꯤꯅ ꯅꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯅꯪꯅꯕ ꯍꯣꯠꯅꯖꯩ꯫ ꯇꯣꯃꯥꯜ, ꯃꯃꯧꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯤꯅꯨꯡꯁꯤꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯆꯥꯏꯕꯤ, ꯃꯃꯧ ꯑꯁꯤꯕꯨ ꯃꯍꯥꯛ ꯃꯤꯅꯨꯡꯁꯤ ꯐꯥꯎꯔꯛꯂꯤ꯫ ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯌꯥꯎꯈꯤꯗ꯭ꯔꯕ ꯃꯤꯅꯣ? ꯑꯁꯨꯛ ꯐꯕꯤ ꯏꯪ ꯇꯞꯆꯕꯤ ꯏꯃꯧ ꯑꯁꯤꯕꯨ ꯑꯩꯅ ꯀꯌꯥꯗ ꯂꯥꯟꯅ ꯎꯕꯤꯈꯤꯕ? ꯑꯩ ꯈꯜꯂꯨꯔꯒ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯃꯥ, ꯁꯤꯁꯦ ꯆꯥꯛꯁꯤ ꯈꯔ ꯆꯥꯅꯕ ꯇꯧꯁꯤ꯫ ꯇꯞꯅ ꯍꯧꯒꯠꯂꯨ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯏꯃꯧꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯀꯧꯕꯤꯔꯛꯎꯕ꯫ ꯑꯩ ꯏꯃꯧꯅ ꯏꯟꯕ ꯆꯥꯛ ꯆꯥꯅꯤꯡꯉꯤ꯫ ꯑꯩ ꯏꯃꯧꯕꯨꯅꯦ ꯑꯃꯨꯛ ꯍꯟꯅ ꯃꯤꯔꯥꯏꯔꯔꯣꯏ꯫ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯍꯥ, ꯃꯃꯥ, ꯅꯪꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩ ꯏꯃꯧꯕꯨ ꯑꯃꯨꯛꯇ ꯀꯧꯔꯨꯈꯤꯒꯦꯀꯣ꯫ ꯇꯣꯃꯥꯜ ꯃꯃꯧ ꯀꯧꯕ ꯆꯠꯈ꯭ꯔꯦ꯫ ꯏꯔꯤꯛ ꯃꯃꯥ ꯆꯥꯏꯕꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯕ ꯉꯝꯗ ꯃꯃꯥꯏꯗꯨ ꯂꯨꯛꯊꯗꯨꯅ ꯂꯩꯔꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯅꯥꯛꯇ꯫ ꯏꯃꯥꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ? ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯈꯨꯠꯅ ꯏꯟꯕ ꯆꯥꯛ ꯆꯥꯒꯦ꯫ ꯏꯃꯥꯗ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯏꯜꯂꯨ ꯂꯥꯎ꯫ ꯏꯃꯥ, ꯑꯄꯪꯕꯤ ꯅꯃꯧꯅ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯄꯪꯕꯤꯅꯤ ꯈꯟꯗꯨꯅ ꯏꯃꯥꯅ ꯉꯥꯛꯄꯤꯌꯨ꯫ ꯂꯥꯟꯗꯦ, ꯏꯃꯧ ꯂꯥꯟꯗꯦꯌꯦ, ꯂꯥꯜꯂꯤꯕꯗꯤ ꯏꯃꯥꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯧꯕꯨ ꯅꯨꯡꯁꯤꯅ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯂꯤ꯫ ꯃꯃꯥꯅ ꯏꯔꯤꯛꯄꯨ ꯅꯨꯡꯁꯤꯅ ꯇꯧꯕ ꯎꯕꯗ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯦ ꯇꯥꯅ ꯀꯥꯏꯔꯨꯔꯕ ꯌꯨꯝꯕꯥꯜ ꯑꯁꯤꯕꯨ ꯏꯔꯤꯛꯅ ꯃꯔꯥ ꯆꯦꯠꯂꯕ ꯌꯨꯝꯕꯥꯜ ꯑꯃ ꯑꯣꯏꯅ ꯄꯥꯟꯈ꯭ꯔꯦ꯫
ꯆꯥꯏꯕꯤꯅ ꯕꯦꯝꯃ ꯉꯥꯁꯤ ꯑꯝꯇ ꯂꯧꯁꯤꯜꯂꯨ ꯂꯥꯎꯅꯦ ꯇꯥꯕ꯭ꯔꯥ ꯏꯕꯦꯝꯃ ꯏꯃꯥꯒꯤ ꯉꯥꯁꯤꯗꯤ ꯌꯥꯝ ꯆꯥꯎꯏꯗ ꯍꯥꯎꯅ ꯍꯦꯛ ꯊꯣꯡꯉꯨ ꯏꯆꯥꯁꯤꯗꯤ ꯑꯗꯨ ꯏꯕꯦꯝꯃ ꯅꯪ ꯏꯃꯥꯕꯨ ꯈꯣꯏꯈꯥ ꯂꯥꯅꯤꯡꯈꯥ ꯊꯥꯒꯅꯨꯀꯣ ꯏꯃꯥ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯑꯗꯨꯝꯅ ꯇꯥꯛꯄꯤꯒꯅꯨ ꯏꯃꯥꯕꯨ ꯑꯩꯅ ꯑꯩꯒꯤ ꯍꯦꯛ ꯑꯄꯣꯛꯄꯤ ꯏꯃꯥꯒꯨꯝꯅ ꯅꯨꯡꯁꯤꯌꯦ ꯑꯩꯕꯨꯁꯨ ꯏꯃꯥꯅ ꯅꯆꯥꯃꯒꯨꯝ ꯈꯟꯕꯤꯌꯨꯀꯣ ꯏꯃꯥ ꯄꯦꯜꯂꯦ ꯏꯃꯥ ꯄꯦꯜꯂꯦ ꯏꯆꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯏꯆꯥꯒꯨꯝꯅ ꯄꯨꯛꯆꯦꯜ ꯇꯞꯄꯤꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯂꯣꯏ ꯏꯃꯥꯇꯅ ꯏꯆꯥ ꯃꯤꯆꯥ ꯈꯥꯏꯗꯨꯅꯅꯦ ꯌꯣꯡꯂꯩ ꯃꯦꯂꯩ ꯅꯥꯏꯔꯨꯕꯅꯤ ꯑꯩ ꯑꯃꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯏꯁꯥꯒꯤꯗ ꯈꯟꯕ ꯃꯤꯁꯦ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯝꯂꯣꯏ ꯉꯁꯤꯗꯤ ꯏꯃꯥ ꯅꯪꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯦ ꯏꯃꯥ ꯑꯃꯨꯛ ꯍꯟꯅꯅꯦ ꯑꯁꯥ ꯃꯤꯔꯥꯏ ꯅꯥꯏꯈ꯭ꯔꯔꯣꯏꯀꯣ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯇꯣꯟꯗꯥꯡ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡ ꯃꯁꯛ ꯃꯇꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯁꯛ ꯈꯪꯅꯔꯝꯃꯤ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯂꯦꯞꯇꯨꯅ ꯇꯣꯟꯗꯥꯡꯒꯤ ꯐꯖꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯃꯁꯛ ꯃꯇꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯕꯁꯨ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯑꯇꯩꯒꯨꯝꯅ ꯑꯀꯦ ꯑꯃꯧ ꯇꯧꯔꯝꯗꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯊꯣꯠꯅꯧꯕ ꯍꯥꯏꯕ ꯑꯗꯨ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯒꯤ ꯃꯐꯝꯗ ꯂꯩꯔꯝꯗꯦ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯗꯕ ꯇꯥꯊꯤꯕ ꯑꯁꯤ ꯅꯨꯄꯥꯅꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯠꯇ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯍꯜꯂꯝꯗꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄ ꯅꯨꯄꯥꯗꯨꯗꯤ ꯇꯣꯟꯗꯥꯡꯅ ꯇꯝꯊꯤꯅ ꯑꯗꯨꯃꯛ ꯐꯨꯗꯠꯂꯝꯃꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯇꯣꯟꯗꯥꯡꯕꯨ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯇꯣꯟꯗꯥꯡꯅ ꯐꯨꯕꯗꯒꯤ ꯁꯥꯊꯤꯅ ꯁꯣꯛꯄ ꯌꯥꯎꯈ꯭ꯔꯦ ꯈꯨꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯨꯗꯕ ꯅꯨꯄꯥ ꯑꯁꯤ ꯄꯥꯛꯅ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯁꯨ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯥꯁꯤꯡꯅ ꯇꯣꯟꯗꯥꯡꯒꯤ ꯃꯆꯤꯡ ꯈꯪꯕꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯕ ꯀꯤꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ ꯈꯨꯜ ꯑꯗꯨꯒꯤ ꯄꯥꯈꯪ ꯃꯣꯏ ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯇꯣꯟꯗꯥꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤ ꯄꯥꯈꯪꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯦꯝꯕ ꯀꯧꯕ ꯄꯥꯈꯪ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞꯁꯤꯡ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯇꯣꯟꯗꯥꯡꯕꯨ ꯑꯗꯨꯛ ꯀꯤꯔꯤꯕꯗꯨꯕꯣ ꯑꯗꯨꯛ ꯃꯁꯛ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤꯗꯨꯕꯨ ꯅꯣꯏ ꯃꯌꯥꯝꯅ ꯀꯤꯔꯤꯕ ꯑꯁꯤꯅꯤ ꯑꯩꯅ ꯉꯛꯂꯤꯕꯁꯦ ꯑꯃꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯃꯔꯨꯞ ꯂꯦꯝꯕ ꯅꯪꯗꯤ ꯇꯣꯟꯗꯥꯡꯒꯤ ꯀꯤꯟꯒꯤ ꯃꯍꯥꯎꯗꯣ ꯆꯥꯗ꯭ꯔꯤꯕꯅꯤꯅ ꯀꯌꯥꯝ ꯅꯥꯒꯦ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯤ ꯑꯗꯨꯅꯅꯤ ꯅꯪꯅ ꯇꯣꯟꯗꯥꯡ ꯀꯤꯗ꯭ꯔꯤꯕꯗꯣ ꯑꯩꯈꯣꯏꯗꯤ ꯃꯥꯒꯤ ꯀꯤꯟꯗꯣ ꯃꯁꯤꯡ ꯈꯪꯗꯅ ꯆꯥꯔꯕꯅꯤꯅ ꯈꯪꯂꯦ ꯕꯣꯌꯥꯏꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯑꯃꯣ ꯅꯪꯅ ꯇꯣꯟꯗꯥꯡꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗ ꯅꯃꯥꯏꯗ ꯀꯤꯟꯅ ꯊꯤꯜꯂꯛꯄꯒꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯆꯥꯛ ꯁꯥꯏꯕ ꯌꯥꯗꯗꯅ ꯇꯧꯈꯤꯕꯗꯣ ꯕꯣꯌꯥꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯗꯨ ꯏꯀꯥꯏꯔꯝꯃꯤ ꯑꯃꯨꯅ ꯕꯣꯌꯥꯏꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯕꯣꯌꯥꯏ ꯑꯩꯕꯨꯗꯤ ꯆꯥꯛ ꯁꯥꯏꯕ ꯌꯥꯗꯕ ꯈꯛꯅꯤ ꯃꯔꯨꯞꯇꯤ ꯅꯨꯃꯤꯠ ꯀꯌꯥꯅꯣ ꯍꯧꯒꯠꯄ ꯉꯝꯗꯅ ꯐꯝꯁꯤꯟꯅꯗꯨꯅ ꯂꯩꯈꯤꯕꯗꯣ ꯑꯃꯨꯒ ꯕꯣꯌꯥꯏꯒ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯔꯒ ꯂꯦꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯈꯨꯠ ꯑꯃꯣꯟꯕꯗꯨꯅ ꯊꯤꯟꯕꯕꯨ ꯀꯌꯥꯝ ꯅꯥꯅꯤ ꯍꯥꯏꯒꯦ ꯅꯣꯏꯁꯨ ꯄꯥꯡꯃꯟꯗꯕ ꯍꯥꯏꯗꯨꯅꯤ ꯅꯣꯏ ꯃꯌꯥꯝꯅ ꯀꯤꯅꯔꯤꯕ ꯇꯣꯟꯗꯥꯡꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯀꯣꯏꯒꯦ ꯌꯦꯡꯉꯨ ꯂꯦꯝꯕꯅ ꯇꯣꯟꯗꯥꯡ ꯀꯣꯏꯒꯦ ꯍꯥꯏꯕ ꯑꯗꯨꯗ ꯑꯃꯨꯅ ꯕꯣꯌꯥꯏꯒꯤ ꯅꯥꯀꯣꯡꯗ ꯇꯨꯃꯤꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕꯣꯌꯥꯏ ꯃꯔꯨꯞ ꯂꯦꯝꯕꯁꯦ ꯇꯣꯟꯗꯥꯡ ꯀꯣꯏꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯃꯆꯤꯜ ꯑꯁꯦ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯣꯝꯃꯒ ꯐꯝꯁꯤꯟꯅꯒꯦꯅ ꯍꯧꯔꯤ ꯑꯃꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯕꯣꯌꯥꯏꯒ ꯑꯃꯨꯒ ꯑꯅꯤꯗꯨ ꯅꯣꯛꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯅꯣꯛꯄ ꯑꯗꯨꯗ ꯂꯦꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯃꯔꯨꯞ ꯕꯣꯌꯥꯏ ꯃꯔꯨꯞ ꯑꯃꯣ ꯅꯣꯏ ꯑꯅꯤꯅ ꯂꯣꯟꯅ ꯆꯤꯔꯣꯜꯒ ꯇꯧꯔꯒ ꯅꯣꯛꯂꯤꯕꯗꯨꯅ ꯕꯣꯌꯥꯏꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯃꯔꯨꯞ ꯂꯦꯝꯕ ꯑꯃꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥ ꯑꯃ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯣꯛꯄꯅꯤ ꯂꯦꯝꯕꯅ ꯑꯃꯨꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯃꯔꯨꯞ ꯑꯃꯣ ꯅꯪꯅ ꯃꯔꯨꯞ ꯕꯣꯌꯥꯏꯗ ꯀꯔꯤꯃꯨꯛ ꯍꯥꯏꯔꯤꯕꯅꯣ ꯑꯃꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯃꯔꯨꯞ ꯂꯦꯝꯕ ꯈꯨꯜ ꯑꯁꯤꯗ ꯇꯣꯟꯗꯥꯡꯕꯨ ꯀꯣꯏꯅꯤ ꯍꯥꯏꯕ ꯉꯝꯕ ꯊꯧꯅꯥ ꯐꯕ ꯅꯨꯄꯥꯁꯦ ꯃꯔꯨꯞ ꯂꯦꯝꯕ ꯈꯛꯇꯅꯤ ꯍꯥꯏꯕꯅꯤꯗ ꯂꯦꯝꯕꯗꯨ ꯑꯃꯨꯅ ꯊꯧꯅꯥ ꯐꯕ ꯅꯨꯄꯥꯅꯦ ꯍꯥꯏꯕ ꯑꯗꯨꯗ ꯍꯔꯥꯎꯖꯩ ꯂꯦꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯔꯨꯞ ꯑꯃꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯃꯤ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯕꯅꯤ ꯇꯟꯖꯥꯗꯨꯗ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯁꯨ ꯈꯨꯜꯒꯤ ꯀꯩꯊꯦꯜꯗꯒꯤ ꯍꯩꯔꯥ ꯈꯔ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯇꯣꯟꯗꯥꯡ ꯎꯕꯗ ꯃꯈꯣꯏ ꯅꯨꯄꯥ ꯑꯇꯩꯗꯨꯗꯤ ꯀꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯦꯝꯕꯗꯤ ꯇꯣꯟꯗꯥꯡꯒꯤ ꯃꯆꯤꯡ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯀꯤꯔꯝꯗꯦ ꯂꯦꯝꯕꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯃꯌꯥꯝ ꯅꯈꯣꯏꯅ ꯀꯤꯅꯔꯤꯕ ꯇꯣꯟꯗꯥꯡꯁꯦ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯟꯗꯥꯡꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯐꯟꯗꯨꯅ ꯆꯪꯁꯤꯟꯈꯤ ꯂꯦꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯅ ꯕꯣꯌꯥꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯔꯨꯞ ꯕꯣꯌꯥꯏ ꯃꯔꯨꯞ ꯂꯦꯝꯕꯁꯦ ꯐꯟꯗꯅꯒ ꯆꯪꯈ꯭ꯔꯤꯁꯦ
ꯀꯣꯞꯄꯒ ꯊꯣꯛꯂꯛꯂꯗꯧꯅꯤ ꯌꯦꯡꯉꯨ. ꯕꯣꯌꯥꯏꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ. ꯃꯔꯨꯞ ꯑꯃ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯁꯣꯏꯗ꯭ꯔꯕꯅꯤ. ꯂꯦꯝꯕꯗꯨ ꯇꯣꯟꯗꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯇꯣꯟꯗꯥꯡ, ꯉꯥꯏꯈꯣ. ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ. ꯇꯣꯟꯗꯥꯡꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ. ꯂꯦꯝꯕꯅ ꯇꯣꯟꯗꯥꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯇꯣꯟꯗꯥꯡ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ. ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯔꯁꯤ. ꯂꯦꯝꯕꯅ ꯅꯨꯡꯁꯤ ꯍꯥꯏꯔꯕꯁꯨ ꯇꯣꯟꯗꯥꯡꯗꯤ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ. ꯇꯣꯟꯗꯥꯡꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯇꯥꯏꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯃꯨꯅ ꯕꯣꯌꯥꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯃꯔꯨꯞ ꯕꯣꯌꯥꯏ, ꯇꯣꯟꯗꯥꯡꯁꯦ ꯃꯔꯨꯞ ꯂꯦꯝꯕꯅ ꯅꯨꯡꯁꯤ ꯍꯥꯏꯔꯕ ꯑꯁꯤꯐꯥꯎ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯅꯦ. ꯑꯩꯈꯣꯏꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯇꯝꯗꯅ ꯀꯤꯟꯅ ꯍꯜꯂꯦ. ꯕꯣꯌꯥꯏꯅ ꯑꯃꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯗꯨꯅꯦ ꯃꯔꯨꯞ ꯑꯃꯨ, ꯇꯣꯟꯗꯥꯡꯁꯦ ꯃꯔꯨꯞ ꯂꯦꯝꯕꯅ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯦ ꯌꯥꯗꯧꯔꯕ ꯈꯪꯗ꯭ꯔꯦ. ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯅ ꯂꯦꯝꯕꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯀꯤꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤన్ ꯊꯤꯟꯖꯤꯟꯈꯤ. ꯊꯧꯅꯥ ꯐꯅ ꯐꯟꯗꯨꯅ ꯆꯪꯈꯤꯕ ꯂꯦꯝꯕꯗꯨ ꯂꯩꯃꯥꯏꯗ ꯍꯩꯊꯈꯤ. ꯇꯣꯟꯗꯥꯡꯅ ꯂꯦꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯅꯦ, ꯅꯨꯡꯁꯤꯒꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤꯌꯦ. ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯦꯝꯕꯗꯨ ꯇꯣꯟꯗꯥꯡꯅ ꯑꯃꯨꯛ ꯀꯥꯎꯁꯤꯜꯂꯤ. ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯑꯃꯨꯗ ꯇꯣꯟꯗꯥꯡ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯑꯃꯨ, ꯅꯪ ꯁꯤꯗ ꯂꯥꯎ. ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯃꯨꯗꯨ ꯇꯣꯟꯗꯥꯡꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯃꯔꯨꯞ ꯕꯣꯌꯥꯏꯗ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ. ꯃꯔꯨꯞ ꯕꯣꯌꯥꯏ, ꯑꯩꯁꯨ ꯀꯧꯁꯤꯜꯂꯤꯁꯦ ꯐꯨꯒꯦ ꯍꯥꯏꯅ ꯀꯧꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤ. ꯇꯣꯟꯗꯥꯡꯅ ꯍꯣꯔꯦꯟ ꯑꯩ ꯐꯨꯔꯁꯨ ꯃꯔꯨꯞ ꯕꯣꯌꯥꯏ, ꯅꯪꯅ ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯗꯪꯗꯤ ꯊꯤꯟꯕꯤꯌꯨꯀꯣ. ꯑꯃꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯇꯣꯟꯗꯥꯡ ꯁꯥꯎꯅ ꯑꯃꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯍꯦ ꯑꯃꯨ, ꯅꯪ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂ ꯂꯩꯔꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯁꯤꯗ ꯁꯠ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ? ꯑꯃꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ. ꯑꯩꯁꯨ ꯂꯥꯛꯀꯦ ꯇꯧꯔꯤꯅꯦ ꯇꯣꯟꯗꯥꯡ. ꯑꯃꯨꯗꯣ ꯇꯣꯟꯗꯥꯡꯒꯤ ꯃꯅꯥꯛꯇ ꯀꯤꯅ ꯀꯤꯅ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯖꯩ. ꯇꯣꯟꯗꯥꯡ, ꯑꯩꯗꯤ ꯉꯁꯥꯏ ꯃꯔꯨꯞ ꯂꯦꯝꯕꯗ ꯇꯧꯒꯅꯨꯅ ꯍꯥꯏꯖꯕꯅꯤ. ꯃꯥꯅ ꯌꯥꯗꯗꯅ ꯆꯪꯁꯤꯟꯈꯤꯕꯅꯤ. ꯑꯩꯗꯤ ꯀꯔꯤꯃꯇ ꯌꯥꯎꯗꯦ. ꯊꯥꯖꯗ꯭ꯔꯒ ꯕꯣꯌꯥꯏꯗꯁꯨ ꯍꯪꯉꯣ. ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯕꯣꯌꯥꯏꯗꯨ ꯑꯃꯨꯅ ꯃꯥꯒꯤ ꯃꯃꯤꯡ ꯄꯜꯂꯛꯄ ꯑꯗꯨꯗ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ. ꯀꯔꯤꯒꯤꯅꯣ ꯃꯔꯨꯞ ꯑꯃꯨꯁꯤꯅ ꯑꯩꯒꯤ ꯃꯤꯡꯒ ꯑꯃꯨꯛ ꯄꯜꯂꯤꯕ ꯑꯁꯤꯕꯣ? ꯃꯥꯁꯨ ꯐꯨꯗꯧꯔꯦꯅ ꯑꯩꯁꯨ ꯐꯨꯍꯟꯒꯦ ꯈꯜꯂꯤꯕ ꯖꯥꯠꯂ ꯈꯪꯗꯦ. ꯇꯣꯟꯗꯥꯡꯅ ꯑꯃꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯑꯃꯨ, ꯑꯩꯅ ꯅꯪ ꯀꯧꯁꯤꯜꯂꯤꯁꯦ ꯅꯪ ꯐꯨꯒꯦ ꯍꯥꯏꯅ ꯀꯧꯁꯤꯟꯕ ꯅꯠꯇꯦ. ꯅꯪꯒꯤ ꯃꯔꯨꯞꯁꯦ ꯍꯧꯒꯠꯂꯒ ꯃꯌꯨꯝꯗ ꯆꯠꯄ ꯉꯝꯂꯔꯣꯏ. ꯑꯗꯨꯅ ꯅꯪꯅ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯈꯣ. ꯑꯗꯨꯒ ꯃꯇꯨꯡ ꯑꯩꯉꯣꯟꯗꯅꯦ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯂꯕꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯊꯨꯗꯦꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯌꯨ. ꯑꯩ ꯆꯠꯂꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯗꯨ ꯈꯨꯜꯒꯤ ꯀꯩꯊꯦꯜꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ. ꯇꯣꯟꯗꯥꯡꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯕꯣꯌꯥꯏꯗꯨ ꯑꯃꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯃꯔꯨꯞ ꯑꯃꯨ, ꯑꯩꯗꯤ ꯅꯪꯁꯨ ꯌꯥꯎꯅ ꯇꯣꯟꯗꯥꯡꯅ ꯐꯨꯔꯗꯕ ꯃꯥꯜꯂꯨꯔꯦ. ꯑꯗꯨꯒ ꯐꯨꯕꯗꯤ ꯐꯨꯕꯤꯔꯝꯗ꯭ꯔꯦ. ꯑꯃꯨ ꯑꯃꯗꯤ ꯕꯣꯌꯥꯏ ꯑꯅꯤꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯔꯤꯕ ꯂꯦꯝꯕꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯝꯃꯤ. ꯑꯃꯨꯅ ꯂꯦꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯃꯔꯨꯞ ꯂꯦꯝꯕ, ꯉꯁꯥꯏꯅ ꯑꯩꯅ ꯇꯧꯒꯅꯨ ꯍꯥꯏꯕꯗꯨ ꯌꯥꯔꯝꯂꯕꯗꯤ ꯅꯪ ꯉꯁꯤꯒꯤ ꯐꯤꯕꯝꯁꯦ ꯇꯥꯔꯝꯂꯣꯏ. ꯕꯣꯌꯥꯏꯅ ꯂꯦꯝꯕꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ. ꯃꯔꯨꯞ ꯂꯦꯝꯕ, ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯇꯣꯟꯗꯥꯡꯒꯤ ꯀꯤꯟꯒꯤ ꯃꯍꯥꯎ ꯈꯪꯂꯝꯂꯅꯤꯅꯦ. ꯂꯦꯝꯕꯅ ꯃꯃꯥꯏ ꯑꯗꯨ ꯅꯥꯜꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ. ꯃꯔꯨꯞ ꯑꯃꯨ, ꯃꯔꯨꯞ ꯕꯣꯌꯥꯏ, ꯇꯣꯟꯗꯥꯡ ꯑꯁꯤꯒꯤ ꯃꯈꯨꯠ ꯑꯁꯤꯕꯨ ꯅꯨꯡꯅꯒ ꯁꯥꯕ ꯖꯥꯠꯂꯣ? ꯃꯥꯒꯤ ꯀꯤꯟꯅ ꯊꯤꯜꯂꯛꯄꯗ ꯃꯤꯠꯀꯁꯦ ꯇꯟꯗꯟ ꯄꯥꯏ ꯍꯥꯏꯕ. ꯑꯩꯒꯤ ꯃꯥꯏꯁꯦ ꯀꯌꯥꯝ ꯁꯣꯛꯀꯦ ꯃꯔꯨꯞ? ꯂꯦꯝꯕꯅ ꯍꯪꯂꯤꯕ ꯑꯗꯨꯗ ꯑꯃꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ. ꯃꯔꯨꯞ ꯂꯦꯝꯕ, ꯌꯥꯝꯅ ꯁꯣꯛꯄ ꯅꯠꯇꯦꯗ. ꯃꯔꯨꯞꯀꯤ ꯅꯈꯥꯡꯗꯨ ꯈꯛꯇꯣꯏꯕꯅꯤ. ꯂꯦꯝꯕꯗꯣ ꯑꯁꯨꯝꯅ ꯍꯥꯏꯖꯩ. ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯇꯣꯟꯗꯥꯡꯗꯒ ꯅꯨꯡꯁꯤ ꯍꯥꯏꯖꯔꯔꯣꯏ ꯑꯩ. ꯕꯣꯌꯥꯏ ꯑꯃꯗꯤ ꯑꯃꯨ ꯑꯅꯤꯅ ꯂꯦꯝꯕꯕꯨ ꯁꯝꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ. ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯁꯨ ꯈꯨꯜꯗꯨꯒꯤ ꯀꯩꯊꯦꯜ ꯑꯗꯨ ꯌꯧꯔꯝꯃꯤ. ꯈꯨꯜꯗꯨꯒꯤ ꯀꯩꯊꯦꯜ ꯑꯗꯨꯁꯨ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯗꯅ ꯇꯤꯜꯂꯝꯃꯤ. ꯇꯣꯟꯗꯥꯡꯁꯨ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯆꯪꯂꯒ ꯃꯥꯅ ꯂꯩꯒꯗꯕ ꯍꯩ ꯔꯥ ꯑꯗꯨꯕꯨ ꯈꯟꯗꯨꯅ ꯂꯩ. ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯅ ꯍꯩ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯄꯥꯈꯪ ꯅꯨꯄꯥ ꯑꯃꯅ ꯁꯣꯏꯕꯗꯒꯤ ꯇꯣꯟꯗꯥꯡꯗ ꯊꯦꯡꯖꯤꯜꯂꯛꯂꯝꯃꯤ. ꯅꯨꯄꯥ ꯑꯗꯨꯅ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ. ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡ ꯌꯥꯝ ꯁꯥꯎꯅ ꯄꯥꯈꯪ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯃꯤꯠ ꯑꯗꯨꯅ ꯎꯗꯕ꯭ꯔꯣ? ꯅꯪꯕꯨ ꯀꯗꯥꯏꯗ ꯌꯦꯡꯂꯒ ꯆꯠꯀꯦ? ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯅ ꯌꯥꯝ ꯁꯥꯎꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯄꯥꯈꯪ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ. ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯄꯣꯠ ꯌꯣꯝꯕꯁꯦ ꯄꯥꯏꯗꯨꯅ ꯍꯦꯛ ꯂꯩꯊꯣꯔꯛꯄꯗ ꯁꯣꯝ ꯂꯩꯕꯗꯨ ꯎꯖꯍꯧꯗ꯭ꯔꯗꯨꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ. ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯁꯥꯎꯕꯤꯔꯅꯨ. ꯄꯥꯈꯪ ꯅꯨꯄꯥ ꯑꯗꯨꯅ ꯋꯥ ꯍꯥꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯈꯪꯍꯧꯗꯅ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯅ ꯄꯥꯈꯪ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯍꯥꯏꯖꯤꯟꯗꯅ ꯀꯟꯅ ꯊꯤꯟꯖꯤꯟꯈꯤ. ꯀꯩꯊꯦꯜ ꯑꯗꯨꯗ ꯇꯤꯜꯂꯝꯂꯤꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ. ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯅ ꯄꯥꯈꯪ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ. ꯀꯔꯤꯒꯤ ꯁꯣꯏꯕꯅꯣ?
ꯎꯖꯍꯧꯗꯗꯨꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯁꯥꯎꯕꯤꯔꯅꯨꯒꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯄꯥꯈꯪ ꯅꯨꯄꯥꯗꯨꯁꯨ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯅ ꯀꯤꯟꯅ ꯊꯤꯟꯕꯒꯤ ꯅꯈꯥꯡꯗꯨ ꯏꯅ ꯄꯨꯝꯇꯩ ꯇꯩꯔꯝꯃꯤ ꯃꯈꯥ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯥꯒꯤ ꯄꯣꯠꯌꯣꯝ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯀꯩꯊꯦꯜ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯁꯨ ꯃꯥꯒꯤ ꯂꯩꯒꯗꯕ ꯍꯩꯔꯥ ꯑꯗꯨ ꯂꯩꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯟꯈꯤ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯅ ꯃꯥꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯈꯨꯜꯗꯨꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕు ꯐꯨꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯁꯟꯗꯣꯛꯈꯤꯕꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯒꯤ ꯅꯥꯀꯣꯡ ꯌꯧꯈꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗꯁꯨ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯝꯃꯤ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯒꯤ ꯑꯃꯇꯪ ꯌꯥꯎꯖꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯁꯨ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯕꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯗꯨ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯕꯨ ꯃꯁꯛ ꯌꯥꯝꯅ ꯈꯪꯅꯤꯡꯂꯝꯃꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯗꯨ ꯃꯥꯒꯤ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯑꯊꯨꯝ ꯑꯍꯥꯎ ꯍꯩꯔꯥ ꯀꯌꯥ ꯄꯨꯗꯨꯅ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯅ ꯇꯣꯟꯗꯥꯡꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯑꯗꯨꯗ ꯈꯨꯜꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯁꯨ ꯇꯣꯟꯗꯥꯡꯒꯤ ꯌꯨꯝꯗ ꯂꯥꯛꯅꯔꯝꯃꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯨꯒ ꯕꯣꯌꯥꯏꯒ ꯑꯅꯤꯗꯨꯁꯨ ꯌꯥꯎꯔꯛꯂꯝꯃꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯅ ꯇꯣꯟꯗꯥꯡꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯤꯕ ꯍꯩꯔꯥ ꯑꯊꯨꯝ ꯑꯍꯥꯎꯁꯤꯡ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯗ ꯄꯤꯔꯝꯃꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯅ ꯃꯥꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯤꯕ ꯍꯩꯔꯥ ꯑꯊꯨꯝ ꯑꯍꯥꯎꯁꯤꯡ ꯑꯗꯨꯕꯨ ꯂꯧꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡ ꯂꯧꯅꯤꯡꯗꯅ ꯂꯧꯕ ꯇꯥꯔꯝꯃꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯅ ꯑꯊꯨꯝ ꯑꯍꯥꯎ ꯀꯌꯥ ꯄꯤꯕ ꯑꯗꯨ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯅ ꯀꯔꯤꯁꯨ ꯍꯥꯏꯗꯨꯅ ꯂꯧꯁꯤꯟꯈꯤꯕ ꯑꯗꯨꯗ ꯑꯃꯨꯅ ꯕꯣꯌꯥꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯔꯨꯞ ꯕꯣꯌꯥꯏ ꯇꯣꯟꯗꯥꯡꯒꯤ ꯃꯆꯤꯡꯗꯣ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯗꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦꯅꯦ ꯇꯣꯟꯗꯥꯡ ꯉꯁꯤꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯕꯣꯌꯥꯏꯅ ꯑꯃꯨꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯑꯃꯨꯛ ꯇꯣꯟꯗꯥꯡꯅ ꯑꯇꯩ ꯅꯨꯄꯥꯁꯤꯡꯗ ꯐꯨꯔꯕꯁꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯗꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯃꯅꯥꯏ ꯃꯤꯌꯥꯝ ꯑꯁꯤꯅ ꯇꯣꯟꯗꯥꯡ ꯑꯁꯦ ꯑꯃꯨꯛꯇ ꯊꯤꯜꯂꯗꯤ ꯐꯖꯈ꯭ꯔꯕ ꯇꯣꯟꯗꯥꯡꯒꯤ ꯃꯃꯥꯏ ꯑꯁꯦ ꯂꯧꯐꯝ ꯈꯪꯂꯔꯣꯏ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯣꯏꯔꯝꯅꯤ ꯑꯃꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯕꯣꯌꯥꯏ ꯇꯣꯟꯗꯥꯡꯁꯦ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯒꯤ ꯑꯗꯨꯝ ꯑꯣꯏꯈꯤꯕ ꯇꯥꯕꯅꯤ ꯃꯔꯨꯞ ꯑꯃꯨꯛ ꯑꯃꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯄꯥꯝꯗꯤ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯑꯁꯨꯛ ꯐꯖꯕꯤ ꯇꯣꯟꯗꯥꯡꯁꯦ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯅ ꯏꯋꯥ ꯋꯥꯗꯅ ꯃꯥꯒꯤ ꯑꯣꯏꯈꯤꯕ ꯇꯥꯔꯤꯕ ꯑꯩꯈꯣꯏꯅ ꯇꯣꯟꯗꯥꯡꯒꯤ ꯀꯤꯟ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯔꯕꯗꯨ ꯐꯥꯎꯕ ꯐꯪꯗꯅ ꯂꯩꯍꯧꯕ ꯇꯥꯔꯕ ꯑꯃꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯣꯌꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯑꯃꯨꯛ ꯅꯪꯕꯨ ꯇꯣꯟꯗꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯖꯔꯔꯣꯏ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯃꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯃꯔꯨꯞ ꯕꯣꯌꯥꯏ ꯑꯗꯨꯕꯨꯗꯤ ꯍꯥꯏꯈꯤꯅꯤ ꯕꯣꯌꯥꯏꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯉꯁꯤꯅ ꯇꯣꯟꯗꯥꯡ ꯐꯪꯍꯧꯗꯕꯁꯦ ꯆꯥꯈ꯭ꯔꯦꯗ ꯒꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯅ ꯇꯣꯟꯗꯥꯡꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯃꯨꯗꯨ ꯕꯣꯌꯥꯏꯗ ꯁꯠ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯃꯔꯨꯞ ꯕꯣꯌꯥꯏ ꯇꯣꯟꯗꯥꯡꯁꯦ ꯃꯆꯤꯡ ꯐꯖꯗ꯭ꯔꯁꯨ ꯃꯁꯛꯇꯤ ꯐꯖꯕꯅꯤ ꯑꯁꯨꯛ ꯐꯖꯕꯤꯁꯦ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯁꯨ ꯇꯣꯟꯗꯥꯡꯒꯤ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯇꯣꯟꯗꯥꯡꯒꯤ ꯌꯨꯝꯗ ꯇꯤꯜꯂꯝꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯨꯁꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯅ ꯍꯟꯈ꯭ꯔꯕ ꯑꯗꯨꯗ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯗꯨ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯅ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯣꯟꯗꯥꯡ ꯑꯩ ꯈꯨꯜ ꯑꯁꯤꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯕꯨ ꯌꯦꯡꯕ ꯄꯥꯝꯃꯤ ꯅꯪꯁꯨ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯕꯨ ꯌꯦꯡꯃꯤꯟꯅꯔꯨꯁꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯗꯤ ꯃꯁꯥꯗ ꯍꯩꯅꯗꯕꯅ ꯂꯣꯏꯔꯤ ꯇꯣꯟꯗꯥꯡꯗꯨ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯟꯖꯩ ꯑꯁꯤꯕꯨ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯃꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇ ꯇꯨꯔꯦꯜ ꯎꯖꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯇꯨꯔꯦꯜ ꯌꯦꯡꯃꯤꯟꯅꯔꯨꯁꯤ ꯏꯒꯥꯏꯅ ꯇꯣꯟꯗꯥꯡꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯀꯩꯗꯧꯔꯦ ꯇꯣꯟꯗꯥꯡ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯤꯕ ꯑꯗꯨꯕꯣ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯇꯣꯟꯗꯥꯡꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯃꯆꯥ ꯏꯕꯨꯡꯉꯣ ꯇꯨꯔꯦꯜꯂꯣꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡ ꯑꯅꯤꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯇꯨꯔꯦꯜꯗ ꯂꯥꯛꯂꯝꯃꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯈꯔ ꯂꯥꯞꯇꯛꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯝꯃꯤ ꯈꯨꯜ ꯑꯗꯨꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡ ꯑꯅꯤꯗꯨ ꯆꯠꯃꯤꯟꯅꯔꯝꯃꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯗꯨ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯩ ꯇꯣꯟꯗꯥꯡꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯨꯕ ꯅꯨꯄꯥꯁꯤꯡꯗꯣ ꯇꯣꯟꯗꯥꯡꯅ ꯇꯝꯊꯤꯅ ꯐꯨꯗꯠꯂꯦ ꯍꯥꯏꯕꯅꯤ ꯅꯨꯄꯥꯁꯤꯡꯕꯨ ꯑꯗꯨꯛ ꯇꯥꯊꯤꯕ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯇꯣꯟꯗꯥꯡꯁꯦ ꯀꯌꯥꯝ ꯁꯥꯊꯤꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯀꯦ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯅ ꯇꯣꯟꯗꯥꯡꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡꯗ ꯇꯥꯞ ꯄꯥꯏꯔꯛꯂꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯇꯣꯟꯗꯥꯡꯗꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯅ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯄꯥꯏꯔꯛꯄ ꯑꯗꯨꯗ
ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯃꯆꯥꯏꯕꯨꯡꯉꯣ ꯄꯥꯔꯤꯅ ꯋꯥ ꯍꯥꯏꯕꯒ ꯅꯪꯗꯦ꯫ ꯇꯣꯟꯗꯥꯡꯅ ꯃꯆꯥꯏꯕꯨꯡꯉꯣ ꯄꯥꯔꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯀꯤꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡ ꯌꯥꯝ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅꯤꯅ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕꯤꯗꯕ ꯑꯁꯤꯗ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯩꯒꯤ ꯏꯁꯥꯗꯒꯁꯨ ꯁꯣꯛꯆꯕ ꯁꯥꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯏꯕꯨꯡꯉꯣ ꯄꯥꯔꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯑꯃꯨꯛ ꯊꯤꯟꯖꯤꯜꯂꯤ꯫ ꯃꯆꯥꯏꯕꯨꯡꯉꯣ ꯄꯥꯔꯤꯒꯤ ꯃꯃꯥꯏꯗꯨ ꯏꯅ ꯄꯨꯡꯉ ꯉꯥꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯆꯥꯏꯕꯨꯡꯉꯣ ꯄꯥꯔꯤꯕꯨ ꯍꯧꯒꯠꯂꯒ ꯁꯒꯣꯜ ꯃꯊꯛꯇ ꯍꯥꯞꯀꯠꯇꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯃꯆꯥꯏꯕꯨꯡꯉꯣ ꯄꯥꯔꯤ ꯑꯃꯗꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯀꯣꯅꯨꯡ ꯌꯧꯔꯛꯇꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯗꯨ ꯃꯆꯥꯅꯨꯄꯥꯅ ꯁꯣꯛꯇꯨꯅ ꯍꯜꯂꯛꯄ ꯑꯗꯨꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏ ꯈꯔꯅ ꯏꯆꯥ ꯅꯨꯄꯥ ꯄꯥꯔꯤꯕꯨ ꯄꯨꯁꯤꯟꯈ꯭ꯔꯣ, ꯑꯗꯨꯒ ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯍꯧ꯫ ꯃꯅꯥꯏ ꯈꯔꯅ ꯃꯆꯥꯏꯕꯨꯡꯉꯣ ꯄꯥꯔꯤꯕꯨ ꯑꯁꯣꯛꯄꯁꯤꯡꯗꯨ ꯌꯦꯡꯂꯨꯅꯕ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯃꯆꯥꯅꯨꯄꯥꯒ ꯆꯠꯃꯤꯟꯅꯔꯨꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯩꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯏꯆꯥ ꯅꯨꯄꯥ ꯄꯥꯔꯤꯒꯤ ꯐꯤꯕꯝ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯈꯤꯕꯅꯣ? ꯀꯅꯥꯅ ꯏꯆꯥꯕꯨ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯍꯜꯂꯛꯄꯅꯣ ꯍꯥꯏꯌꯨ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯃꯅꯥꯏ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯃꯆꯥꯏꯕꯨꯡꯉꯣꯕꯨ ꯐꯨꯔꯛꯂꯤꯕꯁꯦ ꯃꯤꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯅꯅꯤ ꯏꯅꯤꯡꯊꯧ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯍꯥꯏꯕ? ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯆꯥ ꯄꯥꯔꯤꯗ ꯐꯥꯎꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯈꯨꯠ ꯊꯥꯔꯕ? ꯐꯩ, ꯃꯇꯤꯛ ꯊꯣꯛꯄ ꯂꯛꯅꯒꯤ ꯈꯪꯒꯅꯤ꯫ ꯅꯈꯣꯏ ꯈꯔꯅ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯎ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯈꯨꯜ ꯑꯗꯨꯗꯁꯨ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥꯏꯕꯨꯡꯉꯣ ꯄꯥꯔꯤꯕꯨ ꯇꯝꯊꯤꯅ ꯐꯨꯈꯤꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯑꯃꯅ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯃꯥꯒꯤ ꯇꯣꯟꯗꯥꯡ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯈꯨꯜ ꯑꯁꯤꯒꯤ ꯅꯨꯄꯥꯗ ꯐꯨꯕꯅ ꯐꯨꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯔꯤꯕ ꯑꯁꯤꯕꯣ? ꯑꯉꯥꯡ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯦꯗꯣ꯫ ꯃꯥꯕꯨ ꯀꯟꯅꯤꯡꯂꯕꯁꯨ ꯈꯨꯟꯖꯥ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯃꯥꯕꯨ ꯀꯟꯕꯤꯕ ꯉꯝꯂꯔꯣꯏꯗꯣ꯫ ꯀꯣꯅꯨꯡꯗꯒꯤ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯊꯥꯔꯛꯈꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯈꯨꯜ ꯑꯗꯨꯗ ꯌꯧꯔꯛꯇꯨꯅ ꯇꯣꯟꯗꯥꯡꯕꯨ ꯐꯥꯔꯒ ꯀꯣꯅꯨꯡꯗ ꯄꯨꯈꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯁꯨ ꯇꯣꯟꯗꯥꯡꯕꯨ ꯐꯥꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯈꯤꯕ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯈꯪꯅꯤꯡꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯗꯨ ꯃꯤꯅ ꯄꯤꯛ ꯆꯣꯜꯂꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯌꯥꯏꯗꯅ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯗꯨ ꯐꯝꯗꯨꯅ ꯂꯩ꯫ ꯅꯥꯀꯜꯗꯅ ꯃꯆꯥꯏꯕꯨꯡꯉꯣ ꯄꯥꯔꯤꯁꯨ ꯐꯝꯂꯤ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯅ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯗ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯅꯨꯄꯤ ꯃꯆꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯅꯨꯄꯥꯁꯤꯡꯕꯨ ꯇꯝꯊꯤꯅ ꯐꯨꯏ ꯍꯥꯏꯔꯤꯕꯁꯦ? ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯍꯪꯂꯤꯕꯗꯨ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯅ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯅ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯅ ꯇꯥꯒꯗꯕꯒꯤ ꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯗꯤ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯗꯨ ꯌꯥꯝ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯌꯥ, ꯑꯗꯨꯛ ꯅꯅꯝ ꯀꯟꯕ ꯅꯤꯡꯊꯧ ꯑꯩꯅ ꯍꯪꯂꯤꯕ ꯋꯥ ꯐꯥꯎꯕ ꯈꯨꯝꯗꯕ ꯁꯥꯏ꯫ ꯅꯍꯥꯛ ꯅꯤꯡꯊꯧ ꯑꯩꯒꯤ ꯋꯥꯕꯨ ꯊꯑꯣꯏꯗꯕꯒꯤ ꯆꯩꯔꯥꯛ ꯐꯪꯒꯦꯔꯥ? ꯅꯤꯡꯊꯧꯅ ꯐꯅ ꯁꯥꯎꯅ ꯍꯪꯂꯕꯁꯨ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯅꯨꯡꯅ ꯁꯥꯕ ꯃꯤꯇꯝ ꯑꯃꯒꯨꯝꯅ ꯃꯆꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯌꯥꯝ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯟꯗꯛ ꯑꯩꯅ ꯍꯪꯂꯤꯕ ꯑꯁꯤꯅ ꯑꯔꯣꯏꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯄꯥꯔꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯛꯂꯤꯕꯁꯦ? ꯉꯁꯥꯏ ꯃꯈꯩ ꯑꯁꯥꯕ ꯃꯤꯇꯝ ꯑꯃꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯅ ꯁꯥꯊꯤ ꯍꯥꯏꯅꯔꯝꯕ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯒꯤ ꯃꯥꯏꯊꯣꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯍꯣꯡꯕ ꯑꯁꯤ ꯎꯕ ꯐꯪꯂꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯗꯣꯛꯇꯅ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄ ꯋꯥꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯂꯤꯖꯔꯒꯦ꯫ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯇꯣꯟꯗꯥꯡꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯅꯅꯕ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯂꯤꯔꯛꯄ ꯉꯥꯏꯔꯤ꯫ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯁꯨ ꯃꯥꯅ ꯃꯇꯝ ꯀꯨꯏꯅ ꯂꯤꯊꯣꯛꯇꯅ ꯊꯝꯂꯛꯄ ꯋꯥꯔꯤ ꯑꯗꯨꯕꯨ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯃꯥ ꯑꯃꯗꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯩꯕꯨ ꯉꯥꯛꯁꯦꯟꯗꯨꯅ ꯂꯩꯕꯤꯒꯗꯕ ꯑꯩꯒꯤ ꯏꯄꯥ ꯑꯗꯨꯅ ꯏꯃꯥ ꯏꯆꯥ ꯑꯅꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯃꯍꯨꯠ ꯑꯣꯠ ꯅꯩꯕꯤꯕ ꯀꯌꯥ ꯇꯠꯇꯅ ꯇꯧꯕꯤ꯫ ꯑꯩꯒꯤ ꯏꯃꯥꯁꯨ
ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯤꯅ ꯐꯨꯕꯤ ꯐꯠꯇ꯭ꯔꯕ ꯑꯩꯒꯤ ꯏꯄꯥ ꯑꯗꯨꯅ ꯏꯃꯥꯕꯨ ꯐꯨꯔꯤꯕ ꯑꯗꯣ ꯈꯝꯖꯅꯤꯡꯂꯕꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯑꯩꯅ ꯏꯄꯥꯕꯨ ꯈꯥꯝꯖꯕꯗꯤ ꯉꯝꯖꯗꯦ ꯐꯠꯇ꯭ꯔꯕ ꯏꯄꯥ ꯑꯗꯨꯅ ꯐꯨꯕꯒꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯤ ꯏꯃꯥꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞꯄ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯩꯁꯨ ꯀꯞꯆꯈꯤ ꯏꯃꯥꯅ ꯀꯟꯕꯤꯅꯕ ꯂꯥꯎꯖꯕ ꯑꯗꯨꯕꯨ ꯇꯥꯔꯕꯁꯨ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇ ꯆꯪꯉꯛꯇꯨꯅ ꯈꯥꯝꯕꯤꯈꯤꯗꯦ ꯆꯩꯅꯥ ꯑꯗꯨꯕꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯃꯥꯗꯣ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕ ꯏꯄꯥꯒꯤ ꯁꯔꯩꯗ ꯏꯃꯥ ꯏꯆꯥ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤ ꯏꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯐꯨꯕꯤꯔꯝꯃꯤ ꯏꯃꯥ ꯏꯆꯥꯕꯨ ꯁꯥꯔꯪ ꯃꯅꯨꯡꯗ ꯌꯣꯛꯄ ꯁꯥ ꯑꯃꯒꯨꯝꯅ ꯊꯝꯕꯤꯈꯤ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯔꯤꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯕꯁꯨ ꯌꯥꯎꯔꯝꯃꯤ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯑꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯗꯣ ꯃꯕꯨꯛꯇ ꯑꯩꯒꯤ ꯏꯅꯥꯎ ꯑꯣꯏꯒꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯧꯄꯨꯔꯤ ꯏꯃꯥꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯏꯄꯥꯗ ꯍꯥꯏꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯏꯄꯥ ꯑꯗꯨꯅ ꯅꯧꯄꯨꯔꯤꯕꯤ ꯑꯩꯒꯤ ꯏꯃꯥ ꯑꯗꯨꯕꯨ ꯁꯥ ꯁꯟꯗ ꯐꯨꯕꯗꯧꯅ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯎꯠꯄꯤꯗꯅ ꯐꯨꯕꯤꯔꯝꯃꯤ ꯑꯗꯨꯝꯅ ꯇꯝꯊꯤꯅ ꯐꯨꯕꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯧꯄꯨꯔꯤꯕꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯃꯥ ꯑꯃꯗꯤ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯏꯃꯥꯒꯤ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅꯋꯥ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨ ꯑꯣꯏꯈꯤ ꯍꯋꯥꯏꯒ ꯍꯛꯆꯥꯡꯒ ꯁꯦꯠꯅꯈ꯭ꯔꯕꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯑꯩꯅ ꯀꯞꯆꯈꯤ ꯏꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯐꯠꯇ꯭ꯔꯕ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯝꯊꯤꯕ ꯏꯄꯥ ꯑꯗꯨꯒꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯈꯤ ꯏꯄꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯐꯪꯂꯒꯅꯤ ꯈꯟꯖꯗꯨꯅ ꯏꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯏꯈꯨꯔꯥꯒꯤꯗ ꯑꯃꯨꯛ ꯂꯩꯈꯤ ꯑꯩꯅ ꯏꯈꯨꯔꯥꯒꯤ ꯌꯨꯝꯗ ꯂꯩꯔꯕ ꯃꯇꯨꯡ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯐꯪꯂꯒꯅꯤ ꯈꯟꯖꯔꯨꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯏꯈꯨꯔꯥ ꯑꯗꯨꯁꯨ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯏꯄꯥꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯈꯤ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤꯁꯤꯡꯕꯨ ꯀꯤꯍꯟꯗꯨꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯅꯝꯖꯥ ꯅꯝꯊꯦꯡꯅꯗꯨꯅ ꯐꯠꯇ꯭ꯔꯕ ꯏꯈꯨꯔꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯈꯤ ꯌꯨꯝ ꯑꯗꯨꯗ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤ ꯑꯁꯤꯒꯨꯝꯕ ꯅꯨꯄꯥꯅ ꯅꯨꯄꯤꯁꯤꯡꯕꯨ ꯃꯄꯥꯡꯒꯜ ꯁꯣꯟꯕꯤꯅꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯈꯟꯗꯨꯅ ꯃꯁꯥꯅꯁꯨ ꯌꯥꯖꯗꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯏꯖꯠꯄꯨ ꯀꯔꯤꯁꯦ ꯑꯣꯏꯅ ꯈꯟꯗꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯩꯅ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯈꯨꯗꯨꯝ ꯆꯜꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯑꯩꯅ ꯇꯝꯊꯤꯅ ꯐꯨꯕꯅꯤ ꯑꯩꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯐꯨꯔꯤꯕ ꯑꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯖꯔꯤꯕꯅꯤ ꯅꯍꯥꯟ ꯃꯈꯩ ꯅꯨꯄꯥ ꯐꯨꯕꯤ ꯅꯨꯄꯤꯅꯤ ꯃꯆꯤꯡ ꯐꯠꯇꯕꯤꯅꯤ ꯍꯥꯏꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯈꯟꯅꯔꯝꯕ ꯑꯗꯨ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯔꯕ ꯃꯇꯨꯡ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯇꯣꯟꯗꯥꯡꯕꯨ ꯂꯥꯟꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕ ꯈꯪꯖꯔꯝꯃꯤ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯕꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯔꯕ ꯃꯇꯨꯡ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯃꯥꯒꯤ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯥꯟꯃꯤ ꯂꯨꯆꯤꯡꯕ ꯅꯍꯥꯛ ꯍꯧꯖꯤꯛꯃꯛ ꯇꯣꯟꯗꯥꯡꯒꯤ ꯃꯈꯨꯔꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯏꯖꯠꯄꯨ ꯀꯔꯤꯁꯨ ꯑꯣꯏꯅ ꯈꯟꯗꯕ ꯁꯥꯔꯝꯆꯠ ꯆꯠꯄ ꯇꯣꯟꯗꯥꯡꯒꯤ ꯃꯈꯨꯔꯥ ꯑꯗꯨꯒꯤ ꯊꯋꯥꯏꯕꯨ ꯂꯧꯔꯨ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯒꯤ ꯌꯥꯊꯪꯕꯨ ꯐꯪꯂꯕꯅ ꯂꯥꯟꯃꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯗꯨꯕꯨ ꯅꯅꯥꯏ ꯂꯥꯟꯃꯤ ꯂꯨꯆꯤꯡꯕ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯔꯨꯔꯒꯦ ꯏꯅꯤꯡꯊꯧ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯟꯃꯤ ꯂꯨꯆꯤꯡꯕ ꯑꯗꯨ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗꯒꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯁꯥꯔꯝꯆꯠ ꯆꯠꯄ ꯇꯣꯟꯗꯥꯡꯒꯤ ꯃꯈꯨꯔꯥ ꯑꯗꯨꯒꯤ ꯊꯋꯥꯏꯕꯨ ꯂꯧꯔꯨꯅꯕ ꯆꯠꯈꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯥꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯇꯤꯜꯂꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ ꯃꯗꯨꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯨꯄꯤꯆꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯏꯖꯠꯄꯨ ꯀꯔꯤꯁꯨ ꯑꯣꯏꯅ ꯈꯟꯗꯕ ꯅꯨꯄꯤꯅꯤ ꯃꯄꯥꯡꯒꯜ ꯁꯣꯜꯂꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕꯤꯕ ꯅꯨꯄꯥꯁꯤꯡꯕꯨ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕ ꯏꯁꯥꯃꯛꯅ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ
ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯑꯗꯨꯒꯤ ꯊꯃꯣꯏ ꯑꯗꯨ ꯄꯦꯟꯖꯔꯝꯃꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ, ꯏꯅꯤꯡꯊꯧꯅ ꯌꯥꯏꯐꯔꯦ, ꯏꯅꯤꯡꯊꯧꯅ ꯌꯥꯏꯐꯔꯦ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯃꯆꯥ, ꯅꯪꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯈꯪꯂꯨꯗꯕꯅ ꯅꯪꯕꯨ ꯂꯥꯟꯅ ꯈꯜꯂꯨꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯅꯨꯄꯥꯁꯤꯡꯕꯨ ꯐꯨꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯤꯡꯊꯧ ꯑꯩꯁꯨ ꯈꯪꯂꯤ꯫ ꯊꯧꯅꯥ ꯂꯩꯕꯤ ꯅꯨꯄꯤ ꯃꯆꯥ ꯅꯍꯥꯛꯄꯨ ꯅꯤꯡꯊꯧ ꯑꯩꯅ ꯊꯥꯒꯠꯂꯤ꯫ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯅꯁꯨ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ, ꯏꯅꯤꯡꯊꯧꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯇꯣꯜꯂꯕꯤ ꯅꯅꯥꯏ ꯑꯩꯅ ꯏꯅꯤꯡꯊꯧꯕꯨꯁꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯟꯗꯥꯡꯗꯨ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯗ ꯃꯔꯣꯂꯣꯛꯅ ꯈꯨꯔꯨꯝꯖꯩ꯫ ꯉꯁꯥꯏ ꯃꯈꯩ ꯅꯤꯡꯊꯧꯒꯤ ꯅꯥꯀꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯏꯕꯨꯡ ꯄꯥꯔꯤꯁꯨ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯕꯗ ꯃꯍꯥꯛꯅ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯒꯤ ꯃꯐꯝꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯈꯜꯂꯨꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯇꯤꯜꯂꯝꯂꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯆꯥꯏꯕꯨꯡ ꯄꯥꯔꯤꯗꯨ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯒꯤ ꯃꯌꯨꯝꯗ ꯃꯅꯥꯏ ꯃꯁꯦꯟ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯃꯊꯟꯇ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯟꯗꯥꯡꯁꯨ ꯃꯆꯥꯏꯕꯨꯡ ꯄꯥꯔꯤꯅ ꯃꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, ꯃꯆꯥꯏꯕꯨꯡꯉꯣꯅ ꯑꯩꯒꯤꯗ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯕꯅꯣ? ꯃꯆꯥꯏꯕꯨꯡ ꯄꯥꯔꯤꯅ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕ ꯂꯥꯛꯄꯅꯤ꯫ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥꯏꯕꯨꯡ ꯄꯥꯔꯤꯃꯛꯅ ꯑꯗꯨꯝꯅ ꯏꯪꯅ ꯇꯞꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯛꯄ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯒꯤ ꯊꯃꯣꯏꯁꯨ ꯈꯪꯄꯦꯠ ꯄꯦꯠꯊꯈꯤ꯫ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯑꯩ ꯃꯆꯥꯏꯕꯨꯡꯉꯣꯗ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯖꯗ꯭ꯔꯦ꯫ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯏꯕꯨꯡ ꯄꯥꯔꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯆꯥꯏꯕꯨꯡ ꯄꯥꯔꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯕ ꯄꯤꯔꯔꯣꯏ ꯇꯣꯟꯗꯥꯡ꯫ ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯁꯦꯟꯅꯖꯔꯒꯦ꯫ ꯃꯁꯤꯃꯇꯪꯗꯤ ꯅꯍꯥꯛꯅ ꯌꯥꯕꯤꯌꯨ꯫ ꯅꯍꯥꯟ ꯃꯈꯩ ꯅꯨꯄꯥꯁꯤꯡꯕꯨ ꯌꯥꯝꯅ ꯇꯥꯊꯤꯔꯝꯕꯤ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯗꯨ ꯉꯁꯤꯗꯤ ꯃꯆꯥꯏꯕꯨꯡ ꯄꯥꯔꯤꯅ ꯇꯣꯟꯗꯥꯡ ꯃꯥꯒꯤ ꯅꯨꯡꯒꯨꯝꯅ ꯀꯜꯂꯝꯕꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯈꯤꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯆꯥꯏꯕꯨꯡ ꯄꯥꯔꯤꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨꯕꯨ ꯇꯣꯟꯗꯥꯡꯁꯨ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯃꯆꯥꯏꯕꯨꯡ ꯄꯥꯔꯤ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯁꯤ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯃꯆꯥꯏꯕꯨꯡ ꯄꯥꯔꯤ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡ ꯑꯅꯤꯕꯨ ꯄꯨꯟꯁꯤꯂꯩ ꯄꯨꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯋꯥꯕꯇꯅ ꯃꯁꯔꯨꯛ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕꯤ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯕꯨ ꯃꯆꯥꯏꯕꯨꯡ ꯄꯥꯔꯤꯅ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯅꯨꯄꯥꯁꯤꯡꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕꯗꯒꯤ ꯋꯥꯅ ꯆꯩꯅꯥ ꯈꯪꯂꯝꯂꯕꯤ ꯅꯨꯄꯤꯁꯤꯡꯕꯨꯁꯨ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯒꯤ ꯃꯇꯦꯡꯗꯒꯤ ꯃꯅꯤꯡꯇꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯤꯡꯍꯟꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯃꯆꯥꯏꯕꯨꯡ ꯄꯥꯔꯤꯅ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯇꯣꯟꯗꯥꯡꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯩꯃ ꯁꯤꯖ ꯑꯣꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯁꯤꯡꯊ꯭ꯔꯥ ꯀꯧꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯄꯨꯊꯤꯕ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯦꯛ ꯄꯥꯜꯂꯛꯄꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯆꯥꯍꯣꯡ ꯉꯥꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯄꯥꯜꯂꯛꯄꯅ ꯆꯍꯤ ꯀꯌꯥ ꯍꯧꯈꯤꯗꯨꯅ ꯅꯤꯡꯊꯧ ꯑꯁꯤ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯃꯍꯥꯔꯥꯅꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯈꯣꯏ ꯑꯅꯤꯗ ꯅꯨꯡꯁꯤꯕ ꯕꯣꯔ ꯀꯌꯥ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯍꯥꯔꯥꯅꯤ ꯂꯦꯝꯕꯤ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯃꯤꯡ ꯍꯤꯌꯥꯏꯅꯨ ꯀꯧꯕꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯃꯇꯝ ꯈꯔ ꯍꯧꯈꯤꯗꯨꯅ ꯅꯤꯡꯊꯧ ꯄꯨꯊꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯍꯥꯔꯥꯅꯤ ꯂꯦꯝꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯅꯨ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯆꯤꯡꯊ꯭ꯔꯥꯎ ꯑꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯁꯨꯞꯅ ꯃꯝꯂꯕ ꯎꯃꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯎꯃꯪ ꯑꯁꯤꯗ ꯌꯥꯝꯅ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯆꯍꯤ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥ ꯐꯥꯗꯨꯅ ꯃꯈꯣꯏꯗꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯍꯩ ꯀꯌꯥ ꯆꯤꯡꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯇꯝ ꯁꯥꯡꯅ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯅꯨꯄꯥ ꯑꯁꯤ ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯅ ꯍꯤꯡꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯥꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧ ꯄꯨꯊꯤꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯦ ꯇꯥꯕꯗ
ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯁꯤꯗꯤ ꯃꯤ ꯑꯃꯠꯇꯅ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯁꯤꯅ ꯈꯜꯂꯤ ꯃꯥꯁꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯀꯝꯗꯧꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯌꯦꯡꯕ ꯆꯠꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯩꯅ ꯑꯁꯨꯛ ꯆꯍꯤ ꯀꯌꯥ ꯍꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥ ꯃꯈꯣꯏꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ, ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩꯔꯛꯂꯕ ꯃꯇꯝꯗ, ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯅꯨꯡꯁꯤꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯀꯌꯥꯗꯣ ꯑꯩꯅ ꯆꯤꯡꯊꯣꯛꯇꯨꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯁꯤ ꯁꯥꯡꯇꯣꯛꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯄꯨꯊꯤꯕꯒꯤ ꯀꯣꯅꯨꯡꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯁꯤ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯐꯝꯅꯥꯏꯕ ꯀꯌꯥ ꯑꯃꯒ ꯂꯩꯕꯥꯛꯀꯤ ꯑꯋꯥꯠ ꯑꯄꯥ ꯀꯌꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯐꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯂꯥꯛꯄꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯂꯣꯏꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯁꯤꯗ ꯌꯦꯡꯊꯣꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ ꯉꯛꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯑꯩꯒꯤ ꯂꯩꯕꯥꯛꯁꯤꯗꯒꯤꯔ ꯅꯨꯄꯥ ꯅꯪꯕꯣ? ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥꯗꯨꯅ ꯃꯥꯅꯤ ꯏꯅꯤꯡꯊꯧ, ꯑꯩ ꯏꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯖꯕꯅꯤ꯫ ꯑꯩ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ ꯇꯥꯕꯗ ꯍꯔꯥꯎꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯍꯣꯏ, ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ꯫ ꯌꯦꯡꯉꯨꯇꯨ, ꯑꯥꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯌꯥꯝ ꯁꯥꯟꯅꯔꯤꯕꯁꯤꯗ ꯌꯥꯎꯕꯅꯤ꯫ ꯍꯥꯏꯔꯗꯨꯅ ꯄꯨꯊꯤꯕ ꯅꯤꯡꯊꯧꯗꯨꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯄꯥꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯁꯛ ꯅꯨꯡꯁꯤꯕ ꯑꯗꯨꯗ ꯃꯥꯁꯨ ꯉꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯍꯧꯖꯤꯛ ꯄꯤꯛꯂꯤꯉꯩꯁꯤꯗꯐꯥꯎ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯁꯤꯅꯗꯤ ꯍꯌꯦꯡ ꯂꯩꯁꯥꯕꯤꯒ ꯐꯥꯔꯛꯑꯀꯥꯟꯗꯗꯤ ꯀꯌꯥꯗ ꯐꯖꯈ꯭ꯔꯅꯤꯗꯀꯣ꯫ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯛꯂꯤꯕꯁꯦ ꯅꯤꯡꯊꯧ ꯄꯨꯊꯤꯕꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯃꯨꯛ ꯐꯖꯕꯗꯤ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯃꯁꯤ ꯑꯩꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯁꯤꯅꯅꯦ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕꯕꯨ ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯅ ꯄꯪꯊꯍꯜꯂꯒ ꯁꯨꯝꯗꯨꯅ ꯊꯝꯂꯒ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨ ꯃꯄꯨꯛꯅꯤꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ, ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯕꯨ ꯎꯔꯒ ꯍꯔꯥꯎꯕꯒꯨꯝ ꯇꯧꯔꯤꯕꯁꯦ? ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯑꯩ ꯆꯤꯡꯅꯩ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯁꯤꯗ ꯈꯪꯀꯧ ꯀꯧꯔꯛꯂꯝꯃꯤ꯫ ꯀꯔꯤ ꯇꯧꯔꯦ ꯅꯨꯄꯥ? ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯤ? ꯏꯅꯤꯡꯊꯧ, ꯀꯔꯤꯁꯨ ꯇꯧꯗꯦꯗ꯫ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯦ ꯍꯌꯦꯡ ꯆꯥꯎꯔꯕ ꯃꯇꯝꯗ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕꯤ, ꯃꯔꯩꯕꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯌꯦꯡꯖꯕꯅꯤ꯫ ꯏꯅꯤꯡꯊꯧ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ꯫ ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯑꯩꯅꯁꯨ ꯈꯜꯂꯤꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ, ꯃꯔꯩꯕꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯤ, ꯐꯠꯇꯕ ꯀꯌꯥꯕꯨ ꯃꯥꯡꯍꯟꯕ ꯉꯝꯕꯤ, ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯃꯄꯥ ꯅꯤꯡꯊꯧ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯈ꯭ꯔꯤꯕ ꯋꯥꯗꯨꯕꯨ? ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯍꯌꯦꯡ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯑꯆꯝꯕ ꯑꯉꯥꯡ ꯑꯃꯗꯤ ꯑꯣꯏꯔꯣꯏ꯫ ꯑꯩꯅ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯁꯤꯡꯗꯣ ꯑꯆꯨꯝꯕꯅꯤ꯫ ꯑꯩꯁꯨꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯅ ꯑꯩꯕꯨ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯈ꯭ꯔꯕꯗꯧꯅ ꯏꯁꯥꯁꯦ ꯇꯧꯏ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯄꯨꯊꯤꯕꯗ ꯆꯠꯆꯔꯒꯦ ꯅꯤꯡꯊꯧ, ꯅꯣꯡꯃꯃꯨꯛ ꯂꯥꯛꯆꯒꯦ ꯍꯥꯏꯔꯝꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈꯤ꯫ ꯅꯤꯡꯊꯧꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯗꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯂꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯕꯨ ꯊꯥꯡꯇ ꯇꯦꯟ ꯀꯥꯞꯄ ꯀꯌꯥ ꯇꯝꯕꯤꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯌꯥꯝꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯁꯤꯡꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯞꯅ ꯍꯤꯌꯥꯏꯅꯨꯁꯨ ꯍꯧꯖꯤꯛꯇꯤ ꯊꯥꯡ ꯇꯥꯗ ꯇꯦꯟ ꯀꯥꯞꯄꯗ, ꯈꯨꯠ ꯆꯨꯝꯕꯗ ꯃꯤꯌꯥꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯁꯨ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥ ꯐꯥꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯀꯌꯥ ꯇꯥꯔꯛꯄꯁꯤꯗ ꯅꯤꯡꯊꯧ ꯄꯨꯊꯤꯕꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯨꯛꯅꯤꯡꯗꯁꯨ ꯈꯜꯂꯤ, ꯀꯔꯤꯅꯣ ꯍꯟꯗꯛ ꯔꯥꯖꯀꯨꯃꯥꯔꯤ ꯃꯌꯥꯝ ꯑꯃ ꯃꯥꯡꯕꯒꯤ ꯄꯥꯎ ꯀꯌꯥ ꯇꯥꯔꯤꯕꯁꯤꯅ?
ꯃꯁꯤꯕꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯛ ꯇꯝꯊꯤꯔꯕ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯅꯣ? ꯃꯁꯤ ꯊꯤꯗꯣꯛꯇꯨꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯗꯕ ꯌꯥꯗꯦ꯫ ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯤ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯗꯁꯨ ꯌꯧꯔꯛꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯩ ꯂꯥꯟꯃꯤ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥ ꯐꯥꯔꯤꯕꯁꯦ ꯊꯤꯗꯣꯛꯍꯟꯗꯕ ꯌꯥꯗꯦ꯫ ꯑꯇꯩ ꯅꯨꯄꯤ ꯃꯆꯥ ꯃꯤꯆꯝꯗꯤ ꯐꯥꯗꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯈꯛꯇꯅꯤꯅ ꯐꯥꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯀꯧꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥ ꯐꯥꯔꯤꯕꯁꯦ ꯊꯤꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯃꯤ ꯀꯌꯥꯅ ꯊꯤꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎ ꯃꯥꯡꯈ꯭ꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯇꯩ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧ ꯀꯌꯥꯅꯁꯨ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯁꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥ ꯐꯥꯈ꯭ꯔꯤꯕꯁꯤ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯊꯤꯍꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯥꯡꯈ꯭ꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯁꯨ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯤꯡ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎꯁꯤꯡ ꯑꯁꯤ ꯇꯥꯔꯕꯅꯤ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯍꯟꯗꯛ ꯂꯩꯕꯥꯛ ꯀꯌꯥꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯤꯕꯣ? ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯀꯌꯥ ꯇꯣꯏꯅ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯩꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯌꯥꯝꯅ ꯄꯥꯛꯅ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤꯅ ꯂꯩꯕꯥꯛ ꯀꯌꯥ ꯁꯤꯟꯊꯨꯡꯂꯤ꯫ ꯑꯩꯁꯨ ꯃꯁꯤꯒꯤ ꯐꯥꯈ꯭ꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯊꯥꯡ ꯇꯥ ꯇꯦꯟ ꯀꯥꯞꯄ ꯂꯥꯂꯣꯡ ꯀꯌꯥꯁꯦ ꯅꯤꯡꯊꯤꯅ ꯍꯩꯇꯕ ꯌꯥꯗꯦ꯫ ꯍꯥꯟꯅ ꯍꯩꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯍꯩꯇꯕ ꯌꯥꯗꯦ ꯑꯩ꯫ ꯃꯥꯡꯈ꯭ꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯁꯤꯕꯨ ꯐꯥꯈ꯭ꯔꯤꯕ ꯃꯤꯁꯛꯇꯣ ꯍꯦꯛ ꯊꯦꯡꯅꯕ ꯃꯐꯝꯗ ꯑꯩꯅ ꯍꯥꯠꯄ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ, ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯌꯨ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯏꯁꯣꯔꯗ ꯊꯧꯅꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯔꯥꯞꯄꯗ ꯁꯒꯣꯜ ꯀꯌꯥ ꯊꯧꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯇꯥꯔꯛꯄꯗꯒꯤ ꯍꯤꯌꯥꯏꯅꯨꯗꯨ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯔꯛꯄꯗ ꯎꯔꯤ ꯅꯤꯡꯊꯤꯖꯔꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯂꯤꯕꯗꯨ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯎꯔꯨꯕꯗ ꯍꯤꯌꯥꯏꯅꯨ ꯃꯄꯨꯛꯅꯤꯡꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯈꯟꯖꯈꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯃꯥꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯈꯔꯒ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯄꯁꯤ ꯎꯕꯗ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ ꯇꯔꯥꯝꯅ ꯂꯥꯛꯂꯤꯕꯁꯤꯡꯗꯨꯕꯨ ꯑꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ, ꯔꯥꯖꯀꯨꯃꯥꯔ, ꯅꯈꯣꯏꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯐꯝ ꯑꯁꯤꯗꯅ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ? ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ, ꯑꯩ ꯊꯧꯅꯥ ꯀꯧꯖꯩ꯫ ꯃꯄꯤꯊꯦꯜ ꯀꯧꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯃꯒ ꯑꯩꯒꯗ ꯄꯣꯛꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤ꯫ ꯃꯁꯤꯗ ꯏꯆꯟꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯝꯁꯥꯡ ꯑꯁꯨꯝ ꯂꯥꯛꯆꯕꯗ ꯑꯩꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯀꯌꯥꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯇꯨꯝꯂꯛꯇꯕꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯣꯛꯊꯔꯤ꯫ ꯑꯗꯨꯅ ꯉꯁꯤ ꯑꯍꯤꯡꯁꯤꯃꯇ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯁꯤꯗ ꯂꯩꯖꯒꯦ, ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯈꯣꯡꯁꯥꯟꯖꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ, ꯑꯣ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯑꯗꯨꯁꯨ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯅ ꯍꯨꯔꯥꯟꯈ꯭ꯔꯕ? ꯏꯁ, ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤꯅ ꯁꯨꯝ ꯅꯣꯡꯃ ꯀꯥꯡꯗꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯁꯤꯒꯤ ꯑꯩꯁꯨ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯥꯅꯁꯨ ꯍꯤꯌꯥꯏꯅꯨꯕꯨ ꯃꯥꯒꯤ ꯗꯥꯂꯣꯏ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯈꯟꯈꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯃꯈꯣꯏ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯇꯨꯝꯅꯈꯤ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯀꯌꯥꯗꯣ ꯃꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯤꯕ ꯑꯗꯨ ꯆꯠꯅꯕ ꯍꯥꯏꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯁꯨ ꯃꯈꯣꯏ ꯆꯠꯇꯣꯔꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯁꯨ ꯍꯤꯌꯥꯏꯅꯨꯗ ꯋꯥ ꯑꯃꯠꯇꯗꯤ ꯍꯥꯏꯕ ꯉꯝꯖꯗ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ, ꯏꯕꯨꯡꯉꯣ ꯊꯧꯅꯥ, ꯅꯪ ꯅꯆꯟꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯕ ꯑꯣꯏꯌꯨꯀꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯗꯨ ꯍꯤꯌꯥꯏꯅꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯁꯨ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗꯁꯨ ꯔꯥꯖꯀꯨꯃꯥꯔꯕꯨ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯍꯥꯏꯗꯨꯅ ꯊꯧꯅꯤꯖꯔꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥ ꯍꯣꯏꯁꯨ ꯎꯃꯪ ꯀꯌా ꯐꯥꯎꯗꯨꯅ ꯂꯥꯛꯄꯅ ꯃꯃꯩꯊꯪꯗ ꯅꯤꯡꯊꯧ ꯄꯨꯊꯤꯕꯒꯤ ꯂꯩꯕꯥꯛꯀꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯅ, ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯎꯃꯪ ꯑꯁꯤꯗꯤ ꯑꯩꯅ ꯂꯩꯕꯥꯛ ꯀꯌꯥ ꯑꯃ ꯂꯥꯜꯂꯛꯇꯨꯅ ꯂꯥꯛꯄꯁꯦ ꯑꯁꯤꯒꯨꯝꯕ ꯎꯃꯪ ꯑꯃꯠꯇ ꯍꯦꯛ ꯊꯦꯡꯅꯗꯦ꯫ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯎꯃꯪꯁꯤꯗꯤ? ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯁꯨꯝ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡ ꯇꯝꯅ
ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯏ꯫ ꯁꯣꯝꯗꯁꯨ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯐꯠꯇ꯭ꯔꯕ ꯅꯨꯄꯥꯗꯨꯅ ꯈꯜꯂꯤ, ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯃꯤꯇ꯭ꯔꯪ ꯍꯩꯕ, ꯑꯩꯕꯨ ꯍꯥꯠꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ꯫ ꯑꯩꯅ ꯃꯇꯝ ꯁꯥꯡꯅ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥꯗꯒꯤ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯍꯤ ꯃꯌꯥꯏꯗꯣ ꯑꯩꯅ ꯂꯣꯏꯅꯃꯛ ꯆꯤꯡꯊꯣꯛꯇꯨꯅ ꯑꯩꯒꯤ ꯏꯁꯥꯗ ꯄꯥꯡꯒꯜ ꯀꯌꯥ ꯑꯃ ꯍꯦꯟꯒꯠꯂꯛꯂꯦ ꯍꯥꯏꯅ ꯅꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯟꯗꯛꯇꯤ ꯑꯩꯅ ꯐꯥꯔꯛꯂꯤꯕ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯗꯤ ꯃꯥꯒꯤ ꯀꯅꯥꯝꯇꯅ ꯊꯤꯕ ꯂꯥꯛꯇ꯭ꯔꯦꯅꯦ꯫ ꯃꯁꯤ ꯃꯁꯛꯇꯤ ꯐꯖꯩꯅꯦ, ꯑꯗꯨꯕꯨ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯃꯗꯤ ꯂꯩ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕꯒꯤ ꯃꯆꯥꯅꯨꯄꯤꯗ ꯅꯍꯥꯟꯋꯥꯏ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯍꯧꯕꯅꯤ, ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯃꯅꯤ, ꯃꯁꯛꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯖꯔꯝꯃꯅꯤ꯫ ꯑꯗꯨꯅ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯕꯨ ꯐꯥꯗꯨꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯍꯟꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯌꯥꯝꯅ ꯅꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯗꯨ ꯇꯧꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯗꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯍꯤ ꯃꯌꯥꯏꯗꯨ ꯂꯣꯏꯅ ꯆꯤꯡꯊꯣꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯠꯇꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨ ꯍꯥꯟꯅꯗꯒꯤ ꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯤꯕ ꯁꯛꯂꯣꯟ ꯑꯃ ꯂꯧꯈꯤꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯕꯨ ꯐꯥꯕ ꯆꯠꯈ꯭ꯔꯤ꯫ ꯑꯁꯣꯝꯗꯁꯨ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗꯨ ꯉꯁꯥꯏ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨ ꯌꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯅ ꯏꯁ, ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯐꯝꯁꯤꯗꯤ ꯃꯤꯒꯤ ꯁꯔꯨ ꯁꯔꯥꯡ ꯌꯥꯝ ꯇꯥꯏꯅ, ꯃꯁꯤꯕꯨ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯦꯡꯗꯨꯅ ꯆꯪꯉꯛꯄꯗ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯁꯤꯕ ꯈꯨꯏꯊꯔꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯟꯈꯠꯇꯨꯅ ꯃꯊꯃꯣꯏ ꯀꯥꯏꯅ ꯀꯞꯂꯝꯃꯤ꯫ ꯃꯅꯥꯛ ꯑꯗꯥꯏꯗꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯃꯌꯥꯝꯁꯤ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯗꯨ ꯍꯦꯟꯅ ꯁꯥꯎꯔꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯉꯛꯇꯕꯗꯒꯤ ꯑꯗꯥꯏꯗ ꯂꯩꯕ ꯄꯣꯠ ꯆꯩ ꯀꯌꯥꯗꯨ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯁꯣꯝꯗꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯗꯨ ꯂꯩꯀꯣꯜ ꯑꯃꯗ ꯃꯇꯥꯔꯣꯏ ꯀꯌꯥꯒ ꯐꯝꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯗꯨ ꯃꯇꯥꯔꯣꯏꯁꯤꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯅ ꯏꯇꯥꯈꯣꯏ, ꯉꯔꯥꯡ ꯂꯥꯛꯂꯝꯕ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯗꯣ ꯑꯩꯗꯤ ꯃꯥꯕꯨ ꯎꯔꯨꯕꯃꯛꯇꯗ ꯇꯁꯦꯡꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯁꯤꯗ ꯃꯍꯥꯛ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯀꯅꯥꯗꯁꯨ ꯌꯨꯝ ꯄꯥꯜꯂꯣꯏ꯫ ꯉꯔꯥꯡ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯩꯒꯤ ꯔꯥꯖꯀꯨꯃꯥꯔ ꯃꯍꯥꯛꯅ ꯃꯊ꯭ꯋꯥꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯑꯩꯁꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯗꯣ ꯀꯔꯝꯕ ꯈꯨꯗꯣꯡꯊꯤꯕ ꯌꯥꯎꯔꯕ ꯖꯥꯠꯅꯣ ꯈꯪꯗꯦ꯫ ꯑꯣ, ꯄꯨꯛꯅꯤꯡꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦꯗ꯫ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯕ, ꯈꯟꯖꯔꯤꯕ ꯑꯁꯨꯝꯅ ꯃꯥꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯁꯣꯟꯖꯩ꯫ ꯃꯇꯥꯔꯣꯏ ꯑꯃꯅ ꯃꯆꯥ ꯏꯕꯦꯝꯃ, ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯁꯤ, ꯀꯔꯤꯝꯇ ꯇꯧꯗꯕꯁꯨ ꯑꯣꯏꯁꯅꯨ꯫ ꯃꯇꯥꯔꯣꯏ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣꯏ ꯏꯇꯥ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯤ, ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨ꯫ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯎꯖꯍꯧꯕꯗꯗꯤ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯗꯣ ꯃꯆꯥ ꯏꯕꯦꯝꯃꯗ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯍꯧꯋꯤꯗ꯫ ꯔꯥꯖꯀꯨꯃꯥꯔꯅꯁꯨ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯅꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯃꯥꯏ ꯍꯥꯏꯕꯤꯕꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯗꯨ ꯃꯄꯨꯛꯅꯤꯡꯗ ꯃꯥꯁꯨ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯝꯒꯗ꯭ꯔꯅꯦ ꯈꯟꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯂꯥꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯕꯨ ꯐꯥꯗꯨꯅ ꯄꯥꯏꯈꯠꯈꯤ꯫ ꯃꯁꯤꯗ ꯃꯇꯥꯔꯣꯏꯁꯤꯡꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯌꯥꯜꯂꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯃꯇꯥꯔꯣꯏꯁꯤꯡꯗꯨ ꯃꯆꯥ ꯏꯕꯦꯝꯃ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯄꯥꯗꯨꯅ ꯁꯦꯝꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯅ ꯄꯨꯗꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯂꯩꯐꯝ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯇꯥꯔꯣꯏꯁꯤꯡꯗꯨ ꯄꯥꯈꯠꯅ ꯀꯣꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥ ꯏꯕꯦꯝꯃꯗꯣ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ ꯄꯥꯈꯠꯅ ꯀꯔꯤ ꯇꯧꯔꯦ ꯅꯈꯣꯏꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕꯅꯦ? ꯍꯤꯌꯥꯏꯅꯨꯗꯤ ꯀꯔꯥꯏ ꯂꯩꯍꯧꯔꯕ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯇꯥꯔꯣꯏ ꯑꯃꯅ ꯏꯅꯤꯡꯊꯧ, ꯃꯆꯥ ꯏꯕꯦꯝꯃꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯀꯣꯜꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯄꯥꯏꯔꯛꯏ꯫ ꯅꯨꯡꯁꯤꯠꯇꯨꯗ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯍꯥꯏꯕꯗೋ ꯑꯗꯨꯁꯨ ꯃꯥꯜꯂꯤ꯫ ꯃꯥꯅ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯐꯥꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯐꯥꯔꯕꯁꯨ ꯌꯥꯗ꯭ꯔꯦ, ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯐꯠꯇ꯭ꯔꯕ ꯅꯨꯄꯥꯗꯨꯅ ꯄꯨꯈꯤꯕꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯄꯨꯊꯤꯕ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯈꯨꯗꯛꯇ ꯂꯥꯎꯊꯣꯔꯛꯏ꯫
Kana kana lay thille. Haujimak aigi ichanupi hiyainubu phangnaba thidaba yadabani. Noi loina sem saro. ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯅꯥꯏ ꯀꯌꯥꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯕꯨ ꯊꯤꯕ ꯆꯠꯈꯤ꯫ ꯂꯥꯟꯃꯤ ꯀꯌꯥꯅ ꯁꯤꯟ ꯊꯨꯡꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯕꯨ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯃꯩꯊꯪꯗ ꯑꯁꯨꯝꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯂꯩꯇꯕꯗꯒꯤ ꯃꯈꯣꯏ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯗꯨꯅ ꯑꯃꯨꯛ ꯔꯥꯖꯀꯨꯃꯥꯔꯤ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕꯁꯨ ꯌꯥꯎꯅ ꯃꯆꯥꯅꯨꯄꯤ ꯊꯤꯕ ꯌꯥꯎꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯂꯩꯕꯥꯛ ꯀꯌꯥꯗ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯂꯩꯕꯥꯛ ꯃꯊꯪ ꯃꯊꯪ ꯇꯥꯟꯅꯔꯛꯇꯨꯅ ꯃꯃꯩꯊꯪꯗ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯁꯨ ꯄꯥꯎ ꯑꯁꯤ ꯌꯧꯔꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯁꯨ ꯇꯥꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯕꯨ ꯊꯤꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯍꯥꯠꯈꯤꯕꯒꯤ ꯃꯩꯅ ꯆꯥꯛꯇꯨꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯑꯗꯨꯁꯨ ꯐꯥꯈ꯭ꯔꯦ ꯇꯥꯕꯗ ꯂꯩꯕ ꯉꯝꯂꯝꯗꯦ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯗꯨ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥ ꯃꯥꯒꯤ ꯆꯥꯅꯕ ꯊꯥꯡꯇꯦꯟ ꯀꯌꯥ ꯄꯨꯗꯨꯅ ꯃꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯕꯨ ꯀꯟꯕ ꯃꯇꯣꯝꯗ ꯆꯠꯈꯤ꯫ ꯁꯣꯝꯗꯁꯨ ꯍꯤꯌꯥꯏꯅꯨꯗꯨ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯕꯨ ꯍꯥꯠꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯊꯦꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨꯗꯤ ꯃꯗꯨ ꯌꯥꯗꯕꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯍꯤꯌꯥꯏꯅꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯇꯣꯝꯇ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯁꯨ ꯅꯤꯡꯊꯧ ꯄꯨꯊꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯍꯥꯔꯥꯅꯤꯗꯨ ꯃꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯕꯨ ꯊꯤꯕ ꯐꯪꯉꯛꯇꯕꯗꯒꯤ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯂꯩꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯃꯇꯣꯝꯇ ꯃꯤꯀꯨꯞ ꯅꯍꯨꯝꯁꯤꯡꯅ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯈꯨꯠꯆꯥꯕꯤ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯪꯉꯛꯄꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯅ ꯀꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯁꯤꯟꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯅ ꯍꯪꯂꯛꯏ, ꯔꯥꯖꯀꯨꯃꯥꯔ, ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯂꯩꯐꯝ ꯈꯪꯂꯤꯕꯅꯣ? ꯔꯥꯖꯀꯨꯃꯥꯔꯤ ꯀꯤꯒꯅꯨ, ꯑꯩ ꯅꯪꯕꯨ ꯊꯤꯔꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯅꯤ ꯆꯪꯗꯨꯅ ꯍꯥꯠꯇꯣꯛꯂꯁꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥꯕꯨ ꯁꯨꯃꯥꯏꯅ ꯃꯥꯅ ꯀꯌꯥ ꯑꯃ ꯍꯥꯠꯂꯛꯈꯤꯗꯧꯔꯤ꯫ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯤ, ꯅꯨꯄꯥ, ꯅꯍꯥꯛ ꯑꯣꯏꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯅꯪ ꯑꯃ ꯂꯩꯕꯅ ꯍꯤꯌꯥꯏꯅꯨꯅ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯂꯁꯦ ꯍꯥꯏꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯅꯗꯤ ꯅꯪ ꯍꯤꯡꯅ ꯊꯝꯕ ꯌꯥꯗ꯭ꯔꯦ꯫ ꯅꯪ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯣ ꯂꯧꯕ ꯇꯥꯕꯅꯤ꯫ ꯍꯥꯏꯗꯨꯅ ꯅꯣꯛꯂꯗꯨꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯇꯧꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯗ ꯊꯣꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯅ ꯊꯣꯝꯂꯛꯂꯤꯕ ꯃꯤꯇ꯭ꯔꯪꯗꯨ ꯍꯩꯅ ꯁꯤꯡꯅ ꯊꯩꯗꯣꯛꯇꯨꯅ ꯃꯁꯥꯗ ꯄꯥꯜꯍꯜꯂꯝꯗꯦ꯫ ꯃꯁꯤꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯃꯥꯒꯤ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯊꯣꯝꯃꯛꯄꯗ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯗꯨ ꯆꯦꯟꯊꯣꯛꯇꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔ, ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯅ ꯃꯊꯃꯣꯏ ꯀꯥꯏꯅ ꯁꯤꯔꯕꯣꯏ ꯈꯟꯗꯨꯅ ꯀꯞꯄꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨ, ꯌꯦꯡꯉꯨꯇꯨ, ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯃꯥꯏꯊꯛꯇ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤ ꯁꯤꯔꯕꯅꯤ ꯌꯦꯡꯉꯨ꯫ ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯜꯂꯗꯕꯅꯤ꯫ ꯅꯪ ꯀꯞꯇꯨꯅ ꯀꯥꯟꯅꯔꯣꯏꯀꯣ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨ ꯁꯥꯎꯅ, ꯍꯦ, ꯃꯤ ꯐꯠꯇꯕ! ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯅꯪꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯀꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯍꯥꯏꯕꯗꯨꯗꯤ ꯅꯃꯪꯗꯐꯥꯎ ꯈꯜꯂꯨꯔꯅꯨ꯫ ꯍꯥꯏꯔꯝꯃꯒ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯕꯨ ꯀꯧꯗꯨꯅ ꯑꯃꯨꯛ ꯀꯞꯂꯤ꯫ ꯃꯁꯤ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯗ ꯑꯀꯟꯕ ꯃꯍꯩ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯗ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯅ ꯉꯝꯗꯅ ꯃꯥꯒꯤ ꯊꯥꯡ ꯑꯗꯨꯅ ꯉꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯛꯂꯕꯁꯨ ꯃꯈꯣꯏ ꯑꯅꯤ ꯃꯍꯩꯗꯨꯅ ꯀꯟꯃꯟꯈꯤꯕꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯅ ꯃꯈꯣꯏꯕꯨ ꯆꯦꯟꯗꯨꯅ ꯄꯨꯈꯤ꯫ ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯃꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯊꯧꯅꯥꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯏꯁꯤꯡ ꯑꯗꯨꯗ ꯁꯨꯝ ꯇꯧꯗꯨꯅ ꯂꯥꯛꯄꯅ ꯂꯩꯕꯥꯛ ꯀꯌꯥ ꯑꯃ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯃꯩꯊꯪꯗ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯍꯩ ꯍꯩꯕ ꯅꯨꯄꯥ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯕꯗ ꯆꯪꯒꯗꯕ ꯄꯣꯠ ꯆꯩ ꯈꯔ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗ꯭ꯋꯥꯏꯗ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯊꯤꯔꯤꯉꯩ ꯃꯁꯥꯗ ꯀꯔꯤꯅꯣ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ ꯇꯨꯔꯦꯜꯗꯨꯗ ꯍꯦꯛ ꯌꯦꯡꯊꯣꯔꯛꯏ꯫ ꯑꯗꯨꯗ ꯂꯥꯞꯇꯛꯅ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯇꯧꯊꯔꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯊꯧꯅꯥꯕꯨ ꯇꯨꯔꯦꯜꯗꯨꯗꯒꯤ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯇꯣꯝꯇ ꯍꯥꯏꯖꯔꯝꯃꯤ, ꯑꯐꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ,
ꯀꯔꯤꯅꯣ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯅꯤꯁꯤ ꯑꯆꯝꯕ ꯃꯤꯗꯤ ꯅꯠꯇꯦꯅꯦ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕ ꯈꯪꯅꯕ ꯃꯇꯧ ꯀꯔꯝꯅ ꯇꯨꯔꯦꯜ ꯑꯁꯤꯗ ꯇꯥꯎꯊꯔꯛꯂꯤꯕꯅꯣ ꯍꯥꯏꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯣꯏꯔꯗꯨꯅ ꯃꯃꯤ ꯄꯥꯡꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯁ ꯐꯠꯈꯤꯗ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯅꯪꯅ ꯑꯣꯏꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯇꯧꯔꯤꯕꯁꯦ ꯅꯪ ꯈꯪꯒꯅꯤꯗꯅ꯫ ꯍꯥꯏꯔꯝꯗꯨꯅ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯊꯧꯅꯥꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯆꯠꯈꯤ꯫ ꯁꯣꯝꯗꯁꯨ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯗꯨ ꯁꯤꯈ꯭ꯔꯦ ꯈꯟꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯊꯤꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯑꯐꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯁꯣꯝꯗꯁꯨ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯊꯧꯅꯥꯕꯨ ꯂꯥꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨ ꯍꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯅ ꯉꯛꯅ, ꯀꯔꯤꯅꯣ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯀꯗꯥꯏꯗꯅꯣ? ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯑꯐꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯕꯦꯃꯥ ꯅꯪ ꯉꯛꯀꯅꯨ, ꯅꯪ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥ ꯑꯩꯅ ꯀꯜꯂꯤꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯇꯨꯔꯦꯜꯗ ꯇꯥꯎꯊꯔꯛꯄꯗꯒꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯄꯥꯅ ꯀꯜꯂꯕꯅꯤ꯫ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯅꯪ ꯍꯧꯖꯤꯛ ꯅꯁꯥꯗꯨ ꯀꯜꯍꯟꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯅꯕ ꯇꯧꯔꯛꯂꯤꯕ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯣ ꯍꯥꯠꯀꯗꯕꯅꯤ꯫ ꯏꯄꯥꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯅꯪꯒꯤ ꯃꯍꯩꯇꯅ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯣ ꯍꯥꯠꯄ ꯉꯝꯒꯅꯤ꯫ ꯋꯥꯁꯦ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯁꯨ ꯃꯁꯥꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯐꯠꯇ꯭ꯔꯕ ꯅꯨꯄꯥꯗꯣ ꯍꯥꯠꯂꯒꯦ ꯈꯟꯈꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯑꯐꯕ ꯅꯨꯄꯥꯗꯨꯗꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯣ ꯍꯥꯠꯅꯕ ꯃꯍꯩ ꯀꯌꯥ ꯑꯃ ꯇꯝꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯗꯤ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯒꯤ ꯃꯍꯩ ꯀꯌꯥ ꯑꯃ ꯃꯁꯥꯗ ꯆꯪꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤ꯫ ꯁꯣꯝꯗꯁꯨ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨ ꯃꯆꯥꯗꯨ ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯃꯟꯗꯕꯗꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯃꯃꯩꯊꯪꯗ ꯍꯤꯌꯥꯏꯅꯨ ꯍꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯌꯧꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯎꯃꯪꯁꯤꯡꯗꯨꯗ ꯆꯪꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯀꯣꯟꯅ ꯊꯪꯗ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯑꯁꯨꯝ ꯆꯪꯉꯛꯄꯗ ꯃꯈꯣꯏꯅ ꯅꯍꯥꯟꯋꯥꯏꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅꯔꯤꯕ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯒꯤ ꯁꯔꯨ ꯁꯔꯥꯡ ꯀꯌꯥ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯏ꯫ ꯃꯁꯤ ꯎꯕꯗ ꯃꯈꯣꯏꯁꯨ ꯈꯪꯂꯝꯃꯤ ꯃꯈꯣꯏꯅ ꯆꯪꯂꯛꯂꯤꯕ ꯎꯃꯪ ꯑꯁꯤ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯒꯤ ꯂꯩꯐꯝꯅꯤ ꯍꯥꯏꯕ꯫ ꯑꯁꯤ ꯈꯪꯂꯕꯁꯨ ꯃꯈꯣꯏ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥꯕꯨ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨꯁꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯁꯣꯝꯗ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯐꯠꯇꯕ ꯅꯨꯄꯥꯁꯤ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯗꯨꯅ ꯌꯦꯡꯊꯣꯔꯛꯇꯨꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯁꯤꯗ ꯈꯔ ꯀꯤꯒꯟꯕ ꯂꯥꯟꯃꯤ ꯑꯃ ꯃꯣꯡꯁꯣꯡ ꯃꯔꯨꯝꯗꯣ ꯂꯣꯠꯍꯧꯗꯨꯅ ꯍꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯎ ꯑꯁꯤ ꯃꯥꯒꯤ ꯅꯤꯡꯊꯧꯗ ꯇꯝꯅꯕ ꯍꯥꯏꯅ ꯆꯦꯟꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯑꯁꯤꯅ ꯆꯦꯜꯂꯛꯇꯨꯅ ꯄꯥꯎ ꯑꯁꯤ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯁꯨ ꯈꯪꯂꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥ ꯑꯃ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯤꯕꯁꯤ ꯃꯍꯥꯛꯅꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯅ ꯅꯤꯡꯊꯧ ꯑꯁꯤꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯂꯤ꯫ ꯂꯥꯟꯃꯤ ꯃꯤꯆꯝ ꯅꯤꯡꯊꯧ ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤ ꯃꯔꯝꯗꯤ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯁꯤ ꯃꯁꯥꯗ ꯃꯍꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈꯤꯕꯅ ꯃꯤꯆꯝ ꯑꯩꯈꯣꯏꯅ ꯄꯥꯅꯕ ꯊꯤꯡꯅꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤ ꯈꯪꯗꯨꯅ ꯈꯪꯂꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯐꯠꯇ꯭ꯔꯕ ꯅꯨꯄꯥꯁꯤꯕꯨ ꯍꯥꯠꯄ ꯉꯝꯕ ꯃꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯈꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯗꯨ ꯃꯍꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨ ꯍꯥꯠꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯒꯤ ꯑꯆꯦꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯁꯨ ꯃꯁꯥꯗꯨ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯐꯒꯠꯂꯛꯂꯝꯃꯤ꯫ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯑꯐꯕ ꯅꯨꯄꯥꯗꯨꯅ, ꯌꯦꯡꯉꯣ ꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ, ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯍꯩ ꯄꯨꯝꯅꯃꯛ ꯃꯄꯨꯡ ꯐꯥꯅ ꯇꯝꯕꯤꯕ ꯂꯣꯏꯔꯦ꯫ ꯅꯪꯅ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯕꯨ ꯍꯥꯠꯂꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯋꯥꯕ ꯀꯌꯥꯁꯦ ꯅꯪꯅ ꯀꯣꯛꯍꯟꯕ ꯉꯝꯕ ꯑꯣꯏꯖꯔꯣ ꯍꯥꯏꯅ ꯂꯥꯏꯑꯣꯏꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯊꯥꯡ ꯑꯃ ꯄꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯁꯨ ꯂꯥꯏꯑꯣꯏꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯔꯕ ꯊꯥꯡ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ, ꯍꯣꯏ ꯉꯝꯖꯕ ꯑꯣꯏꯖꯒꯦ ꯏꯄꯥ ꯍꯥꯏꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯁꯨ ꯃꯥꯒꯤ ꯃꯁꯥꯗꯨ ꯄꯨꯡꯐ ꯐꯔꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨ ꯃꯈꯣꯏ ꯑꯅꯤ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨ ꯍꯥꯠꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯝꯃꯤ꯫ ꯑꯐꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅꯁꯨ ꯃꯈꯣꯏꯕꯨ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯂꯩꯕ ꯎꯃꯪ ꯑꯗꯨꯒꯤ ꯑꯁꯝꯕ ꯂꯝꯕꯤ ꯇꯥꯛꯄꯤꯔꯛꯇꯨꯅ ꯃꯈꯣꯏꯅ ꯉꯝꯖꯔꯣ ꯍꯥꯏꯅ ꯕꯣꯔ ꯄꯤꯔꯛꯇꯨꯅ ꯃꯈꯣꯏꯁꯨ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯂꯝꯃꯤ꯫ ꯆꯠꯅ ꯆꯠꯅ ꯃꯈꯣꯏ ꯑꯅꯤ
ꯃꯈꯣꯏꯅ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯝꯕꯤ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡ ꯌꯧꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯗꯨꯅ ꯌꯥꯔꯤꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯅ ꯔꯥꯖꯀꯨꯃꯥꯔꯤ, ꯃꯐꯝꯁꯤꯗ ꯂꯩꯔꯁꯤ꯫ ꯌꯥꯗꯕ꯭ꯔꯅꯦ? ꯁꯨꯔꯨꯡ ꯑꯁꯤꯗ ꯂꯩꯕꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯁꯥ ꯀꯩꯗꯒꯤꯁꯨ ꯉꯥꯛꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯅ ꯏꯀꯥꯏꯅ ꯍꯣꯏ ꯌꯥꯔꯦꯗ, ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯁꯤ, ꯀꯩꯝ ꯀꯥꯏꯗꯦꯁꯦ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯇꯨꯝꯅꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯁꯤꯃ ꯍꯧꯈꯤꯗꯨꯅ ꯅꯣꯡ ꯉꯥꯜꯂꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯈꯣꯡꯆꯠ ꯑꯗꯨ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯦꯞꯇꯕꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯃꯩꯊꯪꯗ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯗꯁꯨ ꯅꯤꯡꯊꯧ ꯄꯨꯊꯤꯕꯗꯨ ꯃꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯕꯨ ꯍꯥꯠꯈ꯭ꯔꯦ ꯈꯜꯂꯗꯨꯅ ꯀꯣꯅꯨꯡꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯂꯥꯟꯃꯤ ꯈꯔꯒ ꯃꯥꯒꯤ ꯎꯃꯪꯂꯣꯝꯗ ꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥꯁꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯃꯌꯥꯝꯁꯤꯅ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔꯒ ꯃꯈꯣꯏꯒꯤ ꯄꯨꯊꯤꯕꯒꯤ ꯂꯩꯕꯥꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯎꯃꯪꯗꯨꯗ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯒ ꯂꯥꯟꯊꯦꯡꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯅꯤꯃꯛ ꯃꯥꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯅꯕꯅ ꯎꯃꯪ ꯑꯗꯨ ꯌꯧꯔꯝꯗꯥꯏꯗ ꯃꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ ꯏꯇꯥꯎ, ꯃꯄꯤꯊꯦ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯅꯠꯇ꯭ꯔꯣ? ꯏꯇꯥꯎꯗꯤ ꯃꯐꯝꯁꯤꯗ ꯀꯔꯤ ꯂꯩꯕꯒꯤ ꯂꯥꯛꯄꯤꯕꯅꯣ? ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯒꯤ ꯃꯄꯥꯅ ꯏꯇꯥꯎ, ꯑꯩꯁꯦ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦꯅꯦ꯫ ꯏꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯁꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯏꯆꯥꯅꯨꯄꯥ ꯊꯧꯅꯥ ꯑꯗꯨꯁꯨ ꯀꯣꯅꯨꯡꯗꯒꯤ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯁꯦ ꯍꯥꯠꯂꯒ ꯏꯆꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯂꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯣ ꯏꯇꯥꯎꯅ ꯀꯔꯤꯒꯤ ꯂꯥꯛꯄꯤꯕꯅꯣ ꯃꯐꯝꯁꯤꯗ? ꯏꯇꯥꯎ, ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯄꯣꯛꯆꯕꯅꯤ꯫ ꯃꯗꯨ ꯃꯁꯤꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯁꯤꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯐꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯉꯁꯤ ꯐꯥꯎꯕ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯂꯤꯕꯅꯤ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯍꯥꯏꯅꯔꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯁꯣꯝꯗꯁꯨ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯊꯧꯅꯥꯗꯨ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯐꯠꯇ꯭ꯔꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯤ ꯈꯔ ꯂꯥꯛꯂꯦ ꯈꯪꯂꯗꯨꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯅ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯊꯧꯅꯥꯗ ꯊꯣꯝꯃꯛꯏ꯫ ꯃꯁꯤꯗ ꯍꯤꯌꯥꯏꯅꯨꯅ ꯄꯥꯏꯔꯛꯂꯤꯕ ꯂꯩꯋꯥꯏꯔꯕ ꯊꯥꯡ ꯑꯗꯨꯅ ꯉꯥꯛꯊꯣꯛꯄꯗꯒꯤ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯁꯣꯛꯍꯜꯂꯝꯗꯦ꯫ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯐꯠꯇ꯭ꯔꯕ ꯅꯨꯄꯥꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯑꯣꯏꯔꯦ ꯑꯩꯉꯣꯟꯗ ꯂꯟꯗꯥꯔꯛꯂꯤꯕꯁꯦ꯫ ꯅꯈꯣꯏꯁꯦ ꯑꯩꯗꯤ ꯁꯤꯔꯝꯂꯅꯤ ꯈꯜꯂꯨꯕꯅꯤ, ꯍꯤꯡꯂꯝꯂꯤꯗꯅ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯑꯃꯨꯛ ꯊꯣꯝꯃꯛꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕꯗꯨꯗ ꯉꯛꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯍꯦ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ, ꯅꯪ ꯉꯁꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯕꯅꯤ꯫ ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯦ ꯑꯆꯝꯕ ꯊꯥꯡ ꯅꯠꯇꯦ, ꯂꯩꯋꯥꯏꯔꯕ ꯊꯥꯡꯅꯤ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯅꯁꯨ ꯍꯤꯌꯥꯏꯅꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯇꯦꯟ ꯀꯌꯥ ꯑꯃ ꯀꯥꯞꯁꯤꯟꯗꯨꯅ ꯃꯀꯣꯛ ꯉꯥꯎꯍꯜꯂꯝꯃꯤ꯫ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯅ ꯍꯤꯌꯥꯏꯅꯨꯒꯤ ꯊꯥꯡ ꯑꯗꯨ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯀꯟꯅ ꯂꯥꯟ ꯁꯣꯛꯅꯔꯤꯉꯩ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯒꯤ ꯃꯄꯥ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯄꯥ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯆꯪꯂꯛꯄꯗ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯃꯆꯥꯁꯤꯡꯗꯨ ꯍꯤꯡꯂꯝꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯗ ꯇꯦꯟ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯊꯧꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯐꯠꯇ꯭ꯔꯕ ꯅꯨꯄꯥꯗꯨ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯃꯍꯨ ꯃꯌꯥꯏ ꯑꯁꯨꯝ ꯆꯝꯊꯔꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯒꯤ ꯂꯥꯏꯋꯥꯏꯔꯕ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯡ ꯑꯗꯨꯅ ꯃꯊꯕꯥꯛꯇ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤ꯫ ꯑꯁꯨꯝꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯑꯁꯤ ꯁꯤꯕꯗꯒꯤ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯁꯨ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯎꯖꯕꯗꯨꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯁꯨ ꯃꯄꯥꯕꯨ ꯎꯖꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯍꯜꯂꯛꯅꯈꯤ꯫ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯁꯤ ꯂꯩꯇꯕꯗꯒꯤ ꯂꯩꯕꯥꯛ ꯀꯌꯥ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯅꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥꯁꯨ ꯍꯔꯥꯎꯅꯈꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯁꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫